ꯌꯥꯎꯕ ꯌꯥꯔꯕ ꯐ꯭ꯔꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯃ ꯀ꯭ꯂꯥꯁ 11 ꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯇꯥꯡ 11 ꯊꯥ 5 ꯏꯪ 2022 ꯑꯁꯤꯗ ꯃꯐꯝ ꯑꯅꯤꯗ ꯍꯧꯖꯔꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯚꯤꯖꯟ ꯀ꯭ꯔꯤꯌꯦꯇꯤꯚ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯥꯏꯟꯁ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗ ꯍꯧꯖꯔꯒꯅꯤ꯫ ꯃꯇꯝ ꯑꯌꯨꯛꯀꯤ ꯄꯨꯡ 6:30ꯗꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯏꯃꯥ ꯏꯅꯥꯎꯕꯤ ꯅꯤꯡꯁꯤꯡ ꯃꯍꯩꯀꯣꯜ ꯇꯦꯟꯊꯥ ꯈꯣꯡꯕꯥꯜꯗ ꯍꯧꯖꯔꯒꯅꯤ꯫ ꯃꯇꯝꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯚꯤꯖꯟ ꯀ꯭ꯔꯤꯌꯦꯇꯤꯚ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤ꯫ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡꯗ ꯕꯦꯁ ꯇꯧꯔꯒ ꯇꯥꯛꯆꯒꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯋꯥꯠꯁꯑꯦꯞ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯌꯨ꯫ 6009565877 ꯑꯃꯨꯛꯇꯪꯒ ꯍꯟꯅ 6009565877 ꯂꯣꯏꯅꯅ 8787548272 ꯑꯃꯨꯛꯇꯪꯒ ꯍꯟꯅ 8787548272 ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯅ SSLC 2022 ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯐ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯐꯣꯔ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ 2022 ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯊꯥꯖꯔꯒꯅꯤ꯫ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯣꯖꯥꯁꯤꯡꯅ ꯐꯤꯖꯤꯛꯁ, ꯀꯦꯃꯤꯁꯇ꯭ꯔꯤ, ꯕꯥꯏꯑꯣꯂꯣꯖꯤ, ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯏꯪꯂꯤꯁ ꯁꯕꯖꯦꯛꯁꯤꯡ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤꯅ ꯄꯨꯡ 9 ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡꯗ 4th ꯑꯃꯗꯤ 20 ꯔꯦꯡꯛ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯑꯃꯗꯤ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗ ꯀꯌꯥ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯇꯔꯦꯁꯠ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯤꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯗꯤ ꯁ꯭ꯀꯨꯜꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯔꯕ ꯌꯥꯒꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7085247055 ꯂꯣꯏꯅꯅ 8837040537 ꯑꯃꯗꯤ 9612915991 SSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯅ ꯄꯥꯡꯊꯣꯛꯆꯕ ꯐ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯕꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯕ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤꯒꯤ 15 ꯏꯪ 2022 ꯅꯨꯃꯤꯠ ꯑꯁꯤꯗ 10ꯔꯛ ꯁꯨꯕ ꯃꯅꯤꯐꯥ 2022 ꯀꯛꯆꯤꯡ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜ ꯐꯧꯁꯨꯄꯥꯠ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯕꯗꯒꯤ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯐꯤꯜꯝ ꯑꯦꯋꯥꯔꯗꯀꯤ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯋꯥꯔꯗ ꯃꯁꯤꯡ ꯌꯥꯝꯕ ꯊꯧꯔꯝ ꯑꯃꯈꯛꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯐꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯨꯄꯥ 200 ꯄꯤꯕ ꯇꯤꯀꯦꯠ ꯑꯦꯟꯇ꯭ꯔꯤ ꯄꯥꯁ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯦꯟꯇ꯭ꯔꯤ ꯄꯥꯁꯁꯤꯡ ꯑꯁꯤꯒꯤ ꯐꯪꯐꯝ ꯄ꯭ꯔꯥꯏꯝ ꯂꯤꯡꯛ, ꯀꯤꯌꯥꯔ ꯑꯣꯐ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯣꯔꯦꯟ ꯗꯨꯀꯥꯟ, ꯀꯛꯆꯤꯡ ꯕꯖꯥꯔ ꯑꯃꯁꯨꯡ ꯔꯇꯟ ꯖ꯭ꯋꯦꯂꯔꯤ, ꯀꯛꯆꯤꯡ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯗꯒꯤ ꯂꯧꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯈꯪꯍꯟꯖꯔꯤꯕ ꯋꯥꯏ ꯅꯤꯂꯆꯟꯗ꯭ꯔ ꯁꯤꯡ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯊꯧꯅꯥ, ꯃꯅꯤꯄꯨꯔ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯚꯤꯖꯟ ꯐꯥꯔꯃꯥꯁꯤ, ꯀꯛꯆꯤꯡ ꯕꯖꯥꯔ ꯅꯤꯌꯔ ꯏꯃꯦꯖ ꯇꯤꯚꯤ꯫ ꯍꯥꯏꯔꯤꯕ ꯐꯥꯔꯃꯥꯁꯤ ꯑꯁꯤꯗ ꯃꯦꯗꯤꯁꯤꯟꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯊꯥꯡꯖ ꯑꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯂꯥꯛꯄꯤꯗꯨꯅ ꯀꯣꯛ ꯉꯥꯎꯕ, ꯀꯣꯛ ꯆꯤꯛꯄ, ꯂꯥꯏꯍꯧ ꯁꯥꯕ, ꯇꯥꯡ ꯆꯤꯛꯄ, ꯈꯣꯡ ꯈꯨꯠ ꯖꯤꯡ ꯂꯥꯎꯕ, ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕ, ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯑꯃꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯅꯥꯕꯁꯤꯡ ꯂꯥꯌꯦꯡꯖꯔꯤ꯫ ꯑꯣꯕꯁꯇ꯭ꯔꯦꯇꯤꯛ ꯑꯃꯁꯨꯡ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯀꯤ ꯗꯣꯛꯇꯔꯅ ꯊꯥ ꯑꯃꯒꯤ 2 ꯁꯨꯕ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 11ꯗꯒꯤ ꯂꯥꯛꯄꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ, ꯇꯣꯉꯥꯟꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯅꯥꯕꯁꯤꯡ, ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯅꯥꯕꯁꯤꯡ ꯚꯤꯖꯟ ꯐꯥꯔꯃꯥꯁꯤ ꯀꯛꯆꯤꯡ ꯅꯤꯌꯔ ꯏꯃꯦꯖ ꯇꯤꯚꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯂꯥꯌꯦꯡꯖꯔꯤ꯫ ꯑꯗꯣꯝꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯂꯕꯁꯨ 9366836886 ꯑꯃꯨꯛꯀꯅ 9366836886 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ꯫ ꯚꯤꯖꯟ ꯐꯥꯔꯃꯥꯁꯤ ꯀꯛꯆꯤꯡ ꯅꯤꯌꯔ ꯏꯃꯦꯖ ꯇꯤꯚꯤ ꯑꯣꯐꯤꯁ꯫ ꯂꯦꯡꯁꯤꯟꯕꯤꯔꯧ ꯂꯦꯝꯅ ꯃꯤꯠ ꯂꯥꯌꯦꯡꯖꯔꯤ ꯃꯐꯝꯅ ꯌꯥꯏꯔꯤꯄꯣꯛ ꯑꯦꯛꯁꯦꯂꯦꯟꯁꯤ ꯑꯣꯞꯇꯤꯀꯜꯁ, ꯌꯥꯏꯔꯤꯄꯣꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯖꯔꯤ꯫ ꯁꯪꯀꯔꯗꯦꯕ ꯅꯥꯇ꯭ꯔꯥꯂꯌꯥꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯔꯛꯂꯕ ꯁꯔꯇꯤꯐꯥꯏꯗ ꯑꯣꯞꯇꯣꯃꯦꯇ꯭ꯔꯤꯁꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯒꯤ ꯃꯊꯛꯇ ꯑꯅꯣꯛꯀꯤ ꯄꯋꯥꯔ ꯄꯤꯕꯗ ꯄꯣꯏꯟꯠ ꯑꯃꯠꯇ ꯆꯦꯟꯅꯕ ꯂꯩꯇꯅ ꯑꯦꯔꯔ ꯐ꯭ꯔꯤ ꯑꯥꯏ ꯇꯦꯁꯇꯤꯡ ꯇꯧꯕ ꯉꯝꯕ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯠꯄꯨ ꯂꯥꯌꯦꯡꯖꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯄꯨꯡ 9:30ꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯍꯥꯡꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯇꯝꯒ ꯆꯨꯅꯔꯕ ꯅꯤꯡꯊꯤꯖꯔꯕ ꯑꯅꯣꯛꯀꯤ ꯐ꯭ꯔꯦꯝ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯐꯪꯕꯤꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9654841711 ꯑꯃꯨꯛ ꯍꯟꯅ 9654841711 ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯧ ꯌꯥꯏꯔꯤꯄꯣꯛ ꯑꯦꯛꯁꯦꯂꯦꯟꯁꯤ ꯑꯣꯞꯇꯤꯀꯜꯁ, ꯌꯥꯏꯔꯤꯄꯣꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯖꯔꯤ꯫ ꯑꯅꯣꯛ ꯂꯩꯕꯗ 10% ꯐꯥꯎꯕꯒꯤ ꯀꯥꯟꯅꯕꯁꯤ ꯐꯪꯕꯤꯍꯧ꯫
ꯈꯪꯍꯟꯖꯕ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡꯒꯤ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁꯀꯤ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯕ ꯍꯧꯖꯔꯦ꯫ ꯑꯦꯀꯥꯗꯃꯤ ꯑꯁꯤꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯕꯁ ꯁꯔꯚꯤꯁ ꯄꯂꯦꯜ, ꯇꯦꯟꯊꯥ, ꯈꯣꯡꯖꯣꯝ, ꯋꯥꯡꯖꯤꯡ, ꯃꯥꯟꯇꯛ, ꯐꯨꯅꯥꯜ, ꯋꯥꯕꯒꯥꯏ ꯑꯃꯁꯨꯡ ꯀꯛꯆꯤꯡꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯆꯥꯒꯤ ꯕꯣꯔꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯩ꯫ ꯈꯪꯍꯟꯖꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯒ꯭ꯔꯦꯁ ꯀꯣꯇꯦꯖ ꯑꯦꯀꯥꯗꯃꯤ ꯀꯛꯆꯤꯡ꯫ ꯁꯦꯟ ꯀꯣꯟ ꯅꯣꯕꯣꯗꯤꯌꯥ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯤꯌꯔ ꯂꯥꯏ ꯍꯔꯥꯎꯐꯝ ꯊꯧꯕꯥꯜ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ 6 ꯑꯃꯗꯤ 9ꯒꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯊꯥꯅꯕꯒꯤ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯕ ꯍꯧꯖꯔꯦ꯫ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯃꯇꯝꯅ ꯂꯥꯛꯂꯤꯕ ꯖꯨꯟꯒꯤ ꯇꯥꯡ 1ꯗꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯑꯀꯛꯅꯕ ꯁꯤꯠ ꯈꯔ ꯈꯛꯇꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ꯫ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯋꯤꯛꯂꯤ ꯇꯦꯁ, ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ, ꯁꯦꯂꯦꯛꯁꯟ ꯐꯪꯈ꯭ꯔꯕ ꯁꯥꯇ꯭ꯔꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯒꯅꯤ꯫ ꯁꯦꯄꯔꯦꯠ ꯍꯣꯁꯇꯦꯜ ꯐꯣꯔ ꯕꯣꯏꯁ ꯑꯦꯟ ꯒꯔꯜꯁ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯑꯦꯛꯁ ꯅꯣꯕꯣꯗꯤꯌꯥꯅꯤ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤ 10 years ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯦꯟꯖꯝ ꯔꯃꯥꯅꯟꯗ ꯁꯤꯡ, ꯀꯣꯟꯁꯝ ꯚꯨꯄꯦꯟꯗ꯭ꯔꯣ ꯁꯤꯡ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 7005-7769995꯫ ꯑꯃꯨꯛꯇꯪ ꯍꯟꯅ 7005-7769995 ꯂꯣꯏꯅꯅ 7005-1614442 ꯑꯃꯨꯛꯇꯪ ꯍꯟꯅ 7005-1614442 ꯈꯪꯍꯟꯖꯔꯤꯕ ꯁꯦꯟꯀꯣꯟ ꯅꯣꯕꯣꯗꯤꯌꯥ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯆꯔꯥꯡꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯤꯌꯔ ꯂꯥꯏ ꯍꯔꯥꯎꯐꯝ ꯊꯧꯕꯥꯜ꯫ Admission Hosiery. The Tangzay Ningthau Flowers School, Kiam Sifai, Thobal. Haribi School asigi pre-nursery dagina class 10 fauba hangjari. School asida pijariba khudong saba singdi nupa masa amadi nupi masa singi tongan ba hostel, Navodaya Sainik amadi RIMC Dehradun gi coaching, personality development program sing, sustainable and financial literacy program. Kudam oina hairabada Chengo mushroom composting, Brahmi compost, dairy amadi livestock rearing. Axel Gidamak Yumbi Football Academy, Yumbi Archery Academy, Loinana, Dane Sabasu, Tambiri. Togolon Bebar Taxikasi, Hona Lonchat, Laisugi Saruk Amoina, Tangta Jagoi Amadi, Sari Charat Tambiri. Atuba the class 11 Amadi 12 ki, NCC Hangzerigan. Kangan Zariba Principal, the Tangzay Ningthau Flowers School, Kiam Sifai, Thoba. Akupa Marol Gidamak Call Tobiu, 6909 017629. Loinana 8575-629-555. Thabak Kaithil Thobal Atopam Leriba Sazik Thaba Management Private Limited na Thabak Kaithil Haiba Service Delivery Platform Ama Hauduk Cheri. Thabak Kaithil na Services Contragi Matakta Adomadungi Yumda Services Pizari. Thabak Kaithil na Pizari Service Singti Architecture, Astrology, Automobile Repairing and Road Assistance, Barber, Beauty Salon, Carpentry, Car Wash, Cobbler, Dog Trainer, Electrician, Fine Art, Flex Printing and Advertising Services, Home Tutor, Household Appliance Repairing, House Painting, Housekeeping and Helper, Interior Designs, Kitchen Appliance Repairing, Light and Sound Services, Mason, Masses, Master C, Medical Assistant, Pet Care, Fusion Service, Photography and Videography, Physiotherapy, Plumber, Polish Service, Public Career, Tent Service, Tiles Work and Repairing, Toilet and Bathroom Cleaning, Washing and Ironing clothes, water tanker and drinking water, welding and steel works. Matakta panjakriba thabak sing asida thabak suningba partner singna ngasimak register tobiho. Akang abasit masing adongi khudongchana nabagi damakta atenba matamgi manungda thabak kaithel app su launch tawjargani. Partner singna free da registration tobiba yagani. For partner registration, please visit www.thabakkaithel.com. For more details, please visit Sajik Thaba Management Private Limited, Thobal Athupam, near DC Complex, Thobal. Loinana 6033-900-158 Amadi 8131-073389. 나이 와시랑 아무것도 하고 계도기는 거. 맛있게 하는 거 선비. Ini tak mau hai tu ko. Adi ko bato ini langit ko ma hai tu na inga moi ba hai benga moi ba ya. 맛이 토해 타슬라디. 나 그도 하는 거 믿어. 너희는 시신의 고래시기에 저거 이거야 실례다냐. Adu ka diro ki. 어레 아시안들로 실로. 아두고 나바니 깐틴다 개노마 삼미냐로 시하르가 낭나 마 붙어고로. 아두고 이바니 레오라니. 아이는 멍원도 눈시는 봉도니 시게 도르게 하. 헤이 낭네 야네 봉도 실로. 낭기 사나기 릭 바짝 많이 잡히게 봐. 야서 너 다이스로. Tamu na hai bato. Ai langit hai benga moi ba ya. Tamu na hai bang kana no hai biro. Adu ko matu mo na uti angon disturb tor kan ko. Ai mi ma dia mi kai si san ni. 에고 나는 안 해도 되노 나만 내나 봐 뚜모 나고 디스터브 코노 봐 어이 낭기 샤잉원의 실내 스토리 받더라
태코를 셀렌스 떨어드네 낭악 섬두다 블레치나 다 그래 나서 야라요소 เรียนเราเนี่ยเสียเจนเลยเหรอ 야 나가르치대 ตามมุสมินิสเตอร์กี่มุ้งกี่มีดีกว่านั้นไปอ่ะ 아두 배도 봐 เอาตัวปามุ้งที่มุ้งปีละกันนะเจ๊สักแค่เชื่อมาตามามี 야, 뭐 딱 하는 게. 왜 만나 게임도 바클로 너 아이주 바클네 민가리 거기 신호야, 나 강남으로 가만 있다 왜? ขั้นนั้นเดียวตาม 에이, 시대는 누비는 액션들 때문이고. 야래, 너희 안에 되는 하나 또 너야 뭐? 양, 너야 거부. 지은미야래 나. 야, 손나. ตามไม่ได้ถูกที่ 아이 배마. 까이노 강하대 야라가. ดูดิกระไม้ตัวนี้ตัว 람비 소록들 샤비입니다. 누가 매도 구타해라. 에이, 시마요. 아시그나노. 아유. ตามว่ามาชิกสมัยชิมตรงเดลเลยบันมินิสเตอร์กี่มุ้งกี่มีเนี่ยสมัย 아니. กุเลสก็ตามมาจ้านาติระไอ้กุเลสแต่ลังเลนก็วิไม่ยาวเองเอาตัวกบถูกโยนให้บ้างเอาตัวเดนี่ยาแต่ไปกินในบ้านของเจ้ามันตัวคุปป้าแล้วก็ท้าต้นมันตัวมาเยี่ยมมันตัวมันตรงไหนนี่ตัวน่ะมา 그래 너네 하리스 부이도 런던 시기 미니서 에멜레 강나트는 누피도 수업하시 뭐이 머리마다 야우스 없을래 누피 론드라데 한테 노블랭 악시디 만트리 오야 담네라. 어두 맘라 이브라 아이 그놈한 게. ตักพี่ตามมา 너에게 콜레스 덤블란 신마 고범는 캉라. ขังเจียตามมา 헤이. 아이 마이 마야문이네. ไอ้นายสิตามมาสิไอ้คือกี่มารูปลันสินเป็นกี่ไม่ยามบ้า 아. 마시세. 아코이나 나오기. 아이디 란신 바기. อ่า 콜레지 오데드렘다. 이세기 풀리아 슬레이. ได้ยี่ตามมา 다시 올라왔다 보야로 해도다. 세이 따는 건 길라구네. โอ้ 너희 콜레지 오데드렘스 캉래. 비에만에 야르가디. 아무것도 따고요. ไม่ทักเสกี่ตามมางั้นสิตามมานี่ลักไปดูนะนั่นเส้นบุกันบีบกี่ตามมานั่นเส้นนั่นจากคงจะกี่ก็ตามมาอันนี้เด็กเกณฑ์ตีหลงทหารเล็กเช่นลูกพี่สิตามมา 아이 베마부 타모이 생나 간자 기분 누바디 아이니코 세이 호기분은 할라네미. 저 오늘 답을 미도 이다운 강르가 수아라이는 미다 강나부 한가가 저띠그로 아코이니 겐딘다 나탈레 นา 저게 ทีตามมาอันนี้ไม่อีดังดังดังงักกันนี่ยานี่ไอ้นี่พันธุ์มันชินเจกี่ตามมามังทับบิโรตามมานั่นเส้นตักเสร็จกี่ตา 아이 딸이 뭐 아이기 밍톨렌 온치주 빠까 오미르노 아두 소미 비먹이 깐땡 남바람타 롱자 호보야 니코 มาพี่กันแล้ว 어 สิได้สุไลตินนี่นั่นบ้าตัวบ่ซ้ำตัวที่ principal นั่งอาบุนสลวยก็มันต้องด้วยบ่มีเป็นอะไรกันที่ลอยๆกระมันมีรักตัวบ่สิกันบ่ยอกสลบ Good morning. นั่นที่ก็ต้องสลวยบ่ซ้ำตัวที่ principal นั่งอาบุนลอยๆเรียกสลตัวที่ให้ตัวน่ะมีเป็นอะไรกันที่ลอยๆกระมัน 호이 블랑레 아이슈 관계게 들어오게 야도 또 이네 봐 처음나가 내내 듀션도 비방 앙싱도 모이스코기 ngasi 테스타이나 숨 고션 서커 셈비라만 โอ้ 거 이거 하는 거니 복잡 เรียนแต่เลยนะอังเมียงวิธีสันสงตัวบิวได้แซ่ 너희 동네 버샤 바제도 보도 버샤 달리바 스와기 쿼터데 레버 패밀리 크게 앙싱 수마이나 마탐 상에나 파트타임 원에 듀션도 비번이다 ตุชันฟีที่แกเนาะ 아씨 야래 앙아 우머리 갔더니 아시고 도요 항이지 อัตลันเชนบ่ไอ้สินึงวันนั้นแกนอมบีกินปูไลนี่ 그 이놀랑렌 거리 비도이노 นั่งลานน่ะที่คันกันดูก็ 칼로이 거리 비도이노 해보니 ดิฉันน่ะเตดา dress นี่ 아씨 세기 드레스 노원데 세퍼데 안 뻑자가니 내내 칸바 아두게 이네 타오에 레르 부라이네 칸거봐 나티 박살로. 야래 봐 야래 아이 너무 이카이지 봐 야르네 봐 그래도 비까리바 아이네 스노원데게 좀 코션서 너는 세임도 와리도데야 아두에슈 아이슈 농원데기 라이리 와이라 돈 파리 나죠 아두데 그이 가이벨레게 하잉 exam데 코니 뻔나 파미네니 아이게 칸거바 노원데 항을로데 마시나 트리마나 바누 시나티나 바이시바 호이 벌랑네 아두에슈 아이 드레스 돈 이카이지 봐 야르네 봐 야래 봐 야 아씨 그 이거 sige ti sa samal lehbane 나티 haying dagine sig formal se selala oba empak nge haba nongonda 나티 아이 나게 한마 셋다 버네 야 마이나로 시좀 쉐기 아니야 니 kaino paano sibo 아씨 야 마이나 돈 만데 그 기름아 비리베 아이 시디 궁어 버리네 sabra 퍼제일라네 가이디노 시보 sorom daini 아씨 아이 기디 세게네 내 고래서 야도 아도랑네
ai nungunda kenom hayo ra. Hayo. Ai ga nangga tinara padagi ngasi phawa nang nei gi college ki admission lagi horaga form fill up so to mating pangbi. Ai gi paisa sille maram rak ta dum sel gi mating su bibiba. Nang nei gi piron ga jahan mathon bini sibu nang gi to bimal se karam kandai no utpang ngam doino. Kay gi to bimal no. Imana ba nung sinati na bahay ba se amagi mating ama na pangada ba ni. Sibu ko best friend. Hoy. Hamo yare do. Rehearsal hawro sila wa ba. As. Principal ade mo chopan he. Yare nai to. Kay do sibo. Nang na han haw na tra. Koi no hai se sei do nang hodai na. Jagoi din na haw itu dia. Oh sorry. Hai ya ada sure din ngai ko. Yare kar mong da to ya. Manam chura bisamla koi koi bisam lagi pakche bi mai tho kumlang na na pada chilli ngai phajama kumlang na na chilli ngai phajama 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 chona thapadate wanda sana punna thaile pa sigum leina chona thapadate wanda sana punna thaile pa pachavani mai kai sanurasu pachavani mai kai sanurasu ithakura lotaki kai zada tari banang aigi miren se kaya da bukti puriba kaya da bukti puriba kaya da bukti puriba kaya da bukti puriba
啊，这个，啊，这多少？我现在他那有么事？大叔，你把是的哈，大叔，压力大叔，大叔压力给多给大叔，大叔没事，为了什么？大叔多事大叔，大叔，谁能给你么事？大叔，能给你么就不错了，该得吐了这个，啊，都把太过一干了不是？能他妈我都没信用，当他们，能还多了，哎，那太高，能用旁人不呀？啊，都我还是碰那么有他说，什么人不被我心里判断的呢？让你，哎，是累呢，看你，哎，我得养了，跟还是不得，我帮这个来是你，你们呀，我这个一个月钱多哩呢，啊，这个妈呢，马蹄崩，他就来干人带呢，啊，是么样你修不你呢？大叔，大叔压力给多给大叔，来，大叔，哎，是破，大叔压力，那个头面破，老李，哎，大叔压力给多给大叔多给多，大叔，为了什么？大叔多事。哎，你好帅了的，哎，那个呢，不等我是苦他嘞，那样不是我看了手也干了呢，能爱我的人们空间还能看了吗？侬那是那是我不能累的哈，我没空呢，哎，懂吗？家里能我们看到人，啊，多压力噻。semua semua kata agak dinang. 能给都给吧？ Ay ya sabu si pata bang mak. Nay chalo. 我是忙什么他都知道。他太高，来，能塞了拉天。当然，哎，能那孩子的，该都不给压着的。哎，可以弄起兵的吧？可以压了也是来的。哎，是不空？能时间很的他来的。能啊，都没用都听了能啊，什么都能。哎，能来。哎，能个是定问他说过不？能个一闹的。Sulit tu masih kau bisa kau namang dah. Aduk kira ngang nang tumin tala ingat mereka. Nana ngasih tahu, ay college udah terima deh sih. Tahu isai tabel aku dia ada aja. Ay, noi college itu lagi temi meam je. Noi meam temi sih je. Oza se, oza mari manga. Amin kami nak pak. Ping ada mana lagi kita suruh kupang thak pak. Moi di mama pak kupang suinak macam ni. Lagi matang tamdara ML or PhD or college ho jawen le. Hey. Asuna form fill up to le ho le to de nei. Matang ta so like tam to kan cha. He ku ne bagadi. Bhai bun ho to kam do ri ho. Hey. Nangi ta so si de ku no chei kai. Nangi se su ta bala ni. Moi me am una badai khum du. 마이제 그땐 끝내버려 다소놓고 그땐 현진기 낭군나 마너메야 망도 다소는 궁금해게 유터스 락보다 다소 아니 브라보 락보다 시노 누빔상 부타 마두이닝 아이선다 아이디 그림 칼루드레 낭이 세이타본 낭오라로에 오데 드림 타블은 비치르 브라보 라이 세이타레리 바이보 모이 머리 망아짱아 모이 굿 탈것이 다소 그리 랑게봐 아두는 아이 낭야 빵도 망하네 좀 Kaya tasong na tawiri ba may amsi mo? Ay, tasong na kaya na kanahai sa kraba na tro. Yutak sila gay ko'y college na lakpi ka no hay sa kraba na tro tasong. Nga sikari kita tasong na yutak sila ka college na lakpi di ba no? College na yung isungi mano ba may amlaik na miyay ba siya ko'y tasong kang bida mo no tasong. Nanaw ki maisi ka na ito tamagat sa luhay ba no? Ngasi tasong na yutak na bidala ko thoma badi. Teko magkakta natin. Teko at sama sa mo sila. Sino tasong imitahan ka na yung magkuti mong nanaw ay nagkangalam ka na ba rin. Ano ba ngasi di? Tasong na yutak sila galak pa nina. Ay tasong na lalo ko ay nagkalimit na siya. Ay, yutak pa may kuti mga ako natin. Ay, nanggimit kipi. Tasong doon mo na. 마바나 빅누 놀라면서 난기 셋 받아봐 나이는 신탐바 미 과이가 미만 아방 남들수 난기 다 손을 그리 waller리 난기 인상나 피생차 거의 보라이 바라이 같으면 맘니고 미 망대 와야 만인데 난기 와리 사도 야매 빵도 야대 누빠 이시디고 야대 승나버 야로이 에이 바라이 가도 투는 라 와리 사도 야매 뭐 아이 나 하디 보고 나가다 뭐 Okay.
능 진바 능 태고구마 마가마나르가 까리다 림자게 능 뭐 이까이드로 랑렌 ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯇꯁꯣꯝꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯂꯥꯡꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯗꯤ ꯂꯩ ꯃꯥꯅ ꯌꯨ ꯊꯛꯇꯕꯤꯗ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯇꯥꯆꯧꯃꯨꯛ ꯐꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯋꯥ ꯇꯥꯟꯅꯐꯝ ꯑꯣꯏꯔꯤꯕꯅꯤ ꯂꯥꯡꯉꯦ ꯉꯁꯤꯃꯛꯁꯨ ꯑꯩꯅ ꯃꯐꯝꯁꯦ ꯔꯦꯟꯇ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯂꯤꯕꯁꯤꯁꯨ ꯇꯥꯆꯧꯅ ꯌꯨꯝꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯊꯥꯔꯛꯄ ꯄꯩꯁꯥꯁꯤꯡꯗꯨꯅ ꯉꯝꯂꯤꯕꯅꯤ ꯂꯥꯡꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯔꯦꯟꯇ ꯂꯩꯅ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯇꯨꯏꯁꯟꯁꯨ ꯑꯃꯨꯛ ꯇꯧꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯑꯐꯪ ꯑꯐꯪꯕ ꯍꯣꯠꯅꯕꯅꯤꯗ ꯌꯥꯔꯦ ꯇꯣꯛꯁꯦ ꯀꯞꯄꯅꯣꯕ ꯑꯗꯣ ꯅꯪꯅ ꯇꯠꯇꯅ ꯍꯥꯏꯕ ꯀꯕꯣ ꯚꯦꯂꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯍꯟ ꯑꯃ ꯂꯩꯌꯦ ꯃꯥ ꯍꯥꯟꯅꯁꯨ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯝꯕꯅꯦ ꯃꯉꯣꯟꯗ ꯑꯔꯤꯕ ꯆꯦ ꯆꯥꯡ ꯈꯔꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯅꯪ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯪꯗꯣꯛꯎꯒꯦꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯡꯉꯦ ꯑꯗꯣ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯂꯒ ꯍꯪꯃꯤꯟꯅꯧꯁꯤꯗ ꯉꯥꯏꯈꯣꯍꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯛꯈꯤꯒꯦ ꯉꯁꯤꯗꯤ ꯆꯠꯁꯤꯂꯥ ꯍꯣꯏ ꯉꯥꯏꯕ ꯋꯥꯔꯝꯕꯅꯦꯅ ꯑꯩ ꯊꯣꯔꯛꯄ ꯀꯔꯤ ꯀꯩꯅꯣ ꯃꯥꯗꯤ ꯂꯥꯝꯗ꯭ꯔꯤ ꯃꯥꯜꯂꯦꯅꯦ ꯑꯁ ꯉꯔꯥꯡ ꯄꯨꯡ 8 ꯆꯞ ꯆꯥꯅ ꯃꯐꯝꯁꯤꯗ ꯎꯅꯁꯤꯀꯣ ꯑꯣꯏꯅ ꯐꯣꯟꯗ ꯀꯌꯥꯔꯛꯅꯦꯕ ꯃꯥꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯦ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯝꯗ꯭ꯔꯤ ꯖꯥꯠꯅꯤꯗꯅ ꯑꯁ ꯇꯥꯏꯕꯪꯄꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯃꯐꯝ ꯑꯃꯗ ꯎꯅꯁꯤꯀꯣ ꯑꯣꯏꯅ ꯆꯞ ꯆꯥꯕꯤ ꯇꯥꯏꯃꯤꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯅꯈ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯍꯥꯟꯅ ꯃꯐꯝ ꯈꯔ ꯉꯥꯏꯔꯒ ꯂꯩꯔꯝꯗꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯁꯦ ꯂꯩꯇ꯭ꯔꯦꯍꯦ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯈꯥꯡꯕꯗ ꯋꯥꯔꯦꯗ ꯄꯨꯟꯁꯤꯒꯤ ꯃꯩꯁꯛ ꯀꯔꯝꯕ ꯀꯣꯛꯀꯅꯤ ꯃꯩꯁꯥꯛꯁꯦ ꯀꯨꯡꯅꯕ ꯂꯥꯛꯂꯝꯈꯣ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯅ ꯆꯠꯇꯤꯉꯩ ꯈꯥꯡꯕꯗ ꯑꯩꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯀꯥꯏ ꯀꯣꯏ ꯊꯤꯔꯨꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪ ꯂꯩꯔꯝꯃꯗꯅ 이베마 아이는 이생 ngami세 몬다 농아이빈데 성능베니 낭아이다 나이코 그다음 실버 그래도 뽕게 타긴 나랑 뽕게다 뭐 펌치다 오는 세나 하는기 아 뽕마 빨라 해는 기분 나트로 미나 게 해gel게 오 빡톨라 뽀야 나 떠이니 그냥 시보 힘마 좀 이베면데 юм디 아마 끈 타박 쇼브는 비니나 아등 아이코니 그리 tamuno 징강감이 왜 이세이두디 까나고마 마카이나 기백이 말리 양 삐엔데나 타모이 까이나 사메바 서로해 이베마 이기 부치시다 그나금비 아마타 강느 자나 벌레 저렇디 까이나 깁수 까남 틀리티 그이노 하시 아두꾸나 빠캉가리 보 오이레라가 까남 강나라도 하시보 오이 까르노 까이노 헥다 하이도 피우세 하요 이카이부기 와나 팀이 아이나부 농원다 까리기 덤때 이카이기다게 아생분에 하이드리세 아이기 부치시나 까나금비 임타 강느 저렇티 까이나 깁수 레티 아생분에 아두 파레시 tamu고 사이 개 수비라게 또 아이나 항응네 누나 야 하이버노 tamu 25 플러스 나이스 수마이 또분이다 이사기 세이세 군망아 보디 짜라짜라 좀 뒤런바 아두기 마카 따버도 티브 던데는 좀 똑똑하라바 마사기 똑똑히 버세 히두네 하나레는 비베 25 두네 플러스 더간다 두네나 플러스 사이제 아두 그리기노 낭나기 세이가 아두 굽나무 운나 한kal이두보 오 아이보 그냥 그냥 아이방 암기게다게 시바나 한카드라는 좀 바카드라 한번에 서로해 또 회디 시분 아버가 볼라케누네 이베마 낭누보네 아이고 타모이 생가도 녹시비우 낭나 nga이코 레기시 하이버 마텀도 보네 낭기다막 랭드보 발금나 나나 칼레 자게게들 아다 tamu이디네 마스터 탐타기니 야르가디 리사스 탐타기 스탄 칼리베이시 베 사이딩은 막지엘게 칼칸지다 그리바 아 마스터가 또 거리 사스가 또 바이베반 아다 tamu기 데도 바시기야나 그리 아이기 데트 오브 버트 마르치 땅 타람리 아두 아이 뽀빠 소금한테 닝싱 방감드레고 아두 눅시토이 낭는 눅시비리 시부 아이부라 나트라가나 아이기 뽀빠 세히드로 오 아이나 스뭉시드나 tamu기 세히도 강자닝드나 떠보니 아다 tamu이디네 그리 아캉가리베시 안탈리도 그리게 미나 파스나 땅강나디 모시 미네 그리 하이너리 노이베마 오 모이디 마우 꼬이버기 파스왓 바이 하
ꯀꯩꯅꯣ ꯃꯧ ꯀꯣꯏꯕꯩ ꯄꯥꯁꯋꯥꯔꯗ ꯀꯥꯏꯗꯤ ꯍꯥꯏ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒꯅꯦ ꯑꯩꯒꯤ ꯔꯤꯡꯀꯟꯒ ꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ ꯑꯩ ꯁꯦꯡꯇꯣꯛꯑꯒꯦ ꯅꯉꯣꯟꯗ ꯑꯩꯁꯤ ꯌꯨꯝꯗ 24 ꯑꯋꯥꯔ ꯄꯨꯡ 14ꯁꯦ ꯁꯨꯂꯦꯞ ꯂꯦꯞꯇꯅ ꯑꯀꯟꯕ ꯊꯕꯛꯁꯦ ꯄꯪꯁꯨꯗ ꯁꯨꯕ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯏꯁꯀꯤꯟꯁꯦ ꯍꯥꯏꯕꯗꯤ ꯎꯟꯁꯥꯁꯦ ꯈꯔꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯃꯩꯁꯥ ꯐꯪ ꯌꯥꯅ ꯁꯨꯞꯈꯤꯕ ꯑꯩ ꯌꯥꯝ ꯅꯍꯥꯟꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯂꯟ ꯆꯦꯟꯕꯒꯤ ꯃꯌꯥꯝꯁꯤꯡꯒ ꯇꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯃꯣꯁꯤ ꯄꯪꯂꯤ ꯂꯤꯔꯝꯈꯤꯔꯣꯏꯗꯀꯣ ꯑꯗꯨꯅꯦꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨ ꯇꯥꯃꯣꯏꯅꯦ ꯑꯩ ꯆꯥꯛꯀ ꯁꯥꯔꯛꯄ ꯆꯠꯅꯗꯦ ꯍꯩꯃꯥ ꯅꯣꯏꯁꯨ ꯐꯥꯎꯕ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕ ꯆꯥꯛꯇꯣ ꯂꯣꯏꯔꯝꯗꯕ ꯂꯣꯏꯔꯦ ꯑꯗꯨ ꯈꯣꯏꯗꯧ ꯁꯥꯎꯅ ꯊꯣꯛꯂꯛꯏꯅꯤ ꯂꯥꯎ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯖꯥꯠꯅꯤ ꯂꯥꯎ ꯀꯦꯟꯇꯤꯟꯗ ꯀꯩ ꯀꯩꯅꯣ ꯈꯤꯇ ꯄꯤꯖꯔꯣ ꯂꯥꯎ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯄꯦꯟꯅ ꯁꯥꯟꯅꯔꯁꯤ ꯂꯥꯎ 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 tamosi kayaknya mah bangga di sini lah oh kadang kita kayaknya kita bisa langsung handro buat langsung deh kayak पैसा भाव यारती oh पैसा ya udah begitu nana saru sarang kita pakai cinta atau itu kayak udah tamu itu sih mo kita yang jauh nih saling kita bisa jadi nak masih nupisi konjen kara hongja bahkan jabat tarusu mata mau di sini malik fai nang ngasih kantin nake thorok kodana nang hem nor ke yum da puge kona masih sekolah sekarang banu mini ko imana ba mayam sing sulung kay na grani amorom na sumunungay amo sunungay ti haybani ta matugilan chen ba do ay na do kuina piki bidress do mga si kay gumiyek set na laba kun si su pa kaung na ray mga si ikangani da naman Good morning. kun si su pa kaung na ray kalambat Yare ba? ado kay gino ba nang nahanggoy sige dress sela dress ba Oh, ako'y nigi special oy bunumita set kaya nga pa. Ado nga si college ka roy bunumini nang gaiga gidi kwai digi special oy bunumini dina. Ado nga si set kaya nga pa. Ado na nga ko ne. Ay din hangay han ba visual jam ta set tabni na. Masi set ba siya may na di ba? Si kungo ko je sa sadra ba si mo. Siyang tayo ne. Si sa sadra ba ni kungo ko. Ko di mo to. Oy Langlen. Oy. ay no Kay doroge. pedoge Kay no nang nahangay man manade. Kay no muto dom o koy do doroge. ay ba pedoge Ay nasinti nung ay nang usap siya na kang manibani nung muday ngon da oy da bangang da binang na ngasi kari gino chap chap le bisida ay sulay bawa na diba adu kay doroge yung dahay way bani ko indom sam lay moy ga mari mata thok ne haba nupa du ga sakhang na wahar pa nupa do ay na hana masakhangi ay na hayna di har makta da indom sa do na khang na da ba yaro ne kri kri talak ko da khoi do sum saram bai wa hoy yai khang thu ga doroge ndom sa ina sinbi bani na nangi di apha bani pa du moy ram bani ado nangna mongonda pamde haina di haidugo nangna nipa du da yaning da ba ke yauge ba ay na yaning da ba habe bune magi masak to suye ye ning da da lore wa oh adu di nangna yaning sidi kana tiri phangji Teko gumbaro ma da gi pita si ba soidra ba phagi toni ni machine kay gina mana dam pakti da mi mantri mandol gi masa masuni ke doroge oi sanu senjau param gani pai sanu hausi ki matam sta moi gumam ga sanga to ba haibasi nangi su lai ba yam phaba natrane nung siriya jaswa oh teko gum basna ta ba nate adudi nangna nung siri sidi karam karama magun che mani pa nong da hayuni as adu dem sel hani ngai yoradi langlen se nagi to da hayu haibani se nupi khudi maki se loi lerang gani ko as nangi to hayu haiba ai gi hayo haraga dine se am da hayu haibani ai gi lai partner ga da ba mahak to ma yam drabada tha amada lupa lak ama na traga ani da gi hena sen thok lambi le ga da ban adaga ma sarkar gi thabak to ba to da ba ai kai sui thoi dok te da masa gi ba SUV car ani hum da gi hena le ga da bani khang re da yam up to date rai ba ai bin ja gi manung da na traga ma pan de he ko yo pu ba ngam nu pa da ai de de ngam nu pa pa amada lupa lak amada gin ani phok to lapsa masagi SUV car humari su lai ga da ba hai ba aduga mabasu sahi amagi manungda mapalamda amumu koiba chatpa puba ngamani pa yes langlen nang nabug yam bati e nangi to dinda sagi oisaba thibani
ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯅꯨꯡꯁꯤꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯣꯏ ꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒꯗꯕ ꯃꯍꯥꯛꯇꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕꯗ ꯌꯦꯡꯉꯒ ꯅꯨꯡꯁꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯆꯤꯟꯕ ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤꯕ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯂꯥꯏꯔ ꯆꯨꯗꯅꯕꯗ ꯌꯨꯝ ꯄꯥꯜꯂ ꯀꯔꯤ ꯀꯥꯟꯅ ꯐꯪꯗꯣꯏꯅꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯐꯕ ꯑꯃ ꯈꯜꯍꯧꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕꯅꯤ ꯌꯥꯔꯦ ꯕꯨꯡꯉꯣ ꯌꯥꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯒꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤꯁꯨ ꯑꯃ ꯍꯪꯉꯤ ꯅꯪꯒꯤꯁꯨ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨꯗꯅ ꯅꯪꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯃꯤꯕ ꯑꯩꯒꯤꯗꯤ ꯍꯥꯏꯔꯔꯣꯏꯗ ꯅꯪ ꯀꯩꯗꯧꯕꯩ ꯍꯥꯏꯔꯣꯏꯗꯕ ꯑꯩꯒꯤ ꯈꯪꯗꯣꯛꯄ ꯂꯣꯏꯔꯒ ꯌꯥꯔꯣꯏ ꯍꯥꯏꯗꯕ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯉꯥꯏꯈꯣ ꯂꯟꯆꯦꯟꯕ ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯈꯠꯄꯤ ꯅꯨꯄꯤ ꯄꯥꯝꯕ꯭ꯔꯥ ꯈꯤꯇꯪ ꯈꯠꯄ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕ ꯅꯨꯄꯤ ꯄꯥꯝꯒꯦ ꯍꯥꯏꯔꯣ ꯇꯥꯅꯤꯡꯉꯦꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯅꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯏꯀꯥꯏꯒꯤ ꯋꯥꯡꯃꯂꯥꯗꯨꯅ ꯍꯥꯏꯔꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯂꯝꯃꯤ ꯂꯟꯆꯦꯟꯕ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏ ꯍꯥꯏꯖꯜꯂꯛꯀꯅꯨꯀꯣ ꯑꯩꯗꯤ ꯅꯪꯕꯨ ꯏꯃꯥꯟꯅꯕꯗꯧꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯦꯕ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕ ꯅꯪꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯇꯧꯒꯦꯇ ꯉꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔꯁꯨ ꯑꯐꯪꯕ ꯈꯔ ꯆꯥ ꯇꯨꯡꯒꯤ ꯂꯝꯕꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯂꯟꯆꯦꯟꯕ ꯑꯩꯅ ꯅꯪꯕꯨ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇꯗ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯈꯤꯕꯁꯨ ꯂꯩꯇꯦ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯁꯦ ꯂꯥꯡꯂꯦꯟ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦꯀꯣ ꯄ꯭ꯂꯤꯖ ꯂꯥꯡꯂꯦꯟ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯥꯕꯤꯈꯣ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯀꯩꯅꯣ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯈꯤꯗꯕꯁꯨ ꯌꯥꯏ ꯂꯣꯏꯔꯦꯍꯦ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗꯕꯁꯨ ꯌꯥꯏꯌꯦ ꯂꯥꯡꯂꯦꯟ ꯂꯟꯆꯦꯟꯕ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯩꯅ ꯀꯗꯥꯏ ꯐꯥꯎꯅ ꯌꯧꯔꯛꯏꯁꯤꯕꯣ ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕꯗꯧꯅ ꯈꯜꯂꯦ ꯍꯥꯏꯔꯦꯗꯅ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣꯕ ꯑꯩꯗꯤ ꯅꯪꯕꯨ ꯃꯔꯨꯞ ꯑꯄꯥꯡ ꯑꯃꯒꯨꯝꯅ ꯈꯟꯕ ꯉꯝꯗꯦ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕꯁꯨ ꯉꯝꯗꯦꯌꯦ ꯂꯥꯡꯂꯦꯟ ꯏꯃꯥ ꯄꯣꯛꯄ ꯑꯕꯣꯛꯇꯣ ꯉꯔꯥꯡ ꯔꯤꯝꯁꯇ ꯄꯨꯈꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯁꯨꯝ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣꯏ ꯆꯠꯂꯣ ꯍꯦ ꯂꯥꯡꯂꯦꯟ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯎꯕ ꯃꯤꯁꯤꯡꯅ ꯎꯔꯒ ꯀꯩꯅꯣꯝꯃ ꯈꯟꯈꯤꯅꯤ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯒꯥꯎ ꯐꯨꯔꯤ ꯈꯔ ꯄꯤꯕ ꯅꯪꯒꯤ ꯁꯦꯟ ꯊꯨꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯄꯤꯕꯁꯤꯗ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩꯗꯤ ꯅꯪꯕꯨ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯄꯤꯈꯤꯕꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯈꯜꯂꯕꯗꯤꯅꯦ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯤꯟꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯟꯅꯕꯗꯧꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯈꯟꯕ ꯉꯝꯗꯦ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠ Manam surabi samla koi bi samlaki pache bi mai ko kumlang na pada silli ngai pajama ꯑꯁꯨꯛ ꯀꯨꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯍꯜꯂꯝꯃꯕꯀꯣ ꯊꯃꯣꯏ ꯋꯥ 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 ꯌꯥꯏꯅꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤꯅ ꯌꯥꯕꯒ ꯑꯁꯤꯗꯤ ꯌꯥꯗꯦꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯅꯌꯥꯝꯕꯗꯤ ꯁꯥꯊꯤꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ ꯍꯣꯏ ꯑꯩ ꯅꯉꯣꯟꯗ ꯏꯅꯥꯎꯅ ꯀꯧꯔꯦꯅ ꯅꯪ ꯑꯩꯉꯣꯟꯗꯒ ꯋꯥꯔꯧꯕ꯭ꯔꯣ? ไอ้น้องนี่เสียหิสิกิตังดีเลยเฉลิมมันนี่ดนะ
랑랭이가 거리 와리노 사비름이되고 아이고 낭원에게 같이 땅도 보이려고 소이 강지적의 야로이도 에코 나다 뭐 이렇게 기노 응 나단다 할 때가 기노 아이 낭도 와리 사는 게 되나 마밤새 낭원이 그디 되는 강해다 아이 수험가 머리 힘들래 너들 간지 낭원다 머리를 떠서 아이 원다디 머리 암레 가리 머리 머리 레버드네 아이 낭 한번씩 그디 대체 낭나 사는 강기다네 마두 어돔기 이사기 퍼스널 프로블em orang mani 다시 프로블렘 셋 아이고 아두고 낭나 말하면 뭐래가 돈은 프로블렘에 낭나 심각한 거다네 ai na di mato karam na 어 낭나 랑렌다 아시아만 낭나 이해리지 거리고 응 어이 랑렌 셋 아이는 반응 없던 나 파르가 마바이는 남들을 놓은 마기 꼴레셔 마시들로 챙기 신호하이드나 아이 야며 와나 강하게 라고 아도 허위들로 칠레드나 마바이는 반응 없던 나 파르가 아이는 남들은 마바이는 놓은 그리고 물 라이브 티드나 아이는 마블 놓고 방옥되드나 마블 놓으리 비 뭉도 못해 아이는 마루 방금 한 거네 마두기 어와봐 따는 들어봐 마시 하이바 놈을 시대 넘쳐 랑랭기 와큰 콧다가 사도 거다네 통 wasi yam sok so ngang bikre 아 ai ni mongon da ka shuyet palai ten 낭몽원의 시티야 yari yo biro ai mongon da ka shuyet te yare chapiro yare 굿 아도 그다 관계되네 아이는 야므로 와나 낭모 밤무시대 이너 티르 글라이샤 아 신호는 것이 랑랭의 예대가 해보세 거리가 이니 내 한벌이 사티는 거야 해 아도 낭나 랑랭의 예대는 하이라버니나 아이 낭이 깨 옴땅 딜레람게 낭 깨게 싸닝 낭 아이스킴 싸닝 너에게 땡 꼬르기도 레이우라 나들가 사레기 마레이가 따마도 아도 왜나 레이비우라 ai wa ngang badan nari du ka control tok sa 아 sumwa samaka tara ka dinang 배도봐 ai na han su hai ki budo ai ya saw basi control nga magtabi ai 아? yare chalo 아이 지 아이스킴 레비가 아니라 더워이나 묵 사오는 또이야 나는 아이스킴 짜닝들에게나 낭 바라보이나 묵 쑥보게나 낭너 아이스킴 짜닝 대름이나 낭 시골에 짜고 아이 미행게 호 कई राजा तो चलो ऐसे 공부하는 놈들아 이 바라가 내 뽀째 요령 도가까지 다 뽑으면서 चलो यार सरसों में कौन सी दिए आई हाइसर 어 남자노 누가 리 자루도 자루로 그 사실 Askaino, semua yang tahu ini semua. Ati asuh baca mayam sangat kemateng bangun mau tahu. Ati mayam menumpai follow pada kamera kapal lainnya sekali kilo saya. Ati mayam aku tak tahu. Aye mayam tak kayak utang saja. Hoki aku ini malam thomba gari do. Matu ki gari tu ki number tu mayam kang pi biau bro. Gari number kau ke tu baju jaga beri gari baju jaga beri. Ha, gari number tu kau utre. Masuk dong am berapa tu? Oh ya deh, mayam bilang sangat pikir mayam kita tu. Ay marup tak kena tahu jaga kau mayam. Marupu piang tapi bro. Ay, kusik pada ya sih. Ha, ya deh. Hosang itu mateng pangyo. Ya ni bro. Ay shoy tu makia ay mateng pang jaga. Aduh ay na yom daga pau pikir biaba. Marup ni sing magadi kanting number amat high view ba. Ay mo ba so? Kari manung dali horoman. Ha. Sabi na loy ba? Langlen tawon na maram yaw ne. Adal lain mo tal hubiyo. Hausikido langlen lahi bani ko.
ꯑꯗꯨꯒ ꯁꯕꯦꯜ ꯑꯩꯅ ꯂꯣꯏꯕ ꯌꯥꯅꯤ ꯌꯥꯅꯤ ꯃꯔꯨꯞ ꯑꯩ ꯁꯣꯏꯗꯅ ꯀꯦꯛ ꯄꯥꯎ ꯄꯤꯖꯒꯦ ꯍꯣꯏ ꯕꯤꯀꯝ ꯃꯌꯥꯝꯒꯤ ꯒꯥꯔꯤꯗꯣ ꯃꯅꯤꯡ ꯈꯤꯇ ꯍꯟꯗꯣꯛꯂꯛꯑꯣꯅꯦ ꯅꯪ ꯒꯥꯔꯤꯗꯣ ꯃꯅꯤꯡ ꯈꯤꯇ ꯍꯟꯖꯤꯜꯂꯛꯑꯣ ꯍꯟꯖꯤꯜꯂꯛꯑꯣ ꯃꯔꯨꯞ ꯂꯥꯛꯑꯣ ꯑꯩ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯡꯖꯒꯦ ꯂꯥꯛꯑꯣ ꯃꯔꯨꯞ ꯃꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯏ ꯉꯁꯤ ꯌꯨꯝ ꯁꯪꯒꯥꯕꯗꯣ ꯆꯠꯂꯝꯗꯕꯅꯦꯅ ꯐꯩꯅꯦ ꯌꯨꯝ ꯁꯪꯒꯥꯕ ꯑꯣꯏꯍꯧꯗ꯭ꯔꯦꯗꯅ ꯌꯨ ꯁꯪꯒꯥꯕ ꯑꯣꯏꯍꯧꯔꯦꯅꯦ ꯑꯁ ꯈꯨꯆꯥꯎꯁꯤꯅ ꯃꯃꯥꯏꯔꯣꯝꯗ ꯄꯦꯅ ꯊꯥꯔꯝꯕꯗꯤ ꯄꯦꯟꯗ꯭ꯔ ꯈꯜꯂꯨꯁꯤꯔꯅꯦ ꯌꯦꯃꯥ ꯍꯥꯏ ꯂꯪꯂꯦ ꯍꯥꯏ ꯇꯥꯃꯤ ꯆꯥꯆꯥ 이거 할래 해. ꯌꯨꯝ ꯁꯪꯒꯥꯕꯗꯣ ꯉꯁꯤ ꯑꯣꯏꯔꯝꯗ꯭ꯔꯕꯣ? ꯉꯁꯤꯅꯤꯅꯦ. ꯆꯥꯛꯀ ꯆꯥꯔꯛꯇ꯭ꯔꯦ. ꯃꯤ ꯈꯟꯅꯔ ꯃꯥꯜꯂꯦ 이곳에. ꯀꯩꯅꯣ ꯀꯅꯥꯒ ꯈꯠꯅꯕꯤꯔꯤꯅꯣ ꯕꯕꯥꯒ? 에라. ꯈꯨꯠꯁꯥ ꯊꯥꯗꯅ ꯈꯠꯅꯕ ꯅꯠꯇꯦ. ꯊꯣꯕꯣꯔꯤꯕ ꯃꯥꯛꯇꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯌꯨꯗꯣ ꯊꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥꯕ? ꯌꯨ ꯊꯛꯇ꯭ꯔꯗꯤ ꯃꯥ ꯁꯤꯔꯗ꯭ꯔꯥ? ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯥꯡꯗ ꯏ ꯀꯥꯗꯅ ꯆꯥꯎꯂꯨꯛꯇ ꯈꯨꯜ ꯍꯥꯝꯖꯜꯂꯝꯃ ꯂꯥꯛꯑꯦꯗꯅ. ꯌꯨꯝꯕꯨꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣꯕ ꯕꯕꯥꯗ? ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔ ꯂꯥꯛꯄꯤꯔꯤꯁꯤꯕꯣ? ꯆꯥꯛꯇ ꯑꯗꯨꯗ ꯅꯝꯇ ꯍꯥꯏꯅꯗ꯭ꯔꯤꯉꯩꯗ ꯄꯥꯈꯪ ꯃꯆꯥ ꯌꯨꯡꯒꯣꯡ ꯃꯌꯥꯝꯗꯨꯅ ꯀꯔꯝ ꯍꯦꯛꯇ ꯍꯣꯠꯆꯜꯂꯒ ꯊꯣꯛꯇ ꯐꯝꯖꯟꯈꯤ. ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯣ ꯐꯝꯃꯨꯔꯁꯦꯅ ꯆꯪꯉꯦꯅꯦꯍꯦ. ꯑꯗꯨꯒ ꯊꯧꯕꯨ ꯑꯣꯏꯔꯤꯕ ꯃꯥꯅ ꯃꯤꯌꯥꯝꯗ ꯕꯦꯕꯥꯔ ꯇꯧꯗꯅ ꯚꯛꯇꯤ ꯇꯧꯗꯅ ꯑꯩꯅ ꯀꯠꯆꯔꯤꯁꯦ ꯃꯌꯥꯝ ꯄꯦꯟꯗꯕ ꯊꯝꯕꯤꯒꯅꯨ ꯅꯤꯡꯕ ꯊꯨꯡꯗꯕ ꯇꯧꯕꯤꯅꯨ ꯈꯨꯔꯨꯝ ꯂꯩꯄꯥꯏ ꯇꯧꯕꯗꯣ ꯃꯥꯅ ꯇꯣꯛꯊꯣꯛꯑꯒ ꯑꯩ ꯐꯝ ꯃꯄꯥꯗꯨ ꯂꯩꯌꯦꯅꯦ. ꯇꯥ ꯁꯟꯖꯥꯎꯕ ꯂꯥꯛꯄꯤꯔꯤ. ꯆꯥꯕꯤꯌꯨ ꯀꯠꯊꯕꯤꯌꯨ ꯐꯖꯅ ꯂꯧꯈꯠꯄꯤꯌꯨ. ꯑꯉꯥꯡꯈꯩꯅ ꯈꯪꯗꯅ ꯕꯥꯇꯣꯟ ꯇꯧꯁꯜꯂꯝꯃ ꯃꯥꯟꯅꯩꯅꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯕꯕꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯤꯔꯣ ꯃꯈꯣꯏꯅ? ꯑꯩꯗꯤ ꯄꯨꯈꯝꯗꯨꯅ ꯃꯃꯥꯏꯗꯣ ꯎꯞꯀꯦꯟ ꯇꯧꯕꯅꯤ. ꯀꯨꯝꯍꯩ ꯇꯥꯔꯦꯅ ꯆꯥꯔꯨꯛꯇ ꯈꯨꯠ ꯍꯥꯝꯖꯜꯂꯝꯃꯒ ꯂꯥꯛꯑꯦꯗꯅ. ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯔꯕ? ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯛ ꯆꯥꯅꯔꯝꯃꯅꯤ. 이거 ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯦ. 너부 ꯆꯥꯛ ꯈꯤꯇ ꯂꯣꯡꯈꯠꯀꯦꯔꯥ? ꯇꯥꯃꯣꯁꯨ ꯆꯥꯗ꯭ꯔꯤ, ꯑꯩꯁꯨ ꯆꯥꯗ꯭ꯔꯤ. ꯑꯗꯣ ꯇꯥꯃꯣꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯑꯒꯦꯅ ꯐꯣꯟ ꯇꯧꯔꯝꯗ ꯉꯥꯏꯕꯅꯦ. ꯕꯕꯥ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯑꯩ ꯀꯩꯅꯣ ꯁꯦꯝꯖꯔꯝꯃꯒꯦ. ꯍꯣꯏ. ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦꯅ ꯍꯦ ꯆꯥꯁꯥ? ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ. ꯉꯔꯥꯡꯒꯤ ꯉꯥꯔꯦꯟꯗꯨꯒ ꯇꯧꯔ ꯆꯥꯔꯁꯤꯔꯥꯅ ꯇꯧꯕ. ꯀꯔꯤ ꯁꯦꯝꯖꯔꯛꯈꯣꯒꯦꯕ? ꯍꯜꯂꯣ? ꯀꯅꯥ? ꯑꯣ ꯃꯥꯅꯦ 이사망. 액시덴! 아이고 그다음에도 하! 무슨 일 내네? 그리노? 할로? 그도 해 그노네. 나모도 액시덴 토이 하이바. 그리 호이 뭐 봐. 호이. 까나노. 액시덴. 할로? 마법겜 티네 쇼크노. 어우. 마법 다 파인 비비야 거들어도 디우지야. 바바만 파인 잘. 사사. करी है बिनो एक्सीडेंट कदो है बा सर पाम तो पहन भी गेरा करी सिटी स्केल वो पुछंग रे यार लाक्सर के यम थू लागे यार थंबिरो सर थबई इंगां खर सके नंग के खर सिनरम के अंत लाओ गाय बगी जुलाई ले टेक तगे होजि लंदन यौसले तौरि अदुबो सोशल मीडिया दा मणिपुर के थागन रिबो थौदो वाथोक मयामस लोइ बनाइ बॉर्डर पिलर आईटी की वफम लोइजंग आईटी 1 के मुलाई सिंगी प्रजा खर थेमना बोनबो दा होजि खोगी सिंगी लम मयाम मांग दोरि हाना सो कबो भेली की पाक चाउ खरब लम कया मांग ओ हे मालेबाग मणिपुर नंगी नराइबक्सी इंथोकपनिदको इमा आई लाओने आई ngasiदी मरुइब लंदन की जगह अमनि दंग कोइगेन प्लान तौरी नंग करि कइ लेबा आई ngасai खलेबा कोइ दा सोजि ngasiदी ngata ना होगलगा इरु माइ थजरगा ड्रेस कासे कापत्र थोखिन खलेबा कापि गाइसे नते दासो इतोम तो मुरु बुरु सोनबि दो करि मदांगे सोशल मीडिया दा मणिपुर के थोदो वाथोक मयाम थागन लिबसि उरुलगा थंद खुदौ सावलेने नते आइदी हौजि थोपो थोदोकी मतांग दने नेरिबि खलुरे हौजि थोपो थोदोकी वांगा नते दासो हौ खरबा मतम तो हिस्ट्री मयाम सिंग सि यौरइबा जनरेशन मिरोन सिदा तानिंद्रबसु
mana kong da lauksin ba machang ba ne huje hoi yam chume yam I think 34 January ki tang mapan dani matam du ki ning thau pa na ning thau masa khanglam dana British officer ani I with Mr. Pemberton amadi Grant so to tholaga Hoi. pak chakraba kabo beli si brahma da pithoki bana hoi chume chume taso madu ki pau de khang ba gani matam du ki nung si jara ba ning thau gambir singo heart attack tele khidri bani ne hoi mani taso January ki tang kun mari chahi tumaki agreement regarding compensation of kabo beli yana CME nei warol de tai nate lamma si pithok pagi mamaloina tha amada makoi na manipur ki ning thau da 500 sika rupees pigada sika rupees ka hari sia samba basharate sana gi sen mayek haujik te belu paraga dilupa crore lising na khujing moi kana guma khangai kharna haibadi time value enge kholaga di lupa crore lising mari phu ne makoi na koi de pibam thoi bis hoi taso yam chu yengo akoi manipur ki chahi magi budget sa kano crore lising chani khakta ne hoi taso adugo makoi na koi de pibam thoi ba sa sina kaya sigumba mayam singa sigi horai ba mirol sida khangal laudradi khamai tawni hoi taso yam chume kabo tambaki matang si Ah. maidingu thangwai ning thobagi haktak tagi 1470 dagi horoga ekoi ge dum oiraga lakhibani hairi ba sahi du de ining thogi maru pong ning tho sokpha khekho magaloina na ining thona san le mapu mai tiba pikibani da so sang singbo kiang hairiga sukhangni kiang singbo yam laina ining thona mai tiba piba ngamkhi haidana ining tho senbi kyamba haina swimming thol pikibani sigi matang da dilai la supa ba noi ni na khangani taso ekoi ni yam hauna tattana chanariba pom hawai Ah. amadi pungthol na chingbo uhai wai singsi matamamda pong ning thongna maitai ning thoda khudo loina pirakhibani matam amadadi khudol pot pinaba si lebak amaga ning thau maga khoi suwari da ta bani uhai wahi hai le wona present tawna ra yes ngasi manam nungsi phajai hari ba khagi le haw Hoi. khagi lebak ta ki present tawra ki ba makhoi gi le haw makhla mak chumi taso ngasi khoi na haw na chana ri ba awa thabi awa gi ning thau na khoi da present tawra ki ba awa gi thabi makhla mak are aina haining ba te nate Southeast Asia da British na khoi thaduk tu na han khraba sigi matungda ishagi constitution semjaraga ning khata na kana gi sumi pan tang dana panjaba leba kama harga di Manipur hoi taso yam matam du ning thau Maharaj Buddhachandra Manipur ki pak sawangam khai area mayak sing na irga thamami taso her present area is 8650 square mile Hoi. plus 7000 square mile of Kabo Valley including 7900 square mile of hill area haibasi mayak sing na irga thamama bani taso ning thong na misam prajai khoi da minam gadra kai dong su minam oi aduga hauji angang sing la ta tami Manipur ki pak sawba kaya no harga di burger kilometer lising kun thoi chom kun tare kaya da pikhrablam Kabo Valley da pitho kriba 7000 square mile se kilometer convert to on thok pata ra di hauji kaya no square kilometer lising tra ni pani matak tani sugam pak sawbalam kaya mang re lengang mapun kari hairi India ki lengang mayo na su Manipur ka sugam lam mang si karana kari hairi taso kanamo karim thaina roi lo hingol mangse khiba matamda kwai digi thamoi somna kapcha gadori basi hingol mapu lo pu du khaktari taso aina nuning ide tai na te ne Haibiyo. mapa su puliba mama amagi garbada ki tarak tane hek pokmina ba machin manao lam yena bada put kaya ma khak put am khak lam henjena bagi di sahi super court ka dum ki sa thadra thang pai do yani hoi taso Manipur ga suka am lam mangi se lebak ning ba Manipur gi kana lengang mapu kana ngasi chong thorai taso kabo tambaki mathangsi Aningde. aikoi ni yam kanno honoragadi mai pakpa yabjani aduna ne London na leiring da ina International Court of Justice ta amuk tang ko na legal representative ko na chatli harga masi ko na wakalaga di soidana phangoi da wi maram nei te aduna legal expert amatang tana ba hana mathau ai sida so ngarang tanajarabani Hai, chapli ngasi ba? numit khrani sigi manungda Ah. chap chaba record amni khangani Okay. ai ngarang ta sawda pawdam jage toroga bhab oi jake Eh, adu bordi. dan theng halakpadu ho ba ma dilani ko boss angang nupim chama koi boss unane lai kamai tawsiga ai kanano ni nano tamo masa mo maitem jane tamo oh mai te yori sang lo ofane tamo ita yar koksalo kangre india gi wang ma su mai te mayam su jane na leiri ba mayam sing sina imale ba ki da ma angam ba karino khara khara katna raga di imale ba ki chawfal loi dro ai labra ai oh de masara lo song 그rum제이 따모 yare 따모에게 밍 땀나 가우제 마파마스다 할바르 유니버시티다 로 다우제리 okay tamna nice to meet you 땡큐 aigi ming lanchen ba somgi sina aigi hek pokmina jaba yamani ko 오 얌능아이제 따모부스 그rum제리 yare bema 따모 란첸 마기 ngarangi 스피사도 아이 따자호 따모디 nga랑 란던데 헤로 따크리 따모기 ngarangi 스피사도 ngasi디 바이렌 차 인디아기 왕보다 조이나 따크라바 마니푸리 마차 kaya 따모부 까리노 모이나 그나 그래 따모 eh moina ibu nung sibidana pangthada thagat bibo ramani
ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯁꯛꯄꯁꯤ ꯀꯥ ꯍꯦꯟꯅ ꯍꯩꯖꯕ ꯃꯤꯁꯛ ꯅꯠꯆꯗꯦ ꯀꯗꯥꯏꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯉꯥꯡꯉꯦ ꯍꯩꯇꯦꯒ ꯍꯩꯖꯜꯂꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯏꯟꯁꯄꯤꯌꯥꯔꯤꯡ ꯑꯣꯏꯕ ꯏꯁꯄꯤꯆꯅꯦ ꯉꯔꯥꯡꯒꯤꯗꯣ ꯍꯣꯏ ꯍꯣꯏ ꯇꯥꯃꯣꯒꯤ ꯋꯥꯍꯩ ꯇꯥꯃꯣꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯇꯥꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄꯤꯈꯤ ꯃꯔꯨ ꯑꯣꯏꯅ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕ ꯅꯨꯡꯁꯤꯕꯗꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕꯤꯈꯤꯕꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯍꯧꯅ ꯅꯤꯅ ꯈꯨꯔꯛꯈꯤꯕ ꯈꯨꯕꯥꯛ ꯃꯈꯣꯜꯗꯨ ꯇꯥꯃꯣ ꯑꯆꯧꯕ ꯍꯣꯜ ꯑꯗꯨꯁꯨ ꯅꯤꯟꯈꯤ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯉꯔꯥꯡꯒꯤꯗꯣ US ꯂꯩꯕ ꯌꯨꯔꯣꯞꯇ ꯂꯩꯕ ꯀꯅꯥꯗꯥꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯄꯨꯟꯕꯔ ꯀꯃꯥꯏꯅ ꯇꯧꯏ ꯍꯣꯏ ꯇꯥꯃꯣ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯗꯦꯁꯄꯣꯔꯥꯁꯤꯡ ꯄꯨꯂꯞ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ ꯇꯥꯃꯣ ꯑꯣꯀꯦ ꯉꯔꯥꯡꯒꯤꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯎꯍꯧꯗꯕ ꯂꯥꯏꯕꯛ ꯊꯤꯔꯝꯅꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯎꯕ ꯈꯪꯒꯗꯕꯅꯤ ꯉꯔꯥꯡꯒꯤꯗꯨꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯕꯁꯨ ꯑꯃꯗꯤ ꯃꯥꯒꯤ ꯁꯤꯟꯐꯝꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯅꯈ꯭ꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯄꯨꯗꯤ ꯈꯛ ꯀꯥꯎꯗꯦ ꯕꯦꯝꯃ ꯀꯧꯐꯝ ꯊꯣꯛꯇꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯀꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯔꯨꯔꯕꯁꯨ ꯆꯠꯂꯨꯔꯕꯁꯨ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯕꯗꯤ ꯑꯃ ꯂꯩꯔꯣꯏꯀꯣ ꯍꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯕꯣꯁꯀ ꯋꯥꯔꯤ ꯁꯥꯟꯅꯅꯦ ꯁꯨꯝ ꯂꯩꯁꯜꯂꯦ ꯀꯔꯤ ꯍꯥꯏꯅ ꯑꯩꯅ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯁꯤꯕ ꯂꯥꯟꯕ ꯅꯠꯇꯦ ꯌꯥꯝ ꯊꯤ ꯂꯥꯟꯈ꯭ꯔꯖꯥꯠꯅꯤ ꯑꯆꯣ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯉꯥꯛꯇ ꯆꯠꯀꯦꯀꯣ ꯍꯣ ꯑꯗꯨꯅꯤꯗ ꯋꯥ ꯈꯪꯕ ꯃꯌꯥꯝ ꯍꯥꯏꯗꯣ ꯉꯁꯥꯏꯅ ꯊꯣꯔꯛꯑꯗꯤ ꯖꯦꯛ ꯃꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯥꯖꯧꯗ ꯉꯥꯡꯉꯤꯅꯦ ꯃꯁꯦ ꯏꯕꯦꯝꯃ ꯁꯨꯝ ꯂꯦꯞ ꯂꯩꯔꯕ ꯂꯧ ꯆꯪꯉꯣ ꯉꯥꯛꯇ ꯐꯝꯁꯤ ꯌꯥꯅꯤꯌꯦ ꯇꯥꯃꯣ ꯂꯧ ꯆꯪꯉꯣ ꯉꯥꯛꯇ ꯐꯝꯁꯤ ꯅꯪ ꯉꯁꯤ ꯂꯥꯛꯄꯁꯦ ꯀꯩ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯇꯥꯃꯣ ꯑꯩ ꯉꯁꯥꯏꯅꯁꯨ ꯑꯩꯒꯤ ꯃꯤꯡ ꯇꯥꯛꯆꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯇꯝꯅꯥ ꯀꯧꯖꯩ ꯍꯥꯏꯅ ꯇꯝꯅꯥ ꯁꯨꯝ ꯀꯧꯕꯤꯌꯣ ꯇꯥꯝꯅ ꯅꯥꯏꯁ ꯅꯦꯝ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯤꯡꯅꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯇꯝꯅꯥ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯕꯕꯥꯒꯤ ꯃꯥꯒꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯕꯕꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯖꯔꯤ ꯒꯨꯗ ꯑꯗꯨꯒ ꯃꯃꯥꯗꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯔꯒ ꯂꯩꯌꯦ ꯑꯗꯣ ꯅꯪ ꯉꯁꯤ ꯂꯥꯛꯄꯁꯤ ꯑꯩꯒ ꯀꯩ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯇꯥꯃꯣ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃꯨꯛꯇ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯍꯣꯏ ꯌꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯩꯒꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯁꯤ ꯑꯣꯏꯅ ꯄꯥꯏꯔꯣ ꯁꯤꯗ ꯂꯣꯏ ꯗꯤꯇꯦꯜꯁ ꯌꯥꯎꯔꯕꯅꯤꯀꯣ ꯇꯥꯃꯣꯗꯤ ꯐꯦꯁꯕꯨꯛ ꯄꯥꯏꯕꯤꯗꯕ꯭ꯔꯣ ꯑꯣ ꯁꯣꯔꯤ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯌꯨꯁ ꯇꯧꯖꯗꯦ ꯇꯉꯥꯏ ꯐꯗꯕ ꯀꯣꯔꯦꯁꯄꯣꯟꯗꯦꯟꯁ ꯂꯩꯕꯗ ꯑꯣꯐꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯣꯏ ꯆꯠꯅꯩꯌꯦ ꯇꯥꯃꯣꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯐ ꯐꯥꯎꯗꯤ ꯂꯩꯇꯃ ꯅꯪ ꯉꯁꯤ ꯂꯥꯛꯄꯁꯦ ꯀꯩ ꯇꯥꯟꯅꯁꯦꯕ ꯇꯥꯃꯣꯁꯦ ꯏꯟꯗꯤꯌꯥꯗ ꯀꯔꯝ ꯀꯥꯟꯗ ꯍꯟꯕꯤꯒꯗꯣꯏꯅꯣ ꯑꯩꯁꯦ ꯋꯤꯛ ꯑꯃꯒꯨꯝꯕ ꯂꯩꯔꯒ ꯍꯟꯁꯤꯔꯅ ꯈꯜꯂꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯨꯝꯕ ꯑꯩ ꯃꯨꯝꯕꯥꯏꯗ ꯂꯩꯈꯤꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯌꯧꯒꯗꯕꯅꯤ ꯀꯔꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣꯒꯤ ꯉꯍꯥꯟꯒꯤ ꯏꯁꯄꯤꯆ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕ ꯇꯥꯃꯣꯒꯁꯨ ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯤꯒꯤ ꯏꯚꯤꯅꯤꯡꯗ ꯑꯩꯈꯣꯏꯔꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯁꯦ ꯂꯥꯛꯂꯤꯕ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤ ꯀꯔꯤ ꯑꯆꯤꯟꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯑꯝꯇ ꯆꯦꯛ ꯇꯧꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯇꯥꯃꯣꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯂꯩꯅꯔꯕꯅꯤꯅ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯌꯥ ꯁꯤꯌꯣꯔ ꯆꯠꯂꯨꯈꯤꯒꯦ ꯑꯣꯀꯦ ꯕꯥꯏ ꯑꯩ ꯔꯥꯖꯨ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔ ꯉꯔꯥꯡꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯌꯥꯔꯦ ꯑꯔꯖꯦꯟꯅꯤꯀꯣ ꯔꯦꯗꯤ ꯊꯝꯃꯣ ꯃꯤ ꯊꯥꯔꯛꯀꯦ ꯌꯥꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯑꯩ ꯂꯣꯏꯔꯦꯕ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯥꯁꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯃꯦꯕꯨ ꯑꯁ ꯌꯥꯝ ꯁꯨꯅꯤꯡꯗꯕꯁꯨ ꯌꯥꯝ ꯇꯟꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯦꯁꯤꯕꯨ ꯑꯁꯤ ꯃꯆꯥ ꯃꯔꯤ ꯁꯨꯔꯐꯥꯎꯗ ꯃꯥ ꯒ꯭ꯌꯥꯟ ꯃꯁꯤꯡ ꯑꯝꯇ ꯍꯦꯛ ꯇꯥꯗꯦꯕ ꯃꯥ ꯑꯩ ꯄꯦꯜꯂꯦꯗ ꯀꯣꯁꯩꯗ ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯅꯤꯡꯗ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤꯁꯦ ꯑꯁꯤ ꯂꯐꯣꯏ ꯄꯥꯟꯕ ꯌꯥꯎꯔꯕꯅꯤ ꯑꯁꯤ ꯇꯨꯗꯣꯔꯦꯕ ꯃꯁꯤꯗ ꯉꯥꯈꯠꯄꯤꯌꯨꯀꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯌꯥꯗꯕ ꯑꯩ ꯃꯁꯤ ꯍꯣꯏ ꯅꯪꯅ ꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯀꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯈꯔꯒ ꯌꯥꯝ ꯂꯥꯞꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤꯕ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯑꯝꯗꯥꯗ ꯀꯩꯅꯣ ꯅꯪ ꯁꯧ ꯂꯥꯛ ꯂꯩꯔꯝꯃꯤꯅꯦ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕ꯭ꯔꯥꯁꯦ ꯃꯁꯛ ꯑꯁꯤ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯩꯃꯥ ꯅꯪ ꯑꯩꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯂꯣꯏꯔꯦ ꯍꯥꯏꯕꯦꯝꯃ ꯌꯦꯡꯉꯨ ꯅꯣꯏꯒꯨꯝꯕꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅꯅꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯅꯤꯡꯉꯛꯇꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯦꯡꯅꯔꯨꯕꯗꯒꯤ ꯍꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒꯅꯦ ꯈꯕꯔ ꯄꯥꯎ ꯌꯨꯇꯨꯕꯇ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯅꯣꯏꯒꯨꯝꯕ ꯃꯧ ꯅꯍꯥꯁꯤꯡꯒꯤꯅꯤ ꯁꯂꯥꯛ ꯆꯥꯕ ꯑꯣ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥꯅ ꯁꯨꯅꯤꯡꯗ꯭ꯔꯕ ꯁꯦꯜ ꯊꯣꯛꯇ꯭ꯔꯕ ꯀꯇꯟ ꯂꯥꯏ ꯆꯨꯔꯕꯗꯤꯅꯦ ꯃꯧ ꯌꯥꯝ ꯃꯥꯡꯅꯔꯛꯈꯤꯅꯤ ꯑꯩ ꯁꯦꯟ ꯊꯣꯛꯄ ꯅꯨꯄꯥ ꯑꯃ ꯁꯣꯏꯗ꯭ꯔꯕꯀꯤ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯧꯅꯦ ꯋꯥꯟ ꯗꯦ ꯑꯩ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯛꯈꯤꯅꯤ ꯉꯥꯏꯕꯗ ꯀꯜꯂꯨ ꯍꯣꯏ ꯌꯥꯔꯦ ꯊꯥꯖꯅꯤꯡꯗ꯭ꯔꯦꯁꯦ ꯃꯅꯤꯡꯗ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤꯁꯦ ꯑꯁꯤ ꯂꯐꯣꯏ ꯄꯥꯟꯕ ꯌꯥꯎꯔꯕꯅꯤ ꯑꯁꯤ ꯇꯨꯗꯣꯔꯦꯕ
masih dah ngakak piu, kahit senang nih ngam dana ya dene ko. Hei, lapu na lay mai de tu gi de mak ta nang nai ngo da warak pi gi da ban ti ne. Ha, ima sa da warak pi do. Yengo, lapu masa sta ne zo zo bula phoi pa li se. Masa na ngam ni khang na pa lam ni. Ma, Ai su na, yok pa thak pa ngam ni ni sa mari phoi mi wa lo ne. ma. Oh ngam mani na pali bala poi se. Asing ngamak ta dana. Kari. Nungsit kitang kana sila pagka masita para haidol le hore haban ko. Asin ang tudra patra mang hani minang ko. Hey, singan bi. Pere pere hari bala fu pa mi se. Ai na wa ma thok yang thalaga thok yung thalaga na. Payam na klak he lak chal ba. Pere pere hari bala fu pa mi se. Sumana dum le prodong ni. Ma nang ngam dun le pre dana. Ma khong da chenjang da tu ba yang thalaga pai da ge tham ma ba. Pere pere hari se. Tumin na dum nei. Sa ito ang pagi ko nida ko. Masige ko sina nahaway. Ay ngon dalay saring ina hay kibawa mayam do. Ay sumatam do dadi pang tama taning ami. Nang hogi taning badilada nang hatong ng pamyasan ko. Kari no mi nang nai ngo da hari wa do ba. Ha. Da kai sigi mi na taro. Ai si bo mi wi na kan ki da. O nga nga lay bilano kada dito wa masanta kita sila nga katiro so ba. Ya re tak tharo ba. As la phu gi da mak ko nang nai ngo da. kainom ta hamsa ke ba Ay kanano. Kana. hai na nukshi thoi na trane hai na nukshi thoi na trane ha nukshi thoi na trane ha Imwa. Nang mahong sa gi du na tra. mani yamba ai mau shagi yamgi mai daga kin yam tin gi ba 서로 가입함 태고 두네 Ai ko ai ko. Nang ma pham sa ke du bolai ba. 아 yamai shi mi ma khak ti jar pani 아 yam khoi gi swai gi la kai shida tolen go bunu pa me ya shibo yam khoi khang bi brana Imwa. Tolen har ba mi sak to nang na phajana nge tolen thi ba khang ani. Thi na nge tolen thi khang. 어 너의 마우샤기 미우시다 봐 아이 원드가 너희는 얌나가 챌린지 도기버도 너의 호직고 한들이나 어이 너의 서로 가입함 됐고 가나노의 마사 당이 내더라 마시아이기 매운도 못 강함 따래도 Amosi sakin bagi sang siam na wakal pide. 시야 Hanbidi. 한자들이 Sagan tak. Tindra 어이 너희 샤이다 돌렌 거문을 포함을 해네 너야 시기 왕동밀라 미실에 코면 난 얌토야 미도 잡아야 돼. 니 차이는 꼬일라가 다비드네 티까가 이리 로비르가. 뭐는 가이 당강 슈닝데 뭐 마야만 뭐 콤슬라가. 아이는 수리부터 버지 마나 수비하러 이 팅이라. 마도 마삭 하나 도게. 아이 시카나 안 오시 먹는 마삭 닦이는 마트리니. 너희 마음 마삭 한브로. 아이 당신은 원들이네. 나 마이 마삭 두나 강. Imwa. 나 마삭 한브로. Nang nang si ne. Yang wa na thirai ba tolen har ba mi sak to. 아 야마 강비 브로. Atai kanam ta na ti. 아 가나 오이 비로 봐. Ga si nang gi mag le pi ba tolen ain. 까리 해 봐. Kote ka Yaro, taro. yaro. Tinda nang sina kote ka taro. Danang hawin na ngon. Oh, nang si bu thi ka oi de. Nang lo ba thaba ko de. So ai da nang dong na to ba the koi na koi to lambi ma ti ne ri. Oi, se chalo. Nang lo ri ba the koi na koi to lambi se he ku ru ba gi. Le kai se le ba mi pong pudi mong na ne. Chao bu gi chang da mana pa bi ya na dra ba ni. Ma koi thak na tna. Na ya ma to le le nang lo ri ba thaba se. Ngachi hai ba mi sta gi. Norok ta ge thingil la ba ni. Nang jom ji thaba yam. 군우는 마공도 깔래 해두니니 하. 아이 스카리 다 까나로이. 아래 뭐든 시미나 토가니고. 나이 군 강이 나더라. 아이 미혼강 따는 바지가 감자누는 자. Hey, hey, hey. Imo nang na na. Nako pong na lepa ka ngangi ba pham se. 그들어 봐. Na yam mai gi yung. Aduga. Na yam to le le se nang yam lai na sulo. 그이노 야무시 가리고 이비리가 시보. Isha mari gi mapa. Nang ne se karing ba hat ki ba tarap sune. Hayeng ai gi isha mari du na chaura ba matam da. Nang ka hat ba na tana. Nang gi le ba sagi na te pun mak che. Tum nan na ba mathang marai lo thur jarani. Ngai ba takal. 어이 사통네. 라이르 수도나 봐 사닝아이 타닝아이 레이다 봐 너이나. 이시시시시 뭐 토레이다 나 사마리 복셀라가. 너이나 앵원다 가이도 둘이 봐. Yes. 아사로 나 사마리가 뭐뭐 부토로. 아 시기 엘레틱 보스 깜탈라가 하게. Oh yare. Hey, Kadi na mo. chalo. Ya tu ja ko. 아시아레 강도 고토. Ai ma. Sat ka ra ka sa da khung do no ru ru ung Yare ne. salo. Salo yare salo mata mangi salo. 시야 이시까 먹다 왕하더나 예. 신마사 머리 보에 가는 거죠 그 생각 떠자리 Oh, bukan nak kalau perkoi pun. 사곡디 바람이나 아주 옥도 어디 얌칠라니 해 Oh yare. Chalo. Ai ma amul lek pe. 뽀뽀뽀뽀 낭나사도 낭나닝도 해 떼기 뭐 뽀꼬나 Chalo. Koktori ye. Ka
깍페이 말은 sakta ache is khanga ni ka sa flow om sela man ma set is 야래 낭구 나로보 안하는 게 주름으로 독다래네 ase se ko sel ma chi tanari in thuru ge 따터로 마마 따터로 아이디베 마마는 셀레 이세 야무는 영문 뭐좀더 프로포만 된해 아이나 칼림나 사틸레무 훅도가 세절에 에시네 아이 sang ni ba 마치 티가오래 마는 로부 타버거래 쇠히다 마만다 깍페이만 버테고이나 고이도바 람비메 팀네 리자 mai pi ma asugum ban chu cha da ba thika da na su ba thaba pu kaya na tai sa ro ni ge ne moi ba 호이니 마마 adong ka moi ba 그리노 asima na biru nu ko Kaidoorage? asimi hulam taw ni nang ka ro bra ba 그리노 하요 nahawa ai na le sa ri ngai da lang len ko tho ya da bi mai da ku pang na tha tho ge to nang ka ro ni nang 아예 좀 미네해 낭디 좀나 남아이도 그방나 타는 배우하니 아이디 마이 그저 어지는 송기 오이롱 저거 미치다 딜름드나 그저 바보 학티 칸냐 버데 미치 트럭트럭 모니 아이 아도 보내 해마마 ka da ge 마나 마펌 치다 깍거이 막내 개거이나 거이 더 노 정 앙들 레빠가 ngangi 아이 수샤머리 니 번베다기 마나 파우리도 백디 할리 하이 halli moi ba sai ta no no he ta ni ma du di halli is sau chi ma na ma sai di is ma song ga phalla da na ma na is ma khong nam to puncture or ga ma na ma sai is amu wang khat amu nem amu wang khat amu nem oi oi ka dong tang dei ka in to bu to isa mari hek pan ma ta ma anu ni ta ma 가람 그 뽑기지나 nang he po haura nang he po 난 가만히 잡더이로 비주온도 ai sai gan to salu ge nang ko mo ko 오 이반도 가는 거나 나오고 Sila nga pumbiram ko. Uli mo dito sa mga matamyok sa laban. Kainom sa nang sarasi. Ay sana mo dito tukigil ko. ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ Kailangan ꯍꯟꯗꯛꯀꯤ ꯑꯦꯛꯁꯤꯗꯦꯟꯁꯦ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯕ ꯐꯪꯅꯅꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯑꯣꯏꯅ ꯊꯣꯟꯕ ꯑꯦꯛꯁꯤꯗꯦꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ Hay deba. ꯑꯩꯁꯦ ꯈꯔ ꯀꯨꯏꯅ ꯁꯣꯜꯂꯒ ꯂꯩꯔꯗꯤ ꯐꯗꯧꯅꯤ ꯅꯪꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯈꯨꯔꯨꯝꯖꯕ ꯑꯩꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯀꯟꯈꯠꯂꯛꯑꯦꯗꯅ Inak pileng na labor ibudi ning matungsari. Adubo. Sumay na labor sila na day nga pamsabati. ꯅꯪꯅ ꯑꯩꯕꯨ ꯁꯨꯇꯤ ꯑꯝꯇ ꯂꯧꯗꯦꯅ ꯇꯠꯇꯅ ꯁꯥꯎꯕꯗꯣ ꯍꯟꯗꯛꯇꯤ ꯁꯨꯇꯤꯁꯦ ꯅꯝꯗꯨꯅ ꯐꯪꯉꯦꯗꯅ Nakoy LCM saduna su tama suti sangdokpa yade haydana mailda tharabani. ꯍꯦ ꯉꯥꯏꯈꯣ ꯅꯪꯅ ꯑꯩꯈꯣꯏ ꯁꯥꯔꯗ ꯁꯨꯇꯤ ꯃꯈꯥ ꯑꯃꯨꯛ ꯊꯤꯔꯨꯏꯔꯣ Aina niba na teba. Babana niba ne. ꯑꯁ ꯑꯩꯗꯤ ꯍꯛꯆꯥꯡꯗꯤ ꯁꯨꯝ ꯀꯟꯈꯠꯂꯛꯑꯕꯁꯤꯕꯣ Ado mapung phana phasana phagana ba haydana tawbani ba. ꯑꯦ ꯉꯥꯏꯈꯣꯅꯦ ꯕꯕꯥꯕꯨ ꯋꯥꯀꯤꯡ ꯍꯜꯂꯛꯈ꯭ꯔꯕꯣ Halatriye. ꯕꯕꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯁꯦꯝꯈ꯭ꯔꯕ Nasani lori. ꯅꯪꯂꯦ Tamna sa ꯍꯟꯗꯛ ꯁꯨꯇꯤ ꯃꯇꯝ ꯁꯥꯡꯅ ꯐꯪꯉꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯅꯣ ꯀꯣꯏꯔꯨꯁꯤꯔꯥ yaine. Kadai koiro sige tamo. ꯅꯪꯅ ꯑꯄꯥꯝ ꯃꯐꯝ ꯈꯜꯂꯣꯅꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯀꯣꯏꯔꯨꯁꯤꯔꯥ ꯖꯄꯥꯟꯗ ꯑꯣꯏꯅ ꯀꯣꯏꯔꯨꯁꯤꯔꯥ Japan do na koiro si tamo. Ado baba su pubi se ko. ꯕꯕꯥꯗꯤ ꯍꯟꯗꯛꯇꯁꯨ ꯆꯠꯂꯨꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯣ ꯑꯩ ꯕꯕꯥꯗ ꯍꯪꯉꯒꯕꯨꯗꯤ ꯌꯦꯡꯒꯦ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯒ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯦ ꯀꯥꯎꯕ ꯀꯥꯎꯔꯦ Kay wano. ꯑꯩꯒꯤ ꯃꯔꯨꯞ ꯊꯦꯛꯀꯣꯗꯣ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ Madi kay kya. ꯍꯦ ꯃꯥ ꯂꯩꯔꯝꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯕꯕꯥꯒꯤꯗꯃꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯍꯧꯔꯤꯁꯦ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤꯅꯦ Tamo. Ay nahana khanbada theko se. Yam phaba mi mande. ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ ꯅꯪꯅ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯍꯩꯅꯤꯡ ꯍꯔꯥꯎꯅ ꯎꯗꯦꯅ ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯝꯕꯗ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔ ꯀꯟꯕꯤꯔꯛꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯀꯃꯥꯏꯅ ꯀꯧꯕ ꯌꯥꯗꯣꯏꯅꯣ Makoy tamo gidi kawba yadabagi yadaba ngakta ngaigre. Noi LCM sadasu kawba yadaba mani haydaine. ꯃꯥꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯥꯎꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥ ꯂꯩꯔꯝꯕꯗꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯊꯕꯛꯁꯦ ꯌꯥꯝꯈ꯭ꯔꯕ ꯃꯤꯑꯣꯏ ꯂꯥꯛ ꯑꯃꯔꯣꯝ ꯑꯦꯄ꯭ꯂꯤꯀꯦꯟ ꯑꯣꯏꯔꯛꯄꯗꯨ ꯃꯅꯨꯡꯗ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯅꯣꯔꯠ ꯏꯁ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯨꯝꯅꯃꯛꯇ ꯑꯝꯇ ꯈꯟꯗꯕ ꯃꯈꯩ ꯑꯩꯕꯨ ꯈꯟꯕꯤꯔꯛꯂꯤꯕꯗꯨ ꯃꯥ ꯃꯁꯥꯃꯛꯅ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕꯗꯒꯤꯅꯤꯅꯦ ꯃꯥꯗꯤ ꯑꯩꯒꯤ ꯑꯥꯏꯗꯣꯜꯅꯤꯅꯦ ꯏꯕꯦꯝꯃ Ado tamo. Noi LCM sardagi maming dubu LCM haise bu kay hayno. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝꯁꯨ LCM ꯍꯥꯏꯔ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯑꯩꯁꯨ ꯍꯪꯕ ꯇꯟꯗꯅ ꯍꯪꯉꯨꯗꯦꯗ Kay no ni haise bu. ꯕꯕꯥ ꯍꯜꯂꯛꯑꯃꯥꯅꯦ Baba lama.
고 좀 라이 이빠가 내가 되는들이 아이게 되는 난 낳고 좀 쌍문대로 잡고 야버러네. 호이 빠봉. 난 말도 와. 하이. 난 말. 데리고 라이냐. 뭐로? 확장형 바글라메나. 호이 콩 게임동 들보 가가 좀 쌉비 하라보. 그래 누가이래 그래 끌래 아씨 양 농아이 저래. 아주 내가 굿도 엉뚱 와이 저기 봐. 호이 아이 오이네도 속상해 농아이 샤니기 뭐 더우도 이빠 빼리. 대마 아이 노이다 몰라이세. 가이노 아홉 거기도 시험문드나. 뭐 드링 룸 당 라타 렌센 비로 거 그노 샤나 보기디 나디 야라니 야기 나디 또비로로 야래 또비로 나때 머로 머로 와이 아이가 미디 자세라버네 야래 나때다 머로 아이기 달아고 그노도 수상 나디 아이가 미디 얌쳔네 이사르가 락세라버네 그림 또비로로 야래 마이 코네 머로 포지 시크라 카서 톡비로 노 코메도 우노 머로 바이시 머로 거기 시대기 마망다 기땅 찰라가 군기 얌나 싸워 부킹 감 얌정들 떠오르시 호이 마시 아이나 티카 럭제버네 거기 하자. 거기 람박. 호이 마망기 세히드나 묵떠오기드나 마두기 떠오비시 아이나 티카 럭제봐 부싱나. 마도 한다고 뭐 품전먹이 뭐 하이락더네 품전베전에 뿐나 좀 럭제라 아이나. 마도 앙앙싱이 구스만 그렇게 도게 라거다 바봉시 남비드 테너네 헤이 자는 빨래 우이 낭장답이 야로이 하이드나 바봉나 이시 남드나 부르 상을 지는 거 시험 농아이 저래 머로 나 이시등 학등 생비래 이시 호이 아도 머로 아이쇼 학창 시 퍼즈나 ಕಂಕಲ ಮತಂದದಿ 아이기 미시에서 뭐디 바바부 부르가 아이 머로 끼운데 너무 소이들 나가네 머로 그다이더기노 락대 본디 아이는 야마 싸우고 쌍리라 막 아이는 친거니 머로이는 바봉 거의 바봉디 장례인도 여비 없다 승아 야로 있고 됐고 이빠들 낭시 아니 쇼부 샤네는 칼럼니네. 하이 나는 또 나는 맞으면 나오. 내가 간도. 호이 하이 nangilaman toli. 바봉 거리 Nangi baruke isde nubituda. Isan nangi morbukan biram terbudi. Ay isan kari boini. 그노니 랑레나 수상나 타나 시험 그럼이나 드링룸도 이상 잘라지 머로 손에 상관없어 나한테 뭐 하지 가림 또비로로 야래 나때 아이 남비드 그 자세를 락세로 버리 거이 시험 부불로 이도록머니 나한테 뭐로 아이 타이밍시 하더니 아이 샹앙 그러 오는 거다 보니 나한테 가림 또비로로 야래 호이니 머룩부디 타박부디 암신 비러머니니 미니스터기 묵무능 수웨레 티카네 눈카네 마양기 타바인 칸고 꾸시엔 머니 머룩고 강나루와 디나루와 이세 라이벅 띠암 퍼러버니네 머리 그다이더기노 라이벅 퍼리디 아이니 머로 아이 머룩기 밍 따버디 야암나 구이세라봐 아드다 밍가 삭가고는 데 강겨다봐 구다 모인 하레버다 바봉 아이 거기 머니 부다 방가 마나 마스나 승부 히다키 컴퍼니 마 노리스달레 하이버시디 꾸이리 아이나 따져봐 아두고 리스닝 디렉터도 아두 수마이 테이 마산 하이버디 컹바 가나 노래니 야암나 꿈에 티걸루가 데이 워람드레 아이 거기 머릅시 오이들 레람이 와니세 머로 워로부디 야되고 아이가 시시에 머릅다이 까롭다이 함적이 봐 거리와 품을 때 한비 혹시 돈 없이 그야 아무까 사비리기 머로 돌로키 와시디 얌버잖아 머릅 소라나 다음마다 2.5 lakh kumba다니 마시 이몽 문우기 메인테넌스 보고나 되다 머로 낭주이보 하이들레데이보 다음다는 발락 아니 막 하여 홈시 머릅 잠대요 호이 머릅기도 다도 오염더나 사이도 오일레럼더나 나때 머로 그다이들이 영어거디 뭐시다 티까네 눈까네 신도이는 셀렘네 다음다 좁 라이시 밑들로 발락 아니 막 하여 아마시 우버다 그라 와딱 토이 하이저브니 꼬바 bunga teko. Ipa din nangi morki thage toro tudi thudong bu khalu dre. Ipa no phadi ngai be peri di. 바봉 거리 Lamdam sta matamamada. Mana masingi pambi sunghi dang na mi bulai ngami kalmi do. Masidi medical science na ayu chakku karbani na. Mane. Punam tu kauk kare. Adu mui company sina mu nong du thi jalaga marubu tha jalaga made mana masing sem hidang na mi lai ngane sta di boi party sen pem blai tre. 수미 바봉 아이 거의 낭왕오닝 엠버담다수 아이 거시 록치기 땅에 통하고 맞담다 아이 거의 막 권로만 가만아 제가 맞다 풀러가 길라스 만 거리 비터 피라미 아니 학장도 거리는 해 소르고 맞담다수 대라바비 만아치 해가 수과하라가 아나 밤도 예비라미 톰비라미 톰미 또 마루마시 서글백이라 나트가 맞다 마힘 땅 여롱간이 하이다나 기버기라 로이 동나 그래 마시 깜하이 또 부사는 머로 나 하비리 와펌데 암나 숨그로 와펌니 호이 아두부 ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯒꯤ ꯄꯨꯈꯩ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯕꯁꯦ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ 마네 ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯦꯗꯤꯁꯤꯅꯦꯜ ꯚꯦꯂꯨ ꯌꯥꯎꯕ ꯄ꯭ꯂꯥꯟꯁꯦ 5,000ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯐꯪꯉꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯔꯤꯁꯔꯁ ꯇꯧꯅꯕ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯅꯕ ꯂꯩꯕ ꯀꯝꯄꯅꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯦ
꽌이득이 버버 컴퍼니시 머루 코이 컴퍼니시 따리 아도 말로 아이게 사이드게시네 아이 거리 마팅 방부 야바게도 아이 시와이든 혼내서디 아도 아이 시부 머루까 바bun거다 아이 시와 자웅앙보이는 묵투어더라네 거리 하자. 혹시 디푸디 셰모리시 마시아이기 디핵 마모네 아이 마모시 혹시 먹살나게 운어서로게 아두가 머루 코이 컴퍼니시다 거리 마팅 방부 야바게 해도 아이 마모가 따나서로가 아이 머루도 호레 라일 로저게고 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯃꯔꯨꯞꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡꯁꯤ ꯄꯥꯡꯕ ꯌꯥꯕ ꯌꯥꯝꯅ ꯄꯥꯡꯕꯤꯔꯦ 그이노 방자 본데기노 ꯑꯗꯣ ꯑꯩꯅ ꯃꯔꯨꯞꯇ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪ 그수 가이드 해비오 ꯑꯩꯅ ꯈꯣꯡꯁꯦ ꯐꯖꯅ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯕꯅꯤ나 ꯕꯕꯥꯅꯁꯨ ꯁꯣꯝꯗ ꯃꯊꯟꯇꯕꯨꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯔꯤꯕ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯊꯣꯝꯖꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ SPꯒ ꯇꯥꯟꯅꯔꯒ ꯃꯔꯨꯞꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯪꯂꯥ ꯂꯪꯁꯤꯜ ꯑꯝꯇꯪ ꯄꯨꯊꯣꯛꯄꯤꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯃꯔꯨꯞ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯃꯥꯏꯟ ꯇꯧꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯆꯥꯎꯅ ꯂꯦꯞꯁꯤꯗꯤ SB 이반이 ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯂꯤ ꯀꯔꯤꯒ ꯃꯤꯗ ꯊꯦꯡꯅꯃꯤ ꯀꯨꯞꯇꯅꯦ ꯉꯁꯤ ꯃꯕꯇꯥꯔꯗ ꯑꯋꯥꯕꯤꯗ ꯁꯥꯁꯦ ꯑꯩꯅ ꯃꯥꯒꯤ ꯃꯈꯣꯡ ꯁꯣꯏꯅ ꯗꯥꯏꯔꯦꯛ ꯑꯩꯅ ꯊꯨꯗꯦꯛꯀꯅꯤ ꯕꯨꯡꯉꯣ 이샤는 넌 머르기 빵갈 하피비동도 타갈리. 미석도 이빠 루치네비오. 이빠 히타모. 감히 감비게노 아이들 절실히 아이 바몽이 굳더네 조이들 미석도 아이 신에서게 바몽 뭐 됐고. 바몽 와리 쓰는 거니? 마바 너무 그런다 흥님이다. 나사다 한거 바보 그래도 보기는 바봉 나온 거야 비리고 야리 다이디오 깔때 그니까 이샤기 봉시부 이마 봉운드기라 가만히 또 기분은. 바보 와 이게 공지 뭐야니 강나 걸 가나 바보 나티 바보 아이 속상바 속고 입은 바담시 아이 바본가 마루까도 와서 하이독들이만이 아이씨 부부온다 인터넷엔 불리하니까 아이 그건 하자 요 비트리비스에는 사나바 쌌다발 남세 마루고 아마 떨레이트래 아이는 비트리비 사나바 쌌다발 남생제 마루 영어 마우마람 아삼 호자이 가사 비트리비스에는 사나바 쌌다발 남세 아마 떨레이트래 마루 아이나 이 꼰꼬나 파이낸스 사나즈발 남세 마루 기땅디 라페 아왕청아이동에는 사나즈발 아스마도에도 로난도기 마치 마사나 해도 되노 네그로 마상 그 겨울이 마루 파이낸스 미투에 있는 본스 찾는 바나 아이는 보스 본스는 우르르르 얘라 부칼락 봤어 마나 이게 둥글 시작하다가 아이는 찾는 바 가오에 돌이 본도 아이는 따라로 하이칼락 봤어 마나 막 공나 따라로 커도가가 아이지 오이 담이 공지 하이칼락 가고 있는 것도 뽀라 했다 프리스작하가 하이트락부터 공지 뽀라 했다 범사로 오기 이샤기 본도 누가는 말이 이빠 호주 ပေါ따는 것이 영벌 아모이더도 바보 레도다디 타기는 baba ako'y marupsi pag-isu nungay bem tawin ito. 하기 맞자 위네 이샤를 봐자 예 나서는 비네 그게는 싸나 다른 쓰는 그래 상관스러워 나티 아이 이거 사이트 좀 하이자리 아이 나티 Nati marup. Siyang mga sa ilo, manilo, kuy. 마담 Matang sense lo, marup. 어때 깔깔도 와로 비로 아이 양생 어때 마루비 아니 더 비로 가득가득되기디 세미파이널 로건 보리 없이 내서 나는 낭남부터 머무다니 먼저 부시게 낭나이만 가장 그 실렌스가 도기 아이는 것이 쇼이나 알고 본시 말해려면 레일리 오늘 막시 낭나 오행 피어디 낭기 문건 되나 아이 마루 fonda 망그리 잡는 거 Ay, hali! Tamna. Nice name. Kainoni, ay di social media si use to sini. Tangay for the correspondence live the office ki official website do icha na ye. Tamulan din ba? Karigino ba? Ay nanang buas so yam na nung series din.
Hello. Kuki melama pun masih lakfi ni pemerupang singna. Kuki crowd lo sih kuki hajar ni berusaha singmadi. Lagi susi ko si sukpi dana ba. Sinjalang sih kuki magi di kimi am tu pauji lo si picare. 뭐 송기 소리 싱시 퍼서퍼서 그래도 요리 못 말이네. 그래. 너 송기 소리 싱시 그게 연배 뭐 그래 연을 할래. ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯋꯥꯕꯅ ꯂꯣꯏꯔꯦ ꯁꯤꯗ ꯄꯥꯏꯔꯛꯑꯣ ꯆꯠꯂꯁꯤꯂꯣ 한마디 여러분이 아이는 ꯉꯁꯥꯏꯗꯤ ꯀꯨꯌꯦꯡ ꯁꯨꯝ ꯌꯦꯡꯉꯤꯁꯦ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯀꯩꯅꯣꯗꯗꯤ ꯂꯩꯒꯤꯒꯅꯤ ꯌꯦꯡꯉꯤꯕ ꯑꯩꯁꯦ ꯑꯗꯣ ꯁꯣꯔꯨꯝꯗꯒꯤ ꯐꯨꯔꯤꯠꯂ ꯈꯪꯒꯥꯎꯔ ꯑꯃ ꯍꯦꯛꯇ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯇꯥꯃꯨꯛ ꯋꯥꯔꯦ ꯍꯥꯏꯕ ꯐꯨꯔꯤꯠ ꯈꯪꯒꯥꯎ ꯗ꯭ꯔꯦꯁꯁꯨ ꯂꯩꯕ ꯌꯥꯔꯣꯏꯕ ꯃꯥꯗꯤ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯃꯗ ꯁꯨꯡ ꯍꯣꯡꯗꯕꯅꯦꯃꯤ ꯃꯃꯥꯡꯗ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯎꯅꯕꯗꯣ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨ ꯁꯨꯡ ꯍꯣꯡꯉꯝꯗꯦꯃꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯁ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯂꯩꯕ ꯉꯝꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯁꯦꯟꯁꯨ ꯄꯣꯛꯊꯣꯡ ꯄꯥꯏꯔꯝꯃꯤ ꯇꯣꯂꯣꯞꯁꯨ ꯃꯌꯥꯝ ꯆꯥꯎꯋꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯥꯏꯁꯦ ꯇꯣꯂꯣꯞꯀꯁꯨ ꯌꯥꯝ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯁꯨꯝꯅꯒ ꯆꯥꯎꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯅ ꯁꯣꯝꯗ ꯊꯥ ꯑꯃꯗ ꯂꯥꯛ 2 ꯃꯈꯥꯏ ꯐꯪꯉꯦꯅ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯑꯩꯒꯨꯝꯕ ꯃꯤꯁꯤ ꯃꯥꯏ ꯃꯈꯥꯗ ꯆꯥꯝ ꯆꯅꯤ ꯂꯩꯔꯤ ꯍꯩꯃꯥ ꯑꯗꯨ ꯃꯥꯕꯨ ꯀꯥꯏꯗꯩꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯃꯩꯇꯩ ꯃꯆꯥꯅꯤ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ ꯈꯪꯉꯤꯁꯤ ꯑꯣ ꯑꯗꯨ ꯃꯥꯗꯤ ꯃꯅꯤꯄꯨꯔ ꯀꯔꯝ ꯀꯥꯟ ꯊꯣꯛꯂꯛꯇꯣꯏꯅꯣ ꯉꯔꯥꯡꯁꯤ ꯃꯥ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯅ ꯁ꯭ꯄꯦꯁꯦꯜ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯕꯗꯒꯤ ꯍꯌꯦꯡꯁꯦ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯣꯏꯅꯤ ꯃꯣꯏ ꯀꯥꯏ ꯂꯥꯛꯇꯣꯏꯅꯣ ꯇꯥꯃꯣ ꯃꯥ ꯃꯊꯟꯇ ꯂꯥꯛꯀꯅꯤ ꯑꯩꯅꯦ ꯑꯩꯅꯗꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇꯨ ꯌꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯑꯦꯔꯦꯟꯖ ꯇꯧꯔꯒꯦꯅ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯌꯥꯗ꯭ꯔꯕꯩ ꯋꯥꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯁꯨ ꯂꯣꯏꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯃꯣꯏ ꯑꯃꯅꯤ ꯈꯛꯇꯅꯤ ꯍꯥꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯒꯥꯔꯗ ꯑꯣꯏꯅ ꯆꯠꯂꯝꯕ NLGꯒꯤ ꯄꯔꯁꯅꯦꯜ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯂꯤꯗ ꯇꯧꯔꯤꯅꯤꯅꯦ ꯑꯣ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯖꯥꯠꯅꯤꯅꯦ VVIPꯒꯤ ꯃꯑꯣꯡꯗ ꯃꯥꯅꯦ ꯑꯗꯨꯗꯤ ꯀꯩ ꯂꯩꯁꯦ ꯍꯥꯏꯅꯣ ꯇꯥꯃꯣ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯨꯄꯥꯗ ꯄꯤꯕꯗ ꯀꯔꯤ ꯄꯣꯠ ꯄꯤꯔ ꯍꯔꯥꯎꯅꯒꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯅ ꯃꯣꯏ ꯇꯥꯃꯣꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯇꯣꯛꯑꯁꯦ ꯇꯥꯃꯣ ꯇꯣꯂꯣꯞꯁꯨ ꯌꯥꯝ ꯆꯥꯎꯕ ꯈꯪꯒꯥ ꯐꯨꯔꯤꯠꯁꯨ ꯑꯃꯗꯤ ꯍꯣꯡꯗꯕ ꯅꯨꯄꯥꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯄꯤꯔ ꯃꯥꯅ ꯄꯦꯟꯗꯣꯏꯁꯤꯕꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯍꯥꯎꯅ ꯄꯤꯖꯔꯒ ꯕ꯭ꯔꯥꯟ ꯑꯐꯕ ꯑꯃ ꯄꯤꯊꯛꯑꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯂꯥꯛꯑꯣ ꯍꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯃꯥꯗꯤ ꯅꯤꯁꯥ ꯄꯁꯥ ꯌꯨ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯃꯤ ꯅꯠꯇꯦꯗ ꯌꯨꯁꯨ ꯊꯛꯇꯕ ꯊꯛꯇꯦꯕ ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪ ꯈꯪꯒꯥ ꯐꯨꯔꯤꯠꯁꯨ ꯑꯃꯗꯤ ꯍꯣꯡꯗꯕ ꯍꯣꯡꯗꯦꯕ ꯃꯥꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯤꯀꯣ ꯑꯗꯣ ꯃꯥꯏ ꯉꯥꯎꯐꯝꯗꯤ ꯀꯔꯤ ꯀꯩꯅꯣ ꯃꯥꯏ ꯉꯥꯎꯐꯝ ꯂꯩꯒꯦ ꯍꯥꯏꯅꯕ ꯂꯩꯗꯅ ꯅꯨꯄꯥꯁꯤꯡꯒꯤ ꯉꯥꯎꯐꯝ ꯍꯥꯏꯗꯅ ꯈꯔꯅ ꯁꯦꯜꯗ ꯈꯔꯅ ꯖ꯭ꯋꯥꯔꯗ ꯈꯔ ꯅꯤꯁꯥꯗ ꯑꯗꯣ ꯑꯃꯠꯇ ꯉꯥꯎꯗ꯭ꯔꯒꯅ ꯃꯤ ꯅꯨꯄꯤꯗ ꯉꯥꯡꯅꯩ ꯍꯥꯏꯗꯨꯗꯤ ꯑꯁ ꯌꯥꯏꯌꯦ ꯅꯪ ꯋꯥꯈꯜꯗꯁꯨ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯑꯝꯇ ꯉꯥꯎꯗꯦꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒꯕꯨ ꯃꯥꯒꯤ ꯉꯥꯎꯐꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯔꯒꯤꯁꯨ ꯉꯥꯎꯐꯝ ꯑꯃꯗꯤ ꯂꯩꯍꯦ ꯇꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯥꯅ ꯉꯥꯎꯔꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯁꯦꯕ ꯀꯩꯅꯣ ꯃꯥ ꯉꯥꯎꯔꯤꯗꯨꯕꯣ ꯑꯗꯣ ꯃꯥꯅ ꯉꯥꯎꯔꯤꯁꯤꯗꯤ ꯃꯥꯔꯀꯦꯠꯇꯁꯨ ꯌꯣꯟꯗꯦ ꯁꯦꯟ ꯄꯤꯔꯒꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯥꯔꯀꯦꯠꯇꯁꯨ ꯌꯣꯟꯗꯕꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯥ ꯉꯥꯎꯔꯤꯗꯤ ꯃꯥꯅ ꯉꯥꯎꯔꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯀꯕꯣ ꯇꯝꯄꯥꯛ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁꯅꯥꯒꯤ ꯁꯦꯟꯃꯩ ꯃꯥꯅ ꯇꯠꯇꯅ ꯍꯪꯉꯤ ꯇꯠꯇꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯕ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯕꯨ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯅꯤꯄꯨꯔ ꯁꯤꯟꯅꯔꯝꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯇꯠꯇꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯃꯇꯝ ꯑꯃꯒꯤ ꯀꯕꯣ ꯇꯝꯄꯥꯛ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯁꯤꯟꯅꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛ ꯁꯤꯒ ꯑꯃꯨꯛꯇ ꯉꯥꯛꯇ ꯉꯥꯎꯋꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯊꯟꯗ ꯃꯨꯔꯨ ꯃꯨꯔꯨ ꯇꯧꯈꯠꯂꯛꯏꯗꯨꯅ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯗ ꯑꯩꯅ ꯇꯥꯈꯤꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯋꯥꯁꯤꯗ ꯉꯥꯡꯖꯔꯒ ꯄꯦꯟꯖꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯇꯤꯒꯤ IS TVꯗ ꯏꯝꯄꯦꯛ TVꯗ ꯇꯣꯝ TVꯗ ꯁꯤꯒꯨꯝꯕ ꯋꯥꯁꯤꯗ ꯉꯥꯡꯕ ꯃꯤ ꯂꯩꯕꯅꯤ ꯐꯔꯦꯁꯦ ꯑꯩꯁꯨ ꯋꯥꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯄꯤꯔꯁꯨ ꯄꯤꯗ꯭ꯔꯁꯨꯅꯦ ꯀꯔꯤꯝꯇ ꯈꯟꯕꯤꯒꯗꯧ ꯃꯤ ꯅꯠꯇꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯅꯪꯅ ꯊꯣꯡꯕ ꯏꯟꯖꯥꯡꯒꯤ ꯃꯍꯥꯎꯗ ꯉꯥꯎꯔ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ ꯐꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯇꯥꯃꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯋꯥꯔꯁꯨ ꯋꯥꯔꯦ ꯀꯩꯅꯣ ꯒꯥꯔꯤꯁꯨ ꯑꯩꯉꯣꯟꯗꯒꯗꯤ ꯄꯤꯔꯛꯇꯦꯀꯣ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯅꯪ ꯕꯦꯛꯇ ꯌꯥꯎꯕ ꯅꯠꯇꯦ ꯌꯥꯎꯗꯤꯌꯦ ꯇꯥꯃꯣ ꯀꯩꯅꯣ ꯑꯣ ꯉꯁꯥꯏ ꯃꯦꯟꯁꯀꯤ ꯁ꯭ꯇꯣꯜꯗ ꯁꯣ ꯄꯨꯊꯣꯛ ꯌꯥꯝ ꯌꯦꯟꯅꯈꯤꯗꯥꯏꯅꯦ ꯒꯥꯔꯤ ꯑꯍꯟꯕꯅꯦꯅ ꯁꯣꯏ ꯂꯩꯔꯝꯃꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯁ꯭ꯇꯣꯜꯗ ꯁꯣꯏꯗꯅ ꯂꯩꯍꯧꯔꯝꯃꯅꯤ ꯐꯔꯦ ꯑꯗꯣꯝꯗ ꯂꯧꯔ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯪꯒꯥꯟꯗ ꯆꯠꯂꯔꯣꯏꯒꯦꯕ ꯑꯩ ꯁꯤ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯄꯣꯠ ꯆꯩꯗꯣ ꯁꯤ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯁꯤꯗ ꯀꯩꯅꯣ ꯑꯃꯗꯤꯗꯁꯨ ꯁꯨꯝ ꯌꯦꯡꯉꯝꯃꯒꯦ ꯅꯪꯁꯤꯁꯨꯕ ꯐꯔꯦꯁꯦ ꯅꯪ ꯀꯩꯅꯣ ꯌꯦꯡꯉꯝꯃꯨꯀꯣ ꯍꯣꯏ ꯑꯩ ꯂꯧꯔ ꯂꯥꯛꯑꯗꯧꯅꯤꯀꯣ
Silawani. I see the Kadi in Rasalere. Yam was you. Lanchen ba? Kai the Legina. Hey, Langin. Yam nungsi. Kamain tau rigi nang bo? Nungai ri bo? Hoi, nungai jeri hai batare. Hoi madam do yam koi re ko una kida. Yam nungsi ko matam da. Yam nungsi. Adong ai ko ne. Kaino. Nang di kam do rigi. Ai di nungai ri ito. Mena ma pam sida kana lai. Koi ta mo galang mina bane. Ma di udena. Mama na bagi stol da so karo me lok sakhi bane. La ani nang nga sa khang na ko ko. Hoi, yai khang na gi ke sukai. Tai se yam yam nungsi. Na ko nang bu kan kai kai honari ki kamai tau lagi. Pau ta mo ta ke. Ai ke su hona jade da. Sumo sagum panglai mare ri hai da. Hai ma. Ado nang yung kai di pandri ba? Pandri da. Hai ma. Ai khoi gum ba lai re bani pa da bu. Karam nu pini ya bi ra ka do. Nangi wata sidi tabak tau drigoi yung pan gi roi sini ne. Adui wa na de da. Ngai khulan chen ba. Kaino. Ai no wa ma hai. Kari wa no hai. Nang la na di khan nganu ko. Khalo ye ke do ge. Kaino nangi style si bo. Ai ke do ge. Nanang si seli badre se. Ai na mata mama da no na pi ki badre su na tra. Nan chen ba. Punchi hai ba se. Mioi ba khudi ba goi na mak chance lei ba ngak tan. Khara su nu pa thong ni hingo. Lim. Ai di am ho nga ba ni. Hoi, ai su ore. Nang budi mahuk sagam manaramdre yamna sense ore da. Ado laiba ko ba mahak tu bu kari hona bi ri ge. Ai su khangi. Nang ado ai ngon da sung soi da na hanga ni hai ba se. Ai nga sai na khang ra ba. Ado ma sarkar gi thabak pudi tau di. Ado bu aso multinational company amagi North East ki regional director ori. Kari ba. Aduga mase tha amada 2.5 lakhs plus salary phangi. Aduga aina college da matam khargi oina lecturer in puri. Hoi, yam kalaksei. Laibak phabaga laibak phabiga punna punsi kongloi oiminei haibadoni ko. Khangre da kai haidaina. Ma adulan chen ba. Kaino. Nang thabak shifam nong phom khangdana smai sum lei base. I am nungai. Adana ai akoi ta mo da haige. Moi company gi mi khar long ne haibane. Nati lang haibiru. Nang adu de apply tong sanu. No. Lane haibiru no. Ai ya na basen gi. Nati haidu su ari. Inta ngai ko ba. Haidu su yarani da. Hello? Tam ho men gelo pare de la gela. Tanga bi ko ba tamo. Tamo hai company gi mi khar long ne haibado. Kai no hai sibo. Form thasan ba loi garbo tu ba. Kamai to ni sidi. Adudi tamo ai gi mim lem ta hap to biaro. Kanam ta na te ba. Ai gi mana bani mi. Ta happy o ba. Ho. Masila yesida. Pare men gelom da pula ke ta bododi. Thame ko ta mo. Asima nungam sidi kamai to de ba. Lan chen ba. Nang narai biam phai bungo. Tamodo men gelom de lei lao ayana besen gela. Nati langlen amdang ko. Kaino ni pom thasin bagi matam su hen dokre haibani na to si. Nang adugi da mokta di ka shum to waru no da. Ai lei sidi nangi da mokta mateng pang da la ina trong si phau ba. Lao ayana besen ge ba. Tamodo kri tak ni lao. Nati langlen amdang ko ba. Ai si taso ko supuna lai bina bani na. Ai taso dong ta ngaki ge ba. Nang no pa na tro. Na sa ge decision na sa lo bungom de sikai gi no si phau ba. Nang mo ngang sa ro. Ngang sa ge ta sum gi ta as mang nei ni. Ani ya na besen lagi hare da na. Lao ka sum khalo no ba. Lao. Langlen hoi ai taso ko kupna khanara ga no mana khoi yum da lak charage. No yum bo kai da no. Pare do di. Yum budi khagem pali da ne. Aduna khagem pali da gi la pa ya de ko. Kai da lao hai no. Ke sampata. Ipaham doi lao. Ima dara babung dara nangi document singa do loina maksu no bisalam. Hoi. Ayana basilage ba. Tha amadul pali sing tra tre train pansa bu khit kiro. Nangi khangau phrit de su sin ba yai da ai hai se. Salage ko.
Côi côi vì sông lagi Pagce vì mãi thong 보스 에이, 그 노래 강인해 땀나 거. 그 이놈아 또 이거 그러나 싶어 에이, 그 노래. 서. 나 땡가 사이드 탕나부 소재 룸마 따용 따이네 뭐지? 아담 그린 거 타는 거 투밀레 홀드 거만 에이, 아이고, 그래도 보나티. 그래도 이거 năng là ta 보이는 거니, 아이기 베스트 프렌드 야르 서. 마도 그래 해만 하면 에이, 마게 하이나 비네 스마이 숭앙 거니 마시 그 노래. 에이, 아이고. 그래도야 아이는 너도 하이도 능 걸어 봐. 그 이마 땅나 하지 뭐 ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯀꯩꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯕꯣꯁ ꯀꯧꯒꯦꯔꯥ ꯁꯥꯔ ꯀꯧꯒꯦꯔꯥ ꯀꯧꯅꯤꯡꯕ ꯀꯧ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯥꯎꯇꯤꯡ ꯊꯣꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯝ ꯃꯤꯡ ꯀꯧꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯌꯥꯔꯦ ꯐꯔꯦꯅꯦ ꯅꯣꯏ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨ ꯅꯋꯥꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗ ꯀꯗꯥꯏꯗꯅꯣ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯟꯈ ꯌꯥꯎꯏ ꯀꯃꯥꯏꯅ ꯇꯧꯕꯔꯣꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯟꯕꯁꯨ ꯌꯥꯎꯔꯤꯕ ꯍꯥꯏꯃ ꯌꯥꯎꯏ ꯈꯪꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯔꯤꯕ ꯅꯪꯕꯨ ꯊꯕꯛ ꯐꯪꯗꯕ ꯃꯤꯅꯤ ꯈꯜꯂꯒ ꯃꯥꯏ ꯅꯨꯄꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯊꯕꯛ ꯍꯥꯞꯅ ꯍꯣꯠꯅꯔꯤꯁꯤꯕꯣ ꯁꯤꯅ ꯅꯨꯡꯁꯤꯕꯤ ꯅꯠꯇ꯭ꯔꯅ ꯁꯤꯕꯣ ꯍꯣꯏ ꯇꯧ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯦ ꯃꯥꯗꯤ ꯃꯤꯒꯤ ꯂꯩꯇꯕ ꯌꯥꯝ ꯈꯪꯕꯤ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯇꯧ ꯑꯗꯨ ꯀꯩꯀꯩꯅꯣ ꯃꯥꯅ ꯍꯥꯏ ꯃꯌꯥꯝꯗꯨꯕꯣ ꯀꯔꯤ ꯍꯥꯏꯔꯝꯃꯤꯕ ꯃꯥꯏ ꯅꯨꯄꯥꯗ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 2 ꯃꯈꯥꯏꯗ 3 ꯆꯥꯏꯒꯅ ꯍꯥꯏꯝꯗꯥꯏꯅꯦ ꯃꯁꯤ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯑꯩ ꯑꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩ ꯊꯥꯖꯗꯦꯗ ꯀꯃꯥꯏꯅ ꯅꯠꯇꯦꯗ ꯃꯍꯧꯁꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩ ꯀꯩ ꯍꯥꯏꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯄꯥꯟ ꯇꯥꯔꯒꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯇꯣꯂꯣꯞꯀ ꯆꯥꯎꯅ ꯆꯥꯕ ꯅꯤꯄꯥꯗ ꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯈꯤꯕ ꯂꯩ ꯋꯥꯅꯤ ꯍꯥꯏꯁꯤꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯃꯥꯏ ꯅꯨꯄꯥꯗ ꯈ꯭ꯋꯥꯏ ꯍꯦꯜꯂꯕꯩ ꯇꯥꯏꯞꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯉꯥꯡꯈꯠꯂꯛꯏ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯇꯥꯔꯗꯤ ꯃꯁꯝ ꯃꯅꯥ ꯐꯣꯏꯕꯤꯗꯅ ꯂꯣꯏꯅ ꯐꯥꯒꯤ ꯅꯠꯇꯦ ꯌꯥꯔꯦ ꯅꯠꯇꯦ ꯌꯥꯔꯦ ꯅꯠꯇꯦꯅ ꯆꯠꯁꯤꯂꯣ ꯋꯥꯅꯤ ꯃꯥꯏ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤꯗꯣ ꯑꯗꯨ ꯃꯥꯏ ꯅꯨꯄꯥꯗꯨ ꯄꯨꯂꯞ ꯂꯩꯊꯣꯛꯑꯁꯤꯔꯣ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯈꯠꯂꯛꯏ ꯀꯔꯤꯅꯣ ꯅꯠꯇꯦꯅ ꯍꯥꯏꯔ ꯍꯪꯒꯗꯧꯅꯤꯅꯦ ꯀꯔꯤ ꯍꯪꯗꯣꯏꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯉꯤ ꯇꯣꯂꯣꯞꯇꯣ ꯑꯗꯨ ꯃꯊꯛꯇ ꯀꯌꯥ ꯍꯥꯞꯄꯨꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯍꯤꯡꯁꯥꯞ ꯁꯣꯜꯂꯒꯗꯧꯒꯦ ꯑꯁ ꯑꯩ ꯇꯦꯟꯁꯟ ꯁꯨꯝ ꯋꯥꯡꯉꯛꯇꯣꯔꯦꯕ ꯑꯩ ꯉꯥꯏꯈꯣ ꯇꯦꯟꯁꯟ ꯋꯥꯡꯒꯅꯨ ꯉꯥꯏꯈꯣ ꯅꯪꯒꯤ ꯇꯦꯟꯁꯟ ꯇꯧꯗꯅꯤ ꯑꯝꯇꯀꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯗꯨꯗ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯌꯥꯝ ꯊꯥꯛ ꯍꯟꯊꯅ ꯈꯟꯕ ꯀꯩꯁꯨ ꯌꯥꯎꯗꯦ ꯋꯥꯅꯤ ꯍꯣꯏꯅꯦ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯑꯗꯣ ꯀꯔꯤ ꯋꯥꯠꯂꯤ ꯉꯁꯥꯏ ꯅꯋꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯈꯤꯕ ꯗ꯭ꯔꯦꯁꯇꯨꯕꯨ ꯅꯠꯇꯦ ꯅꯪ ꯉꯁꯤꯕꯨ ꯁꯨꯡ ꯍꯣꯡꯗꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯣꯏꯗꯣꯏꯔꯣ ꯀꯃꯥꯏꯅ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯅꯠꯇꯦ ꯆꯠꯄ ꯌꯥꯏꯔꯣ ꯅꯠꯇꯦ ꯆꯠꯄ ꯌꯥꯏꯔꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯣ ꯅꯠꯇꯦ ꯃꯌꯦꯛ ꯁꯦꯡꯅ ꯅꯪ ꯃꯦꯂꯥ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅꯤꯁꯦ ꯑꯉꯥꯎ ꯃꯥꯜꯂꯦ ꯆꯠꯁꯤꯂꯣ ꯋꯥꯅꯤ ꯍꯩꯃ ꯑꯗꯨ ꯌꯦꯁ ꯅꯣ ꯍꯥꯏꯔꯣꯔ ꯀꯩꯗꯧꯒꯦ ꯅꯪ ꯊꯛꯄꯣꯏ ꯇꯧꯔꯤꯗꯨꯕꯣ ꯑꯩ ꯌꯨꯝꯗ ꯐꯖꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯒꯦ ꯆꯠꯁꯦ ꯋꯥꯅꯤ ꯅꯪꯕꯣ ꯇꯥꯎ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯜꯂꯣ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯈꯛꯇꯪ ꯈꯪꯉꯤ ꯇꯥꯎ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯇꯧ ꯆꯠꯁꯤꯂꯣ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯉꯁꯤꯗꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯔꯦ ꯅꯪꯅ ꯌꯥꯝ ꯈꯪꯅꯤꯡꯉꯒꯗꯤ ꯑꯩ ꯋꯥꯔꯤꯁꯤ ꯃꯇꯦꯛ ꯑꯃ ꯂꯤꯒꯦ ꯅꯪꯅ ꯉꯁꯥꯏꯗꯩ ꯈꯪꯅꯤꯡꯗꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯔꯒꯦ ꯈꯟꯅ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯃꯈꯛꯀꯤ ꯃꯇꯥꯡꯅꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛꯇꯨ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯅ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯃꯄꯥꯟ ꯂꯝꯗ ꯂꯣꯠꯂꯒ ꯂꯩꯔꯨꯕꯗꯣ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒ ꯑꯩꯒꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯅꯪꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯐꯕꯅꯦ ꯉꯟꯇꯥꯅ 12 ꯄꯥꯁ ꯇꯧꯕꯒ ꯑꯗꯨꯝ ꯐꯣꯔꯁ ꯂꯥꯏꯟꯗ ꯊꯕꯛ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯧꯏ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯤꯁꯛ ꯑꯃꯈꯛꯅꯦ ꯃꯍꯥꯛꯇꯣ ꯀꯔꯝꯅ ꯏꯕꯥꯅꯤ ꯅꯛꯅ ꯇꯤꯟꯅꯕ ꯍꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯇꯧꯒꯦꯗ ꯉꯝꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯏꯃꯥ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔꯁꯨ ꯑꯐꯪꯕ ꯈꯔ ꯆꯥ ꯇꯨꯡꯒꯤ ꯂꯝꯕꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯇꯥꯆꯧ ꯌꯨ ꯉꯥꯎꯕꯗꯨꯒ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯏꯗꯣ ꯌꯥꯔꯦ ꯁꯤ ꯋꯥꯁꯤ ꯇꯧꯁꯤ ꯑꯩ ꯌꯨꯝꯗ ꯅꯉꯣꯟꯗ ꯐꯖꯅ ꯋꯥꯔꯤꯁꯤ ꯃꯈꯥ ꯂꯤꯒꯦ ꯅꯪꯗꯤ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯝꯅꯤꯅꯦ ꯀꯃꯥꯏꯅ ꯌꯥꯝꯅ ꯗꯦꯀꯣꯔꯦꯇꯦꯠ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯃꯁꯨꯅꯤ ꯑꯁ ꯌꯥꯔꯦꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ NSG ꯀꯃꯥꯟꯗꯣ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯁꯤ ꯅꯣꯏ ꯑꯃꯅꯤ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯚꯣꯂꯨꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯊꯣꯛꯑꯒ ꯅꯪꯅ ꯅꯥꯛꯇꯨꯝ ꯂꯩꯔꯦꯗꯅ ꯉꯥꯏꯈꯣ ꯑꯩ ꯅꯉꯣꯟꯗ ꯍꯪꯅꯤꯡꯕ ꯂꯩ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯉꯟꯇꯥꯅ ꯚꯣꯂꯨꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯊꯣꯛꯇꯨ ꯀꯩꯒꯤꯅꯣ ꯌꯥꯔꯦꯗ ꯌꯥꯔꯦ ꯁꯔꯚꯤꯁꯇꯨ ꯈꯤꯇꯪ ꯃꯈꯥ ꯆꯠꯊꯅ ꯇꯧꯔꯝꯕꯗꯤ ꯅꯍꯥꯟꯅ ꯄ꯭ꯔꯃꯣꯁꯟ ꯆꯔ ꯋꯥꯡꯈꯠꯆꯒꯦ ꯌꯥꯔꯦ ꯇꯥꯎ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯂꯥꯏꯟꯗ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦꯅꯦ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯗꯤ ꯆꯍꯤ 53 ꯑꯩꯅ ꯁꯥꯔꯚꯤꯁꯇ ꯂꯩꯔꯝꯃꯤꯗꯣ ꯑꯁ ꯔꯥꯃꯥꯌꯣꯟꯗꯒꯗꯤ ꯔꯥꯝꯅ ꯆꯍꯤ 13 ꯈꯛ ꯕꯣꯟꯅ ꯆꯠꯄꯗꯗꯤ ꯍꯅꯨ ꯍꯅꯥꯝꯅ ꯋꯥꯔꯤ ꯇꯥꯕ ꯀꯞꯅꯩꯅꯤ ꯇꯥꯎ ꯃꯁꯤꯗꯤ ꯑꯩꯅ ꯆꯍꯤ 35 ꯁꯥꯔꯚꯤꯁꯇ ꯂꯩꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯣꯡꯃꯇ ꯇꯥꯃꯣ ꯅꯪ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯅꯣꯡꯃ ꯍꯪ ꯆꯥꯟꯗꯦ ꯀꯔꯤ ꯍꯪꯉꯩꯕ ꯇꯥꯃꯣ ꯅꯪ ꯄꯩꯁꯥ ꯀꯔꯝ ꯀꯥꯟ ꯊꯥꯒꯗ꯭ꯔꯣ ꯁꯤꯅꯤ ꯅꯠꯇꯦ ꯁꯤꯗꯕ ꯑꯩ ꯀꯩꯗꯧ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯌꯥꯔꯦ ꯃꯦꯂꯥ ꯃꯐꯝꯁꯤꯗꯅꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯉꯥꯎ ꯃꯥꯜꯂꯅꯤ ꯍꯣꯏ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯌꯨꯝ ꯍꯥꯏꯐꯦꯠ ꯍꯥꯏꯗꯒꯦ ꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗꯅꯣ ꯑꯩ ꯍꯥꯏꯒꯠꯂꯣ ꯍꯥꯏꯁꯤꯕꯣ ꯉꯥꯏꯈꯣꯅꯦ
ꯑꯩ ꯅꯉꯣꯟꯗ ꯄꯥꯎꯁꯤ ꯇꯝꯒꯦ ꯇꯧꯔꯒ ꯚꯥꯞ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯌꯦꯡꯁꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯤꯖꯅꯦꯜ ꯗꯥꯏꯔꯦꯛꯇꯔ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯩꯔꯥꯕꯒꯤ ꯁꯪꯒꯥꯏꯗ ꯑꯩꯁꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦꯅ ꯏꯟꯚꯥꯏꯠ ꯇꯧꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯄꯥꯎ ꯂꯣꯏ ꯐꯪꯉꯦꯅꯦ ꯑꯗꯣ ꯑꯩꯗꯤ ꯏꯊꯟꯗ ꯂꯥꯛꯀꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯤꯅꯣꯗ ꯀꯩꯗꯧꯔꯒꯦ ꯆꯥꯔꯝꯗꯥꯏ ꯊꯝꯗꯥꯏ ꯅꯇꯣꯝ ꯆꯠꯀꯦꯁꯤꯕꯨ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ ꯏꯊꯟꯗ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕ ꯋꯥꯅꯤ ꯁꯦꯀꯨꯔꯤꯇꯤ ꯃꯊꯧ ꯅꯠꯇꯦ ꯑꯩꯅ ꯐꯩꯃꯦꯟꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯣ ꯑꯗꯣ ꯑꯇꯩ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩꯕꯨꯛꯇꯤ ꯄꯨꯕ ꯌꯥꯏꯗꯅ ꯐꯔꯦ 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 ꯅꯪꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯕꯅꯤ나 ꯅꯪ ꯉꯁꯤ ꯌꯨꯝꯗ ꯍꯟꯅꯤ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡꯗꯣ ꯐꯥꯁ ꯃꯣꯔꯅꯤꯡ ꯄꯨꯡ 6:30 ꯑꯗꯨꯋꯥꯏ ꯌꯧꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯉꯥꯏꯈꯣ ꯉꯁꯤ ꯀꯅꯥ ꯀꯅꯥ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯗꯣꯔꯤ ꯅꯥꯏꯠ ꯏꯟꯆꯥꯔꯖ ꯑꯩꯈꯣꯏ ꯄ꯭ꯔꯦꯝ ꯄꯨꯔꯝꯒꯅꯤ ꯀꯩꯅꯣ ꯁꯤ ꯇꯧꯋꯦ ꯋꯥꯃꯩꯒꯦ ꯀꯩꯗꯧꯔꯦ ꯅꯍꯥꯟꯁꯨ ꯒꯦꯠ ꯅꯝꯕꯔ 3ꯗ ꯀꯦꯃꯦꯔꯥ ꯆꯥꯛꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯀꯅꯥꯅꯣꯝ ꯆꯪꯉꯝꯃꯦ ꯍꯥꯏ ꯃꯃꯤ ꯁꯦꯡꯉꯤꯒ ꯁꯦꯡꯗꯦꯒ ꯇꯧꯋꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯅꯣꯡꯉꯥꯜꯂ ꯄꯥꯎ ꯂꯣꯏ ꯐꯪꯉꯦ ꯈꯤꯇꯪ ꯇꯦꯛ ꯀꯦꯌꯔ ꯂꯧꯁꯤꯀꯣ ꯑꯣꯀꯦ ꯐꯥꯏꯟ ꯌꯥꯔꯦ ꯑꯩ ꯑꯦꯚ꯭ꯔꯤꯊꯤꯡ ꯔꯦꯁꯄꯣꯟꯁꯤꯕꯜ ꯅꯉꯣꯟꯗ ꯁꯤꯟꯅꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯄꯥꯝꯗꯦ ꯌꯥꯔꯦ ꯀꯣ ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯕꯤꯌꯨ ꯆꯠꯁꯤ ꯑꯩ ꯁꯤꯞ ꯇꯥꯔꯦꯗ ꯖꯤꯕ ꯃꯌꯥꯝꯁꯦ ꯊꯥꯡꯉꯝꯅꯕ ꯍꯣꯠꯅꯕꯗ ꯇꯧ ꯑꯣ ꯂꯀꯥꯏ ꯃꯆꯥ ꯁꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯟꯅ ꯎꯗ꯭ꯔꯅꯦ ꯏꯆꯥꯒ ꯌꯥꯟꯕꯦ ꯈꯟꯖꯔꯨꯅꯨ ꯑꯩꯗꯧꯅ ꯐꯤ ꯑꯣꯟ ꯆꯠꯆꯅꯤ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯤ ꯍꯩ ꯅꯨꯡꯁꯤꯊꯣꯏ ꯑꯩ ꯍꯜꯂꯛꯑꯦ ꯆꯥꯛ ꯒ꯭ꯂꯥꯁ ꯑꯝꯇ ꯁꯦꯝꯃꯛꯑꯣ ꯍꯩ ꯇꯥꯔꯕ ꯅꯨꯡꯁꯤꯊꯣꯏ ꯅꯪꯕꯨ ꯆꯥꯛ ꯒ꯭ꯂꯥꯁ ꯑꯝꯇ ꯀꯩꯅꯣ ꯃꯁꯤꯕꯨ ꯅꯍꯥꯟ ꯑꯣꯏꯗꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯅꯤꯗ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯃꯋꯥ ꯃꯈꯣꯜ ꯑꯝꯇ ꯇꯥꯗꯕꯁꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯇ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯖꯥꯠꯂꯥ ꯍꯩ ꯑꯩ ꯍꯩ ꯕꯤꯇꯦꯁꯣꯔ ꯕꯕꯥ ꯍꯜꯂꯛꯑꯦ ꯅꯃꯥꯗꯣ ꯀꯗꯥꯏ ꯂꯩꯒꯦ ꯌꯦꯡꯉꯨ ꯑꯍꯥꯎꯕ ꯆꯥꯛ ꯒ꯭ꯂꯥꯁ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯒꯅꯦ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯑꯣꯌꯣ ꯃꯩ ꯂꯥꯛꯑꯝꯃꯤꯁꯤ ꯐꯔꯦꯗ ꯇꯤꯚꯤꯁꯤꯅ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯆꯦꯅꯦꯜ ꯂꯥꯛꯏꯗꯒꯦ ꯇꯧꯕꯁꯤꯀꯣ ꯑꯩꯕꯨ ꯑꯋꯥꯕꯁꯤꯡ ꯑꯝꯇ ꯍꯟꯗꯣꯛꯀꯦ ꯍꯥꯏꯕ ꯔꯤꯃꯣꯠꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯁꯤꯒ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯒ ꯆꯥꯟꯅꯗꯦꯗ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃ ꯍꯣꯡꯒꯦꯀꯣ Here to bury your bones. ꯖꯒꯤ ꯆꯥꯅ ꯀꯨꯝꯕ ꯐꯤꯂꯝꯅꯦ ꯑꯩꯅ ꯄꯥꯝꯖꯈ꯭ꯔꯕ ꯍꯦꯔꯣꯏꯟꯅꯤꯅꯦ ꯑꯣ I'm trying, you idiot! Stop playing. ꯀꯇꯥ ꯆꯪꯉꯣ ꯑꯩꯅꯦ ꯑꯩꯈꯣꯏꯅꯦ ꯈꯟꯅꯒꯨꯝꯁꯤ ꯀꯩꯗꯧꯔꯦ ꯁꯥꯎꯅꯤꯡꯉꯦ ꯑꯩꯅꯅꯦ ꯐꯤꯂꯝꯁꯦ ꯃꯦꯟ ꯇꯥꯅꯅꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯦꯡꯒꯦꯅꯕꯨ ꯈꯟꯒꯠꯂꯛꯑꯕ ꯍꯦꯛꯇ ꯑꯦꯗꯚꯔꯇꯥꯏꯁ ꯊꯥꯖꯤꯜꯂꯛꯀꯗꯕꯅꯤ ꯄꯦꯜꯂꯦꯍꯦ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯏꯟꯗ ꯔꯤꯃꯣꯠ ꯑꯝꯇ ꯄꯤꯔꯛꯑꯣꯁꯤ ꯔꯤꯃꯣꯠꯇꯤ ꯅꯉꯣꯟꯗ ꯄꯤꯔꯔꯣꯏ ꯂꯥꯛꯏꯕ ꯐꯤꯂꯝꯁꯦ ꯏꯕꯦꯝꯃ ꯖꯦꯀꯤ ꯆꯥꯅ ꯀꯨꯝꯕ ꯐꯤꯂꯝꯅꯤ ꯊꯋꯥꯏꯅ ꯄꯥꯝꯖꯈ꯭ꯔꯕ ꯍꯦꯔꯣꯅꯤꯁꯦ ꯅꯪ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯤꯃꯣꯠꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯨꯀꯣ ꯑꯣ ꯑꯩꯒꯤꯁꯨ ꯁꯦꯔꯤꯌꯦꯜ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯅꯁꯤ ꯄꯤꯔꯛꯎ ꯍꯣꯏ ꯅꯪꯒꯤ ꯁꯦꯔꯦꯟꯗꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯂꯥꯛꯏꯕ ꯐꯤꯂꯝꯁꯦ ꯒꯣꯜꯗꯦꯟ ꯍꯥꯔꯚꯦꯁ ꯐꯤꯂꯝ ꯀꯣ ꯏꯟꯗꯣ ꯑꯣꯚꯔꯁꯤꯁ ꯐꯤꯂꯝ ꯖꯦꯀꯤ ꯆꯥꯅ ꯀꯨꯝꯕ ꯐꯤꯂꯝ ꯑꯩꯗꯤ ꯃꯥꯅꯕꯨ ꯀꯨꯝꯕ ꯐꯤꯂꯝꯕꯨ ꯍꯦꯛ ꯂꯥꯛꯇꯥꯔꯕ ꯅꯣꯡꯉꯥꯝꯗꯅꯤ ꯅꯨꯃꯤꯠꯇꯥꯐꯥꯎꯁꯦ ꯇꯤꯚꯤ ꯃꯈꯣꯡꯁꯤꯗ ꯀꯨꯜꯂꯒ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯤ ꯅꯪ ꯔꯤꯃꯣꯠ ꯅꯪꯉꯣꯟꯗ ꯄꯤꯔꯔꯣꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯁꯤ ꯖꯦꯀꯤ ꯆꯥꯟꯒꯤ ꯐꯤꯂꯝ ꯂꯥꯛꯇ꯭ꯔꯗ ꯂꯩꯔꯕꯁꯦ ꯀꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯅꯣ ꯈꯪꯗꯦ ꯍꯩ ꯂꯥꯛꯇ꯭ꯔꯗ ꯂꯩꯔꯤꯕ ꯐꯤꯂꯝꯁꯤꯅ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯖꯔꯤꯕꯁꯦ ꯅꯪ ꯔꯤꯃꯣꯠ ꯁꯨꯛꯄꯤ ꯄꯤꯔꯔꯣꯏ ꯔꯤꯃꯣꯠ ꯑꯝꯇ ꯄꯤꯔꯣ ꯁꯦꯔꯤꯌꯦꯜꯗ ꯂꯣꯏ ꯂꯣꯏꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣ ꯅꯪ ꯇꯁꯦꯡꯅ ꯄꯤꯔꯔꯣꯏ ꯅꯪ ꯄꯤꯔꯔꯣꯏ ꯄꯤꯔꯣꯏꯌꯦ ꯇꯥꯔꯦ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦꯕ ꯁꯦ ꯊꯥꯗꯣꯛꯑꯣ ꯉꯥꯏꯍꯥꯛꯇ ꯌꯦꯡꯃꯤꯟꯅꯁꯦ ꯏꯃꯥ ꯇꯥꯗ ꯍꯣꯏ ꯇꯧꯂꯦ ꯏꯇꯥꯎ ꯑꯩ ꯉꯔꯥꯡ ꯂꯥꯛꯄꯅꯦ ꯊꯦꯡꯉꯦ ꯉꯔꯥꯡꯗꯤ ꯍꯦꯛ ꯊꯨꯡꯉꯕꯒ ꯏꯇꯥꯎꯒꯤꯗ ꯂꯥꯛꯀꯗꯧꯗꯣ ꯉꯁꯤ ꯅꯣꯡꯉꯥꯟꯕꯒ ꯏꯆꯜ ꯅꯨꯡꯁꯤꯊꯣꯏꯒ ꯎꯅꯕ ꯑꯣꯏꯅ ꯂꯥꯛꯑꯒꯦꯅ ꯃꯪꯒꯨꯝꯕꯅꯤ ꯏꯇꯥꯎ ꯌꯥꯔꯦ ꯑꯁ ꯏꯇꯥꯎꯁꯨ ꯂꯥꯜꯂꯛꯇ ꯐꯣꯂꯥ ꯌꯦꯜꯂꯦꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯣꯜꯂꯝꯃꯦꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯒꯦꯠꯇꯩ ꯎꯕꯨ ꯏꯆꯟꯒ ꯅꯣꯏꯅꯤ ꯀꯩꯅꯣꯝ ꯆꯤꯡꯅꯔꯤꯗꯣ ꯀꯩꯅꯣ
하가서 헛바니다 다다. 이따 시다 부림 레 바베도 코피 와라 만은 제가 캥하건 아이디 하나 돼 있는데. 양 농시는 빨리네 너니 파이 파이 칸데다 다다. 아도 다다 시 우다부 꾸이데다. 아 꾸이래 좀미 사케양 파자토 어미고. 아이제 파자 토브라 아생문에 다다. 아도 용게부 판비라고 다다. 뱀 아이기지 꼭 들어만에 대뱀 마카이나. 헤이 앙오비 마데기 이땡 야우드나 카라데 메 마키 반 기타 케네. 아니 이따오기 맞땡 야우들이 강하로이 맞담제 아이 헨기 따리 이따오고 따나라가 반절라게 라이니 nga 야니 다다 학들이 셈비라모 나선 자 하오나 셈자라게. 잡아. 거기노 아 오늘도 죽이래 사디 호레 나래 잠을 타주에 와리오 따이 사지 그리 수리 까마이 레리다 칸데다 다다. 그도록게 시베야다 비 방에 레리바 하이브든다 코인 레리시디. 이따 아이기 분심 머리엔체 이따도 생나 하이브드네 아이 이까이제레 한국 제품 야우럽자니. 수마인 떠래 행더부터 야담니 이따 인터뷰디셰. 미기 브릭 핀다네 지역 잡아 그래 해야. 이만하면 뭐야미 뭐또 꼬이리려가 미기 용꼬이 잡아 그랬어. 나처럼 비 눅시 토이네 아이 눅된 강드나 찾아 만나 자리바 판행 매암도 요놓고 젠젤리에. 할라부터 해 이따. 아도 이따. 하이비오 이따 우리 더모이 건물리네. 그도록게 이따 꼬이래 난가 오늘은 끌고 에도 뭐지. 뭐지 좀 꾸이래 이따 꾸이래 아속 꾸이르고 뭐담시다 아이 시달라이 시기 타박도 위 콜레 하이브시. 아이고 이 바우 그림 좀 비를 걸레티. 꼬이래 들이 이따. 아이 이사머리 수름니네 이따. 하이 하기라 오이브라 그이노네 아마 머리 수그러봐 하지 레모치 문나문나드나 수래. 다다 나선 자론 자루게. 하이코 이상농시도 이제 마우사 라이수가 수담자를 기분에도 सरकार थबै ngang कौरिब खोलिब लेंगाकी एप्लाई अमत तहनद्रब्रो नंगबो अस खंगदेदा दादा थबक्ति पंकौ द कौई हाइब्रा सुंगाई हाइदोपिदी पैसारा मंत्री की नुपी अहन खरा लो अतोमिने खरा लो मोय मसेन पंगलो द लौनदना ज्ञान ताबा जानते दा अखोइने ताबददि अनौब लेंगाकसिदि प्रजा मयामने याम याब लेंगाकनि काइन तारिसि उनरब जाला कराइदगी वानो दे ताउ मदुदिना मंत्री मंदोन नमना रुपतिने रुम कांगबु खरना प्रजा मयाम सिक तपाइ धाइजन बोइरमे ओहो इताउ जु खंथर गे यंबिउने नचनुपी नुक्सिथोइने सरकार के एम्प्लॉय ओइरमो ngasi aina palbe yumban geban mingonda yam hanthana sothana palbe sumaina palangbudran ita chumi khudam moina haijab tarabdina remote amunba se album ta chinge ngamda leiramni mami yaudra remote se masi munna munodna ita ina romance to leiramni ita itaw ge remote ke wafam se kamai ta huno ita karan ngangi ni batata ita ngang leirabani masin pase masi gi wari sina tongan thambase haibiu itaw se aina haijin ningbam di lei 하유 그대로 아이 담보 생 사오르건 이거 이따오다 하지 그대로 하비요 이따오세 이름도 뭐니 불식이 옛나버니 이따 나 그런데 왕 이따 이제 끝말리 해 이따기다 이따 누비티도 나 사매한 보 해두기 원해 아이 수이샤머리니 막다 따르지 당문 본데 오다다 나선 자론 자루게 마신 자자양아 아 뭐름디 아이 거의 밑에 무사 모이나 포퓰레이션 제 야만다바 야데 하지리바 뭐름디 낭패기 와 토가두기 와 토에는 호직시 버닝 이슈 가야마 밑에 무사 모이나 꼭시도 넣는다 다 레이름니 수미다 아도 아이는 락처리지나 마우샤이 거의 공강시대 호민 까미나기 머rum빵 매암도 아무튼 분절라가 시엔 톡고 야바 까리 또 흔지게 खनजी ताना सेना लाइनी तो करी करम बताऊंगा ए थबकी दी माना हिजब लमदुदा एकोइन फाइनेंशियल सपोर्ट कर पिसलगा करी तो बो यागे सखुन मिन बगी वखलोल दनि दे तो इताउना हाइबिरि वफम खुदिमक आई याजे होय सेन खदि दरकार लैनि अदो इताउ सेन कैम पाइरगे एस इताउ मतमम दई सकुबदा खोइ लेकाइ दुदा लाइरब युंगाबो चौथोय लाय वा लाउहिद्रो जुमि अदइन करी हाइगी इताउ नाइगोन याम ततना हाइखि ngasi युंगाबो चौथोय लाइरब मसा उजब तारगसु नो मुनत्रग नो मै करोड़पति ओइदा यादे हाइगिद्रोय अदुमक ओइरबरे इताउ ईश्वर की थौजाले खर साफरे इताउ गुड नुंगाइरा इताउगी पाउताबदा अदु ngasi नुंगाइबा मिकुपसिदा अमुकेन नुंगाइनाबि दमकता मसा ममदंग लंजनजे ब्रो इंबजे गायरोदि याबजानि तो अदुबो अई मदुमदि फत्तेना पुरा थादोकजग्रे तो हेरे तो या बहुंदेदा नंग अई हौगलप मतमदा सम मानन लंजंगी वे दाक्तुबो अई गे या बयाव नंग थंदा तोगे ब फिरेप लौदुबो नते नंगु तसे नंगावरबो मतममदा अखोइनि इमालेबा की वरी सारगा ओ इमालेबा पुदि खंजरिबा निंजरिबा होय थादतखिबा सेरंग यांग्रमनि दैतो सीताओ प्रमाण ओइना हाइताले बेंदर द नुमि थोगल अनमिने युम हनी खंगपोन्तेनि अदो इतो हौजिति ओले अदो आइने इताउबु नुंसिजबै खुदमदि इसा थक्चद्रजु आइने लापना तानना लरिङि इताउसे मिकुप खुदिं काउबो नते निंसिंग बइबु आइ थक्चद्रजु इताउगिदि पुरो लाई कै आइना आया हाउबनि हिंजंगनुको सिबु अमुदुरो इताउ आइदि मुन्ने येंकान्द मोरेगे रिडियो मसा मालुर मिने इताउ अदो इताउ
그리고봐 이따오기 망 타네는 라이브박도 chấp 기버 토어봐. 하이디 그리노 야 뭐리 그 누가이네 레히동이 그누네. 땀벙 본데 와니 이따오 미호베 그 분치 옌 보일러가 점만에 이미 이따오 프랑펑 종가 버탈러 로래. 아도 아이나 그리고봐 라이브박도 chấp 기버 토어봐. 저들이 머때 그래도 이따오나기 볼로이 배우비를 때문에 되고. 아이디 꾸무는 걸 레이거든요. 뽕드나 미나 거버 깝고 그러니 따로이더니 묵드나 사나미 배행업 시즌드나 샤이다 라마미 굽선드나 꾸무도 롱톡 룸 레이거든요. 밑도 우이네다. 아두니다. 맞점도 이따오나네. 아이부 터모 생은 녹세비 따랍디 생마기 강대 안드로기 강대 아파봐 멋진도. 세라만 등아기 샤이다 타비로도 이스로브 샤이다 타비로. 아이나 행 라이브박도 던져도이니 라이브박 미럼는다 아이가 얌 루나 짜나 누시는다 디나락바 이따옥 적토이 거범 레이 마나 이건데 비락과 프레젠터가 보내나 레야메 그 에세밀리 팜다 부독저도리미다 마시나 동안 완니 이따 남록체나 봐야 하나 보네 이따 오늘도 보고 이랭이 뭔가 좀만 이따 와니 왔다 사게도 밖에 안 되니 아도 아이 시도 작네 아우 범사르시 너스는 비누시 도이되나 저닝바 이따오기 뭐대도 다이비로 있다. 야래 이따오 시대 강소요르죠. 이따오기 임도 샤르게 라브니. 이샤메 암도주 사강 마이 강나게. 라오 상스라. 상가도 없네 이따. 이따. 그도르게. 이장이 타복 로인 떠오릅니네. 그이 노강 그 타복 인강도 여러 해지 뭐. 떠오릅니네 이따. 이사 한 놈이 대월에 가오릅니네. 마게 당나리도 놓고 와스 부자문가 상본때 하우치라고 그 진지리. 아이네 대 호이네 혹시 간제 돈 떨어라 가이래 가다 안강이 안 대와리 가오예지 이따 안강지 여러 문이고 소이도 여러 문도니 되게 레모리 비샤니도 아두나 마야마 한두는 대와리 가오도 센담할리에나 아도 이따 웻 플리즈 이따 보이사요 비리가 그리기노 하유 그도록 와 장가 그때 배우 이따 오늘 사는 방아 레헬루게 라오 뽕시다 요래라면에 아이 랑렌 아코이 사이로 프라 할니네 뽕시 아드레 베케는 와레 하이도 아이 퍼살로게 라오세 베케는 와레 하이보 주스 로이그래 해봐. 아이디 주스도 하는 게 레이버는 칼리루가 하나기도 로이그래 누나니. 아이딩랑 레이비데 가드라 하르가. 우린 사사고 살았나 봐. 버리세 아코이 사이로 중에 이 팔옹사에 지엘루게 낭술을 선배하고 게케는 로이슬람 그비라 누거든야. 일단 그비로 봐. 왜 아이네 군이 그 인상 가르보. 혹시 못 해람 능 아이르니. 이상 가보는 눈띠네 해 그도록에. 아이씨 싱싱이 장문 넘지 보게 그도록에 해봐. 사티네 하우동 말이 나만게리 하우더브로. 나그저 하우에 ngasi는 하우동 말 원다 ngasi나 kaygino. 강대 낭싱 한게 끼어버기디 ngasi는 사티네는 버저버이 와니 Tamo. Aina haibado. Noi sardo hek lakpagane. Horemta haibiu ko. ꯑꯗꯨꯗꯤ ꯑꯩ ꯏꯀꯥꯏꯃꯤ ꯑꯩꯈꯣꯏ ꯁꯥꯔꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯌꯥꯅꯕ ꯇꯧꯒꯦ ꯍꯥꯏꯔꯅꯤ Kaigano ba? Amta yanaba haibiu ba? ꯀꯅꯥꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤ ꯃꯤꯗꯨꯕꯨ Kanamta nati habani mi. Aigi imahana bane ba? Mahadi maram yam mokpani. Lai lai susu yam haibani. Haibi yam in bane ba? ꯐꯔꯦꯅꯦ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯅꯤ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯁꯥꯔꯗ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯞꯄꯒꯦꯁꯤ Ado tamo. Noi LCM sadugi matakta mi mata leitraba. ꯑꯩꯈꯣꯏ ꯁꯥꯔꯒꯤꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯃꯤ ꯑꯃ ꯂꯩꯔꯤꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯔꯦꯗ Kaino tamo na haibirisibo. Mai matakta mi ma lei haibasu ai leiti haibasu ai ba kaino. ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯃꯊꯛꯇ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯑꯃ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯣꯏ ꯃꯆꯤꯟꯅꯥꯎꯁꯤ ꯌꯥꯝ ꯋꯥꯅ ꯍꯧꯖꯔꯛꯄ ꯁꯥꯅꯤꯗ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯒ ꯃꯤꯔꯝꯗ ꯆꯦꯟꯈꯤꯕꯖꯥꯅꯤꯗ ꯑꯗ ꯃꯈꯣꯏꯅ ꯃꯤꯔꯝꯗ ꯂꯩꯔ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯤ ꯌꯣꯜꯂꯒ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯖꯥꯅꯤ ꯑꯗ ꯃꯈꯣꯏꯅ ꯅꯣꯡꯃ ꯀꯥꯏꯔꯕ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯕꯣꯔꯥꯒꯤ ꯄꯦꯀꯤꯡ ꯑꯃꯗꯅꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯦ ꯆꯥꯡ ꯈꯔꯒ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯑꯃꯒ ꯌꯥꯎꯔꯝꯃꯤ ꯑꯗ ꯃꯈꯣꯏꯅ ꯃꯨꯟꯅ ꯄꯥꯔ ꯌꯦꯡꯕ ꯃꯇꯝꯗ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯌꯥꯎꯔꯝꯗꯅ ꯂꯥꯏꯟ ꯂꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯆꯦ ꯆꯥꯡꯗꯣ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯥꯟ ꯑꯃꯒꯤ ꯑꯣꯏꯔꯝꯕꯖꯥꯅꯤꯗ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯥꯟꯗꯗꯤ ꯃꯥꯒꯤ ꯆꯦ ꯆꯥꯡꯗꯣ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯐꯝꯐꯝ ꯈꯪꯗꯅ ꯉꯥꯎ ꯂꯩꯔꯝꯃꯕ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯐꯪꯕꯩ ꯍꯔꯥꯎꯕꯅꯦ ꯑꯩꯈꯣꯏ ꯁꯥꯔ ꯃꯆꯤꯟꯅꯥꯎꯒꯤ ꯑꯋꯥ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯨꯗ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯃꯣꯏꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯄꯤꯕꯤꯔꯛꯈꯤꯕꯖꯥꯅꯤꯗ Adudi company si moi family na link khalira. ꯀꯟꯁꯦꯞꯀ ꯏꯗꯤꯌꯥꯒꯕꯨꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯃꯆꯤꯟꯅꯥꯎꯒꯤꯅꯤ ꯑꯗꯨꯒ ꯂꯣꯖꯤꯁꯇꯤꯛ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠꯄꯨꯗꯤ ꯉꯁꯥꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯏꯟꯗꯤꯌꯥꯟꯗꯤ ꯑꯣꯏꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯣꯏ ꯃꯊꯛꯇ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤꯁꯦ Aduni ba khoi su ta de ba. Manipur da paisa pai ba le di
ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯌꯥꯏ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯁꯥꯔꯣꯏ ꯋꯥꯔꯤꯁꯦ ꯈꯨꯗꯤ ꯑꯃꯇ ꯏꯅꯥꯛ ꯈꯨꯜꯂꯦ ꯑꯗꯨ ꯇꯥꯔꯦꯅꯦ ꯍꯥ ꯑꯗꯣ ꯇꯥꯃꯣ ꯅꯣꯏ LCM ꯁꯥꯇ꯭ꯔꯒꯤ ꯃꯃꯤꯡꯗꯨꯕꯨ ꯈꯪꯕꯤꯔꯕꯣ ꯈꯪꯗꯦꯕ ꯑꯩ ꯍꯪꯕ ꯏꯀꯥꯏꯗꯅ ꯍꯪꯗꯦꯕ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯈꯪꯒꯥꯎ ꯐꯨꯔꯤꯠ ꯑꯃꯗꯩ ꯍꯣꯡꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯁꯨ ꯈꯪꯗꯦꯕ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯃꯥꯟꯅꯕꯅ ꯄꯤꯔꯝꯕꯅꯦ ꯁꯤ ꯈꯛꯇꯅꯦ ꯑꯩ ꯈꯪꯉꯤꯁꯦ ꯀꯩ ꯃꯆꯨꯅꯣ ꯑꯗꯨꯗꯤ ꯃꯥꯅ ꯃꯆꯨ ꯕꯕꯥ ꯀꯩꯗꯧꯔꯦ ꯕꯕꯥ ꯇꯥꯔꯤ ꯄꯥꯎꯁꯦ ꯑꯆꯨꯝꯕꯔꯥ ꯀꯔꯤ ꯄꯥꯎꯅꯣꯕ ꯅꯣꯏ ꯀꯝꯄꯅꯤꯒꯤ ꯃꯤ ꯈꯔ ꯂꯧꯒꯅꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯅꯪꯅ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯀꯩ ꯄꯥꯎꯅꯣ ꯁꯤꯗ 너는 ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯐꯣꯟꯗꯨ 너는 ꯅꯦꯠꯇꯨ ꯅꯪꯅ ꯑꯣꯐ ꯊꯝꯃꯤꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯅꯪ ꯅꯦꯠꯇꯣ ꯑꯣꯟ ꯇꯧꯔꯦ ꯑꯩ ꯐꯣꯟꯕꯣ ꯑꯗ ꯌꯥꯎꯔꯤ ꯅꯪ 그죠 하고 저거 하는 mem도 오네 아도 되네버도 아도 되네요 아 아니 시리야 12도 12 뭐로 시리 했는라 낭도 시나 시리야 뭐하네 시리가 많이 पैसासे नों जारुब्रा जादोब्रा नों पैसासे नों जारुबदो नों आइगोनदा जारुगोन नंगिदमक्तने आइ लेरिसि नों सेनो खुम मरो ꯑꯩ ꯀꯅꯥꯒꯨꯝ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯦꯟ ꯆꯥꯒꯦ ꯁꯦꯟ ꯄꯤꯌꯣꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦꯅꯦ ꯃꯔꯨꯞ नंना पैसा जारुद्रगदि से जारुरे हादना सिदरोइ थागने सिरोइना भाइरल चले सि कमाइ तौतारे गदि ꯇꯥꯃꯣ ꯕꯕꯥ ꯑꯩꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯖꯅ ꯏꯗꯤꯠ ꯇꯧꯔꯒ ꯁꯦꯝ ꯁꯥꯔ ꯊꯥꯒꯠꯂꯛꯄ ꯃꯥꯜꯂꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯈꯪꯕ ꯉꯁꯤ ꯅꯣꯡꯃ ꯌꯨꯝꯁꯤꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯈꯪꯕ ꯃꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯇꯥꯃꯣꯕꯨ ꯀꯜꯂꯛꯄ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯦ ꯂꯥꯛꯂꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯂꯨꯅ ꯈꯪꯕ ꯑꯩꯒꯤ ꯏꯃꯦꯖ ꯁꯣꯛꯅꯕ ꯃꯤ ꯑꯃꯈꯛꯅ ꯊꯑꯣꯏꯅ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ ꯃꯥꯜꯂꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤ ꯀꯩꯗꯧꯁꯤꯒꯦ ꯑꯗꯨ ꯈꯛꯇꯪ ꯇꯥꯟꯅꯁꯤ ꯌꯥꯔꯦ ꯃꯔꯨꯞ ꯁꯤꯗ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯅꯪꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯁꯤꯟꯁꯤꯌरिꯇꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯕꯅꯤ ꯁꯠ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯕꯕꯥ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯍꯧꯕꯗꯤ ꯐꯔꯅꯦꯕ 하이나 드디어 ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥ ꯆꯠꯁꯤꯒꯦ 하이 이까서시 ꯅꯠꯇꯦ ꯕꯕꯥ ꯑꯩꯈꯣꯏ ꯑꯃ ꯍꯦꯛꯇ ꯆꯠꯂꯁꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯩ ꯂꯣꯏ ꯉꯥꯟꯅꯒꯤ ꯂꯥꯎ ꯑꯗꯣ ꯇꯥꯃꯣ ꯇꯥꯃꯣꯗꯤ ꯆꯠꯄꯤꯔꯨꯔꯅꯨꯋꯣ ꯂꯪꯂꯦ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯥꯔ ꯌꯧꯔꯛꯄꯅ ꯍꯥꯜꯂꯗꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯈꯔ ꯊꯨꯅ ꯇꯧꯔꯛꯎꯀꯣ ꯑꯩ ꯆꯧꯈꯤꯒꯦ ꯑꯩꯗꯤ ꯅꯣꯏ ꯁꯥꯔꯗꯣ ꯃꯁꯛ ꯈꯪꯗꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯀꯅꯥꯒꯨꯝꯕ ꯁꯦꯝ ꯁꯥꯔ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯅꯤꯗ ꯇꯥꯃꯣꯅꯕꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯟ ꯆꯥꯔꯝꯒꯗ꯭ꯔꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯅꯥ ꯌꯨꯝꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯃꯩꯔꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯅꯝꯃꯨ ꯂꯥꯛꯑꯕ ꯁꯤꯗ ꯂꯪꯂꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯌꯨꯝꯅꯣ ꯇꯥꯟꯗꯤ ꯆꯥꯗꯦ ꯏꯕꯨꯡꯉꯣꯅ ꯅꯠꯇꯦ ꯁꯤ ꯅꯣꯏ ꯌꯨꯝꯗ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯥꯏꯗ ꯏꯄꯥꯝꯗ ꯀꯁꯝꯄꯥꯠꯇ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯃꯤ ꯅꯪ ꯁꯤ ꯂꯥꯛꯏꯁꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯂꯥꯡꯂꯦꯟ ꯀꯩꯅꯣꯅꯦ ꯃꯩꯔꯥꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯣꯏ ꯃꯩꯔꯥꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯊꯕꯛꯀꯤ ꯁꯣꯝꯗ ꯋꯥ ꯅꯣꯝꯃꯤꯕ ꯌꯥꯗꯣꯔꯕꯅꯦꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯥꯡꯂꯦꯟ ꯀꯩꯅꯣꯅꯦ ꯋꯥꯁꯤ ꯀꯩꯅꯣꯝ ꯆꯠꯈꯤꯗꯧꯔꯦ ꯇꯥꯃꯣ ꯃꯩꯔꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯣꯝꯄꯦꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯗꯤꯔꯦꯛꯇꯔꯗꯣ ꯃꯩꯔꯥꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯊꯕꯛꯀꯤ ꯁꯣꯝꯗ ꯋꯥ ꯅꯣꯝꯃꯤꯕꯅꯦꯕ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅꯁꯨ ꯌꯥꯗꯣꯔꯥ ꯍꯥꯏꯕ ꯆꯠꯂꯣ ꯍꯥꯏꯕ ꯌꯨꯝꯁꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯨ ꯊꯣꯛꯏ VIP ꯈꯔꯁꯨ ꯂꯥꯛꯇꯧ ꯂꯩꯔꯤ ꯅꯪꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯃꯤ ꯕꯕꯥꯒ ꯇꯥꯃꯣꯒꯗ ꯍꯧꯖꯤꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯅꯪ ꯆꯠꯂꯍꯧꯔꯣ ꯍꯥꯏꯕꯅꯦ ꯃꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯉꯁꯤꯁꯦ ꯍꯩꯃꯥ ꯅꯪ ꯆꯠꯂꯔꯣꯏ ꯍꯥꯏꯔꯣ ꯀꯔꯤ ꯅꯨꯃꯤꯠ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯖꯔꯝꯗꯣ ꯍꯦꯛ ꯌꯧꯕ ꯍꯦꯛ ꯑꯣꯏꯕ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯕꯤꯔꯨꯅꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯁꯣꯂꯨꯁꯟ ꯂꯥꯛꯀꯅꯤ ꯑꯣꯀꯦ ꯑꯩ ꯌꯨꯝ ꯈꯪꯖꯔꯕꯅꯤꯅ ꯅꯣꯡꯃ ꯀꯣꯏꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤ ꯑꯗꯣ ꯅꯪ ꯁꯤꯟꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯄꯥꯝꯗꯅꯤꯀꯣ ꯅꯪ ꯁꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯅꯨ ꯑꯁꯤ ꯇꯥꯟꯅꯝ ꯆꯥꯗꯕ ꯍꯥꯏꯗꯨꯅꯦ ꯁꯤ ꯁꯥꯎꯔꯝꯒꯗ꯭ꯔꯅꯦ ꯁꯤꯕꯣ ꯁꯥꯎꯔꯝꯃꯣꯏꯗ ꯑꯗꯨꯅꯦꯕ ꯇꯥꯟꯅꯝ ꯆꯥꯗꯕꯗꯨꯅꯦ ꯁꯣꯝꯗ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯩꯅ ꯋꯥꯅꯣꯝꯃꯤꯕꯅꯦꯕ ꯇꯥꯃꯣꯗ ꯌꯥꯗꯣꯔꯦ ꯍꯥꯏꯔꯗꯅ ꯁꯣꯝꯗꯅ ꯃꯔꯣꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝ ꯁꯥ ꯊꯥꯒꯠꯂꯛꯄꯅꯦ ꯏ ꯀꯥꯔꯤꯉꯩꯁꯤꯗ ꯐꯔꯦ ꯃꯥ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯃꯨꯛ ꯊꯥꯒꯠꯂꯗꯧꯔꯤꯕ ꯑꯗꯨꯗꯤ ꯁꯦꯟ ꯆꯥꯕꯁꯦ ꯑꯩꯅꯅꯦ ꯑꯃꯨꯛ ꯈꯟꯈ꯭ꯔꯣꯅꯦ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯍꯩꯃꯥ ꯆꯠꯈꯤꯕ ꯃꯤꯁꯤ ꯀꯣꯛ ꯆꯠꯍꯟ ꯈꯔꯗꯤ ꯂꯩꯇꯗꯅ ꯃꯥꯅ ꯑꯃꯨꯛ ꯀꯧꯁꯜꯂ ꯆꯪꯉꯤ ꯃꯤꯁꯤꯕꯣ ꯑꯃꯁꯤ ꯈꯨꯔꯨꯝꯗꯅ ꯑꯃꯨꯛ ꯍꯥꯏꯁꯤ ꯋꯥꯅꯣꯝꯃꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ ꯑꯩꯕꯣ ꯍꯩꯃꯥ ꯌꯣꯛꯄ ꯇꯥꯔꯦ ꯆꯠꯈꯤ ꯅꯠꯇꯦ ꯉꯥꯛꯇ ꯂꯩꯖꯟꯕꯤꯔꯣꯀꯣ ꯅꯠꯇꯦ ꯇꯥꯃꯣ ꯑꯩꯁꯤ ꯅꯣꯡꯃ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯊꯨꯕ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯇꯥꯃꯣ ꯋꯥꯔꯧꯕꯤꯔꯅꯨ
ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯈꯨꯗꯛꯀꯤ ꯏꯃꯔꯖꯦꯟꯁꯤ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯄꯅꯤ ꯇꯥꯃꯣ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯌꯨꯝꯗꯒꯤ ꯀꯣꯜ ꯑꯃꯈꯛ ꯀꯩꯅꯣꯅꯦ ꯁꯥꯔ ꯁꯥꯔꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯧꯔꯛꯑꯦꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄꯗꯨꯗ ꯑꯩ ꯍꯣꯕꯦ ꯍꯣꯕꯦꯗ ꯆꯦꯟꯖꯔꯛꯑꯕꯅꯤ ꯑꯩ ꯂꯛꯂꯦꯟ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯦꯞꯄꯤꯁꯤ ꯑꯩꯈꯣꯏ ꯁꯥꯔ LCM ꯑꯗꯨꯒ ꯁꯥꯔ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯃꯤꯁꯦꯁ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯑꯩꯗꯤ ꯍꯥꯟꯅ ꯁꯛ ꯈꯪꯖꯔꯨꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯂꯟꯆꯦꯟꯕ ꯃꯩꯇꯩ ꯁꯝꯖꯤꯜꯂꯒꯦ LCM ꯂꯟꯆꯦꯟꯕ ꯃꯩꯇꯩ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯥꯔ ꯌꯧꯔꯒ ꯀꯔꯤꯝꯇꯒ ꯆꯥꯒꯦ ꯍꯥꯏꯍꯧꯗ꯭ꯔꯕꯣ ꯑꯩꯗꯤ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯦ ꯁꯥꯔ ꯀꯩꯅꯣꯅꯤ ꯑꯩꯗꯤ LCM ꯍꯥꯏꯕꯁꯤ ꯂꯟꯆꯦꯟꯕ ꯃꯩꯇꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯟꯈꯩ ꯈꯪꯖꯗꯦ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯖꯔꯤ ꯑꯗꯣ ꯁꯥꯔ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕꯒꯤꯗꯃꯛ SPꯒꯤꯗ ꯕꯕꯥꯒ ꯑꯩꯒꯤ ꯃꯔꯨꯝꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯖꯕꯅꯤ ꯑꯗꯣ ꯁꯥꯔ ꯌꯧꯔꯛꯑꯦꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄꯗꯨꯗ ꯑꯩ ꯍꯣꯕꯦ ꯍꯣꯕꯦꯗ ꯆꯦꯟꯖꯔꯛꯑꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝꯇꯪ ꯑꯣꯏꯁꯨ ꯆꯥꯔꯒ ꯁꯥꯔ ꯅꯠꯇꯦ ꯇꯥꯃꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯧꯕꯤꯔꯅꯨ ꯑꯩ ꯉꯁꯤꯁꯤ ꯇꯥꯃꯣꯒꯤ ꯁꯪꯒꯥꯏꯁꯤ ꯈꯪꯇꯣꯛꯆꯔꯨꯔꯒꯦ ꯈꯜꯂꯒ ꯊꯤꯔꯒ ꯂꯥꯛꯆꯕꯅꯤ ꯑꯩ ꯆꯥꯛꯂꯦꯟꯗꯣ ꯅꯣꯡꯃ ꯆꯥꯖꯒꯦ ꯉꯁꯤꯒꯤꯗꯤ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯔꯣ ꯇꯥꯃꯣ ꯑꯩ ꯌꯧꯖꯒꯦ ꯅꯠꯇꯦ ꯁꯥꯔ ꯁꯥꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯁꯣꯝꯗ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯁꯦꯝ ꯁꯥꯖꯔꯤꯌꯦ ꯃꯁꯤ ꯆꯥꯗꯅ ꯆꯠꯈ꯭ꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏꯗ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯥꯔꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯈꯔꯁꯤ ꯁꯥꯔꯅ ꯀꯔꯤꯝꯐꯥꯎ ꯆꯥꯗꯅ ꯆꯠꯄꯤꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯅꯦꯅ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯄꯤꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯅꯠꯇꯦ ꯇꯥꯃꯣ ꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯇꯥꯃꯣꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯗꯨ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯎꯖꯔꯕꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯁꯣꯂꯨꯁꯟ ꯂꯥꯛꯀꯅꯤ ꯇꯥꯃꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯅ ꯁꯥꯔꯒꯤꯗꯃꯛꯇ ꯁꯤꯟꯖꯔꯤꯕ ꯈꯔꯁꯤ ꯁꯥꯔꯅ ꯀꯔꯤꯝꯐꯥꯎ ꯆꯥꯗꯅ ꯆꯠꯀꯅꯤꯅ ꯍꯥꯏꯕꯤꯔꯕꯅꯤꯅ ꯐꯔꯦ ꯆꯠꯄꯤꯔꯣ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯁꯨ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯁꯥꯔꯗ ꯍꯥꯏꯖꯧꯒꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯃꯁꯤ ꯑꯩꯒꯤ ꯏꯊꯤꯛꯁꯅ ꯑꯃꯗꯤ ꯀꯟꯁꯥꯏꯟꯁꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯊꯛꯇ ꯂꯥꯛꯂꯤꯕ ꯏꯂꯤꯒꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯊꯕꯛꯇꯒꯤ ꯄꯣꯊꯥꯖꯒꯦ ꯇꯥꯃꯣ I will step down voluntarily ꯅꯠꯇꯦ ꯇꯥꯃꯣ ꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯒꯤ ꯑꯣꯅꯦꯁꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭रिꯇꯤꯗ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯌꯨ ꯗꯣꯟ ꯅꯤꯗ ꯇꯨ ꯁ꯭ꯇꯦꯞ ꯗꯥꯎꯟ I really trust you ꯇꯥꯃꯣ 1 second ꯑꯩ ꯖꯦꯛ ꯀꯥꯏ ꯂꯩ ꯇꯥꯆꯧꯗꯤ ꯑꯩ ꯇꯥꯃꯣ ꯃꯩꯔꯥꯕꯩꯗ ꯂꯩꯔꯦ ꯈꯊꯣꯔꯛ ꯊꯣꯡ ꯀꯅꯥ ꯑꯩꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔꯒ ꯇꯥꯆꯧꯒꯅꯤ ꯇꯥꯃꯣꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯗꯨ ꯑꯩ ꯊꯤꯒꯠꯂꯣ ꯊꯥꯖꯈꯤ ꯀꯔꯤ ꯐꯥꯏꯟꯗꯤꯡ ꯐꯪꯕꯤꯔꯦ ꯁꯥꯔ ꯃꯤꯀꯨꯞ ꯑꯝꯇ ꯉꯥꯏꯃꯤꯟꯅꯁꯤ ꯇꯥꯆꯧ ꯑꯩ ꯁꯨꯝ ꯂꯩꯖꯔꯦ ꯂꯦꯡꯁꯤꯟꯕꯤꯔꯣ ꯅꯃꯁꯇꯦ ꯇꯥꯃꯣ ꯑꯩꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯉꯁꯤꯗꯕꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯂꯥꯛꯄꯤꯕ ꯉꯥꯛꯇꯪ ꯂꯦꯡꯖꯟꯕꯤꯔꯣ ꯇꯥꯃꯣ ꯌꯥꯔꯦ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯒꯦ ꯌꯨꯝꯒꯨꯝꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯇꯥꯃꯣ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏ ꯁꯥꯔ LCMꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯆꯥꯎꯊꯣꯏ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯒꯤ ꯆꯤꯐ ꯀꯟꯁꯜꯇꯦꯟ ꯑꯗꯣ ꯏꯅꯥꯎꯁꯤꯅ ꯖꯦꯀꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯗꯦꯕꯂꯞꯃꯦꯟ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯤꯁꯛꯁꯤ ꯅꯪꯒꯤ ꯊꯦꯀꯣꯏꯗꯨ ꯑꯣꯏꯔꯝꯃꯦꯅꯦ ꯊꯦꯀꯣ ꯊꯦꯀꯣꯅ ꯁꯥꯟꯅꯕ ꯂꯩ ꯉꯥꯏꯈꯣ ꯅꯣꯏ ꯊꯦꯀꯣ ꯍꯥꯏꯕ ꯃꯤꯁꯛꯁꯦ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯖꯩꯌꯦ ꯇꯥꯃꯣ ꯑꯩ ꯊꯦꯀꯣꯕꯨ ꯌꯥꯝꯅ ꯈꯪꯖꯩ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯁꯨ ꯊꯦꯀꯣꯒ ꯕꯕꯥꯒ ꯑꯩꯈꯣꯏ SPꯒꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯕ ꯆꯠꯆꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯁꯥꯔ ꯌꯧꯔꯛꯑꯦꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯩ ꯍꯣꯕꯦ ꯆꯦꯟꯖꯔꯛꯑꯕ ꯑꯗꯣ ꯊꯧꯗꯣꯛꯁꯤꯗ ꯊꯦꯀꯣꯗꯤ ꯁꯥꯔ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯔꯤ ꯍꯧꯖꯤꯛ ꯇꯥꯍꯟꯖꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯔꯛꯇꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
Chingda u thage yadaba patta nga thadage yadaba lamdam ama oirakpa asina Manipur ngasidi section hengbugi matam oire haina Chief Minister N Biren haikre. Miyoi be ayambana poglakpagi maram khangdana punsi loikhi haina Governor Manipur ki Governor La Ganesan na haikre. Government school gi mahiroy ni haibai kai bagi phibam leiriba si kokhana na bahona gani haina Education Minister T.S. Basanta na fongdokre. Amasung India da hokiba pung kunmari gi manungda miyoi lisingani chanipan hena positive poire miyoi yankhai mari sire. COVID-19 naging akthoknaba miyamna sapona toina khut hambiu. To protect from COVID-19, wash your hands with soap frequently. Mask ningthina niyom chumna upiu. Whenever you go out of your house, wear mask properly. Amadi mi amaga gi marakta feet taruk lapna phambiu. Always keep 6 feet distance from other people. Kurumzari ISTV ki pau meeting tabiru sing butaram uksari pau sandung na pizari. Chingda u thage yadaba patanga thadage yadaba lamdam ama oirakpa asina Manipur ngasidi section na hingbagi matam oire thabak ama tawbada pandam ama yauna changsilamdabadagi aikhoi gi mirol ngasi mangsilakpa horakpani lenga asina changsilakliba paikhalakliba thabak thorum sing asi challenge ama galoina na changsileba sinatrabadi aikhoi gi Manipur tungi mirol ama tale horaroi lengak haibasi miyamni Manipur kalhosi hairabadi lengak na paikhalliba thabak thorum singda miyamna sumating pangbiu haina Manipur gi Chief Minister N Biren na fongdokre. Ngasi Shendra da pangthokpa Manipur gi state fish wariba mangsilakliba pengba macha lakh ama thadabagi ranching program for rejuvenation of pengba state fish of Manipur in Loktak Lake and distribution of inputs haiduna pangthokpa thoramda Chief Minister na wafam asi fongdokhibani. Thabak ama tawada mamutana pandam yawa changdabadagi ba aikhoi mirol sing asi manga abani drug sin hoji tharai sin Manipur gi ching puna magdrak na loigre popi na loi basi atam na kari gumakra tawgena tarpagi manbagi maw mo sokoi feel dawre challenge so tap ne kane ai tengai di bajai khange challenge gi tap se aikhoi na gamandra gi ngasi gi mirol amri tongi mirol euro forest ki rules ta reserve forest di reserve forest hoigre ko reserve forest di even state government can do nothing without the approval of the central Forest Ministry. Loktak sigi ring road ama akoi bada encroachment makata na lakana ba ai tourist room de koi angona inkala kanda mai pa pa yagani madhu tarpo matam de dei praja me andai na bukan ja bil to jari athing ba pibi gano madhu dei da athing ba thok da khara mungna bu thok du phatte koi phajana setmina si ai gi arnes apil le biri ba mayam lokta nga selaga lakoni lokta ta huji koi na sangbat kadori ba punama local gi mi singa Sanaba, Mahorondigi Leba, Madumba ecological balance to maintain to Burga. Aduga Punat Satpagi Mong, Sankola Penisima, side assurance project, Prajas in the Hato. At the Prajas in Yasu, Hanigile was from the Kahan Bigano, Hitang Hangak for the Cops and Bigano, Hazin Bigano, William J. A Punamok section, the Matok Tabula Mamuai, sing the Udhagia, the Patanga, Tadahia, the Balamura of the question, Sachiva. Mayam se laibak se hasan malay sarkar malay si kau kong lobdung to Loktak Manipur praja mayang gini Manipur gising Manipur praja mayang gini umang phajana yokar laga tham jay bani paat se phajana kal laga tham jay bani ngai ngasi puri mayam si mayam sa nanam da koi jana mate mayam gi nga pharaga sendan isa isu thai ba imung manung puri ba madugi mayam dugi dam kene koi nga masa thada bulai ba sigi paisa mayam dagi logo da mate adagi hayi koi na me tha manung da crore ma nga masa thada ga dori mayam gi dam tani ai koi na logo da mate maru ina Loktak ya koi bada le bidi bisin lauksin maina singa nga phabi gano Loktak da incross obi gano sing to bai bigan mayam gi dam da koi tawje bane sahi gi left na thada gani left na koi sarkar na paisa putokani praja mayam nungai da wi dam Central Inland Fisheries Research Institute Barakpurga Department of Fisheries Government of Manipur Madi Loktak Development Authority ga puna khusam naduna pangthokiba thoramuda Manipur Chief Minister in Biren Fisheries Minister Haistingo Thanga SG MLA T Robindro Moirang SG MLA T Santi
Kairao SCG MLA M Ramesor Mayang Imphal SCG MLA K Robindro Loktak Development Authority Chairman M Asni Kumar FICAR Sifri Barakpur ki Director Dr. B.K. Das Manipur Lenga ki Fisheries Director amadi atai Department ki makok thongba official sing amadi Police amadi Civil ki makok thongba official kaya su sarug yakhi Taurum ki sarug amoina Loktak Pata Pengba Masa Lakama Thada Bagalonena Manipur ki tongan ba mafam sing dagi Khangat Laba Fishermen Association Marida ICAR Sifri Barakpur gi Maikai dagi nga machak amadi pen culture da sizinagadaban net na chingbasing Taurum mapusingna ngami singda yenthokhi Fisheries S Dingona haikibada lamdamasi nga na mapungoiba chanaba lamdamni loinana aikoina nga macha sing leptana phadokpana aikoigi mahausadagi leijarakpa nga sing mangshilaknanaba achoba maram ama oihali masi kananaba amadi iramda masiga isagi chaba konanaba nga puthokpa ngamjananaba nga masa sing asi Manipurgi Chief Minister gi wakalon matungina thabagasi paikhatpani sahi khudingi leptana nga masa thadagani aikoi nga gi pothok hengadanaba honaminasi haiki Nomogi Hojik Nga Pavasina and the Mr. Maramurkanda by the Atopo indigenous Hoiba and the Maru Mama Mantara Pasi Masi Yi Kananabi Pandamda Hoyi Honorable Chief Minister and Mamangi government Palingai Matamdi Haurakanda Manipur Simaruina and the Maru which is actually now when Masidi the main focus Pirakanda when us Nga in the Honor with the Devakramada the Atuatupa Hiramka when Nga is Sinadea the Milmadu Lane and Honor with the Hoisangi was and Pumsing Simapan Saki was in Maramurkanda Koida state revenue da wabong so mayong nabse si kanana wagi na magtamsigi pandamda aso ba khongthang amaga so wa tha amaga loina na ma government masigi fishery department से मेंग जंबा हौजर रखे बन ये बिलीफ है कि यहाँ पे सेतु बना था क्या इन पत्थरों से हुआ था राम सेतु का निर्माण Corals also explain the floating stones was this even possible ये एक इंजीनियरिंग मार्वल था पुराने जमाने का जानिए रामायण के रहस्य Watch Legends of the Ramayana with Amish Discovery Plus app download कीजिए अभी नमस्कार अगर आप बिग बिजनेस चलाते हो then give me your 3 hours and I will change your business and life forever. Hi, my name is Amit Parekh and I know what I said is a very, very strong statement. But after trading 30 Chief Minister in Birena Moirang Lamkai Turel Matakta Niom Giwambada Sajaliba Dukanama di Yum Sing Atubada Loktokan Kinanaba Marilenaba DCM DSP the Kangalam Crepe Tungda Chief Minister in Birena Ibudo Tangzingi Harobagi Hosik Satariba Fivum Yangsin Bagalonana Ibudogi Togol Sutoki Loinana Moirang Patlo Lekai the label Loktak Modern Fish Market Ki Sangaba Loikibucha Hitaret Helaklaba Fauba Matau to Honda Tamliba Market Asigi Pibam Moirang Esigi MLA Tongam Santi Galonana Yangsin Kibagalonana Moirang Lamkai Gi Lamkai Turel Matakta Sajaliba Yumamadi Dukan Singi Pibam Su Yangshin Ki Chief Minister in Birena Turel Gi Matakta Sajaliba Yum Sing Asi Niom Gi Wang Madani Turel Matakta Yum Sabaga Ayaba Kanana Supide Masi Atubada Loktoka Dabani Haiduna DC Bisnupurmadi SP Bisnupurda Wafum Kaya Sufungduk Lamki मुझे लोग ताक रहे लोग ने तो खुना थोड़ा ना सिम नंग जैसे भी तो रोने हमारे जगह हम तो तब तो ये जगह ले खर से हम जिससे कोई मोइरांग जी मैं हम टूरिस्ट स्पॉट हुए तो मैं हम टूरिस्ट स्पॉट हुए रहा हूँ मेरा खाना भी जो हुआ तो जितना मोइन हुआ रहा नहीं Miyobe ayambana pulakpagi maram khangdana punsi loiki haina Manipurgi Governor La Ganesana Usekon Laikon leba Radha Madhav Mandopta Memorial Pillar madi Guest House sanga bagi thoramda phongdokre ani subalanjau da Sri Sri Govindaji Lengtha Biramba Ningsing Kubam Seba Committee na sinduna pangthokiba thoramaduda Agriculture Minister T.S. Biswajit Rajya Sabha gi MP Resem Basana Jawbana chingba sarugya ki Tormaduda Minister Biswajit na MLA Local Area Development Fund gi makhada sagat liba Guest House amadi Memorial Pillar asigi kanaba miyamna lawba hobiro hojik leiriba laikon asi hena pakthok chawthokna naba makhata na samgat sagat khigani haiki tawkhibani adu koi ngasi ningjang kana thammasina kari tawgani aduga akhoi ngasi gi function sina su akhoi leiriba tungda lakadaba aduga every people of the Manipur da sigi pose ningjangani adu targadi sigumba akhoi gi thawgalon natraga akhoina Ningsing Nabagi, Aduka Maharajana Kamain Tormi, Kamaina Lerami, I have Makui Wari Jingasidi, Togla Pamorani.
ngasi tamna tamna tholok pa hogani aduga Maharaja lengtharam ba mafam do not only si khaktagi oibra atai lebra madudasu akhona sigumba development gi aduga sigumba posak se akhona thamba matamda it will become a tourist place amasu oirani aduga apart from that akhogi leiba naha jingna akhogi history jo hena khana namagi masak amu oigane habje aigi achetpa thajabani Governor La Ganesan Makata Kibada Mipum Kudimak Sembi Mapuna Tongan Tongan Bamaram Gidamak to Sembi Rei Adumu Mio Eambana Mapuna Mahaku Karigi Sembi Rakuno Haiba Kangana Punshilo in a key Mio in a Poklabadi Equinato from Topo Tabak Sing Mapung Pana Pangpuk Nanabuana from 2 High Key. When you are a human being means, what does it mean? Something you have to do to others voluntarily. It is family member or society member ho or desh ke liye ho. British calls says how many people they have hanged here. Any service to the nation, service to the society. वैसा करते हैं तो आप आदमी हैं, आप human being हैं. This is the sloka. Ahara nidra abhaya maitunancha. Now, to certain extent, not only that, to be an example also. I am very happy my friend Bishwajit has offered himself and started doing something. Of course, for him it is a very small thing. Even that, it is an example for many people for us. So we will follow him also. I thank the Seva committee and especially Biswajit Singh for inviting me to this memorable function. Thank you to all of you who have made this new guest house possible. Now, I have great pleasure to officially declare it to open. Thank you. Tagachari. Jai Hind. Government school the tamba mahiroi amani haibagi sauthokchaba lehenaba education sector da leiriba singna hunasi lairi khakta tambibagi mathakta laisu su khangnana ba takpi tambisi haina education minister Thonawjam Basantana phongdokre wafaba sing asi district administration Imphal West ki makada district board of education sinduna district asi ki makada leiriba zonal education office ani dagi khangat laba government school nipanda digital class taunana bagi smart tv enthopaga mari lenana phongdokhibani DC Complex Imphal West Labor Kombire hold Pangtokpa Thoramatuda, Deputy Commissioner Imphal West TS Kiran Kumar, Zonal Education Officer Singh, District Asigi SDO, SDC Yauna, Official Kayana Sarugyaki. Thoramatuda Kangat Lab Government School Nipanda, Digital TV Singh Kusinaki, Deputy Commissioner Imphal West TS Kiran Kumar na, District Asigi Labor Government School Singh da Apava School Singh Sulay, Adubu Ayamba School Singh da Awatpa Ahoba Kaya Yauri. School Fagaransi Mission Lakpadagi, School Singda Mahiroi admission Taurupa Hangalapana, School Adugi Tangai Fadana from Tokomasak Matum Sing Late Banamaram Waraga, Mapung Pana, Masigi Kanaba Mahiro Sing the Pibangamdre. Education Minister Thonawjam Basantana State Assigulated by Education Gipibamasi Anoba Hongba, Apaba Education Sector Masam Nabagi Kongtanga Lodana Lakpani, Education Kunaya Dugi Yanglen Saru Oribani, Education Sector Fagatrabadi, Kunayama Chaukat Pangamoy, Education Sector Sakwatansi Haibagi Marilainaba Department Sing Kusham Naraga, Chatminaba Matautai, District Administration Imphal West na Samagragi Lehoba Sentang Dagi, Smart TV, School Singda Piduna, Smart Class ki Facility Fanghaliba Sigumna, District Ataidasu Pikat from 2A, Lairiba Disising na Unaduna, Makoina, Karitaudori Amasung, Karitauri Haina Unaraga, Kana Minaragani, Education Sector da Ohomba Purapada, Lairi Katanatana, Laishu Kanganaba, Takpiba Matautai. Apaba Pataba Nigi Kenaba, Kanganba, Moral Education Piba Tangai Fade, Maramasina, No School Bag Day Odiba, Tangjanumita, Mahiro Sing the Tongandongamba, Expert Sing Kauraga, Mahiro Sing the Counseling Piba, War on Drugs Kimatanga, Kanganba, Aikogi Puarigi Maram the Tambiduna, Nation Building Amadi, Society Citizen Amo Uibagi, Todang Lobangam Nanaba Honasi Haiki. अनौब इनोवेटिव ओइब खरा पुथोक्तदि हानगी सिदा अखोगी लाइबा लैरिबा खरा से एकदम मयाम से एकदम डे बाय डे एकदम चटखिबा नतबा वी हैव टू रियली स्टार्ट ऑन अ वेरी स्ट्रांग फुटिंग अखोइना फजना यूथ सिंग स्टूडेंट सिंग फजना तंबिरबा लीड तंबिरबा शो देम द राइट वे वी कैन डू अ लॉट इन दिस स्टेट आवर स्टूडेंट्स कैन डू अ लॉट होजिकति गवर्नमेंट स्कूल की छात्र सिंग से मोदे somehow shy ओइबा इकायबा कोई गवर्नमेंट स्कूल तंबी का है से private schools they are very proud. We will be building a future generation of good intakes. If we indulge in say any sort of wrongdoing, how will that teacher teach the good things to the children?
India da haukiba pung kun mari manungda mioi lising ani chanipan hena positive pore mioi yankhai mari sire hauzik fawbada punba positive case crore mari lakh kunthra mathoi lising tara chamanga hen khre narambadagi fagalapma masing crore mari lakh kunmanga lising humpu taruk chamapan hen khre Handakta no marakta mathau ningthina pangthokpa Churachandpur District Traffic Police Constable oiba mioi adu social media da viral oirakpadagi Chief Minister na kokhatlaga pungning thogat poina lupa lakh amagi mana pikhre Constable adugi maming Henjoy Wi-Fi kawi mahak ngasi CM gi secretary ta pangthokpa chamba thorum amada mana asi khusinakibani hairi District Administration Kamjong Sinduna Alternative Livelihood for People in Poppy Cultivation Area Kamjong District Haibasida Meeting Kam Workshop amangasi Kamjong District ki manung chana leiba Sikibung Community Hall pangthokre tawramadu da Kamjong District ki DC Rangmai Rang Peter Kamjong District AC2 DC Phillips John TNL gi President David K Semre EKCA gi President Jangkulun Haukip NAV की Additional SP Sasidananda Horticulture and Soil Conservation के Joint Director Debadat Singh na अथोब मिठुंगलेन सिंह ओइखी वर्कशॉप असिदा कामजोंग डिस्ट्रिक्ट लेबा टोंगान टोंगानबा लेंगा की डिपार्टमेंट सिंह ऑफिसर सिंह अमदी टोंगान टोंगानबा फुरुप की चीफ एसोसिएशन की लुसिंगबा अमदी टोंगान टोंगानबा CSO सिंह थौपुब सिंह सुसरुग याखी DC Kamjong Rangmai Rang Peter na Kamjong District tongan tongan ba mafam da popi thariba si lenga khaktana thingba ngamloi popi thaba thingba mafam adu da kundari ba khunja sing gi thodang chawi ngasi pangthokliba awareness kam workshop program asi Kamjong District ki tongan tongan ba mafam da leiba khul sing da makhata na pangthokigani Popi thariba miu sing na popi thaba toktuna matam matam gi oiba mahi marung amadi mana masing thabiu lenga ki maikai dagi pangba yaba mateng lomi sing da pangna na bathorang lokhatle khul gi chief sing amadi village authority sing dagi makoi gi apamba amadi tawhaning ba thabak sing gi data khomgat laga lenga ki mari lena ba authority sing da data sing adu submit tawgani haujuk fawbada Kamjong district leiba khul taruk ki chief amadi village authority sing dagi data khomgat pa ngamle athuba matam da data sing adu mari lena ba authority da khul taruk ki data sing thagat lagani Samaj state si kamai naga phanchige habigi chamsin baga chida we have to do something government department have to do something public leader have to do something all the stakeholders civil society religious leader mayam se we are all equally responsible habigi matanda every household na ai ibum na si tawringe kana bumana ai horticulture tawringe kana bumana ai na nari gi o habeng yongninge sani yongninge the department na under the guidance of honorable chief minister we are amashemaga inchma tawraga central government da thara nai thara planning do hoibra resource allocation ama suitable fund ama chidoraga mayam da thunabigi project athuga semo haibigi koi tawjab hawjabani Nab Police के Additional SP Sasidanandana Handak Narcotics Affairs and Border Police na Manipur की टोंगान बच्चिंग district सिंगदा drone season aduna popi thaba mafam sing survey tobada hauzik fawbagi oina acre lising taruk chatret nifunithoi henbada popi thaba thengnare टोंगान बच्चिंग district singda leiriba lomi singna popi thaba tokpiu popi thaba na environment amadi ecology da kai ba pibata natana honglakliba tungi mirol haugalakliba tungi mirol mutkiba yabagi akiba leire popi thaba yonba popi thanan ba mateng pangba mioi singda NDPS act ki makhada chahi taradagi taramanga fawba phadok piba yabagi act yauri mi hatpa amada piba cherak death sentence su popi thaba amadi yonbada death sentence pibagi act lei maramaduna kanagumba singna popi thaba thengnarabadi manak nakpa police station da pau pibiu napna khul singda popi thaba thengnarabadi manak nakpada leiriba khulgi village authority amadi chief singda ain gi oiba thabak lokhat kani masida sunatuna lenga ki phangpham thopa scheme sing khul singdagi fangloi haiki When central mapping those survey to 6,700 acres here labor. 6,700 acres is a large area considering the size of our small state. One of the police can fight over there. ngasi ayuk pung 12 thorom tabada potsai tharurga thoklakpada tata gari ama thangmaiban hizam laikai dewan laikai amadi ani gi marak sanakaitel road haina khangnaba lambi da gari adu thogdorokpada electric hasty wire da thengbadagi gari thorukliba driver amadi handyman sining sita hing hore makoi ani hojik rims hospital da laikatnari hojik makoina thorokpa gari adu gi registration number na HR38W5982 ni gari adu Haryana gi gari ni laikai adu gi miyamna phongdorokpada yamna kiningai werba hasty wire adu asuki matik nemle masi matung dasu amuk thoktana ba mari lena basingna asiana yaudringa da yengsin biu hairi Cookie Students Organization KSO henglep na
ꯃꯩꯍꯧꯔꯣꯝꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖꯤꯡ ꯆꯤꯡꯁꯥꯡꯗ ꯀꯥꯕꯗ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯀꯤꯍꯟꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯗꯤꯖꯤꯄꯤꯗ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯋꯥꯀꯠ ꯆꯦ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯇ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯃꯛꯅ CPP KTꯅ KSO ꯍꯦꯡꯂꯦꯞꯀꯤ ꯃꯔꯨꯝꯗ ꯃꯃꯥꯏ ꯂꯣꯠꯂꯒ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅꯅꯕ ꯏꯟꯁꯤꯜꯂꯤꯕꯁꯤꯡ ꯐꯣꯡꯅ ꯊꯣꯔꯛꯅꯅꯕ ꯈꯪꯍꯜꯂꯤ ꯍꯧꯈꯤꯕ ꯃꯦ 10ꯗ ꯇꯣꯔꯕꯨꯡ ꯑꯦꯔꯤꯌꯥ ꯇꯥꯃꯤ ꯆꯤꯡꯃꯤ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯟꯃꯩꯃꯥꯡ ꯋꯥꯏꯐꯩꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝꯗ ꯎꯈꯥꯈꯨꯜꯒꯤ ꯆꯤꯐ ꯊꯦꯡꯈꯣꯃꯥꯡ ꯍꯧꯀꯤꯞꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯕ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗ CPP KTꯅ ꯍꯪꯅꯤꯡꯂꯤꯕꯗꯤ ꯎꯈꯥꯈꯨꯜꯒꯤ ꯆꯤꯐ ꯊꯦꯡꯈꯣꯃꯥꯡ ꯍꯧꯀꯤꯞꯅ KSO ꯍꯦꯡꯂꯦꯞꯀ ꯑꯃꯇꯔꯥ KSO ꯍꯦꯡꯂꯦꯞꯅ ꯋꯥꯐꯝ ꯑꯗꯨ ꯊꯦꯡꯈꯣꯃꯥꯡ ꯍꯧꯀꯤꯞꯅ ꯁꯤꯟꯕꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯊꯦꯡꯈꯣꯃꯥꯡꯅ ꯁꯦꯡꯗꯣꯛꯂꯤꯕꯁꯤ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯕꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯄꯥꯎ ꯃꯔꯛꯇꯅ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ करीनो तौरीसुब विश्वकर्मा येंगबियु लो क्वालिटी TMT सिजनबगी फोल अदुदी करी उपाय लई देवेंद्र मिरम लैंड पंगबाय बांस वायरिप सुपर शक्ति TMT बा मसिना सो बिल्डिंग मयाम मोहली सुपर स्ट्रांग होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंग मक्सिबु ngakthokke hairabadi जोलिप 100% नेचुरल सिजनरी मयामदगी तोंगान बा सनराइज सही गरम मसाला थोंबा थाकपा खुदिंग तोंगान मोहाव मपीरिबा ब्रेक तुंगदा मोहन तराम उक्सरी SCERT की डायरेक्टर था तरामदो हेना हाप्त्रिबा सिगी मायोक्ता डायरेक्टोरेट असिगी ऑफिस देसामना सोलोनसिन क्रे ngasi ayuk pung 12 makhai ta badwaida desam gi general secretary mayengbam somorjit luang lusingba kangbu amana directorate asigi solonsin bagi thabaga du sathakibani madugi matang de general secretary mayengbam somorjit luang na state asigi mahimasin tambagi syllabus amadi curriculum sembagi achoba thodang loriba department amagi director tha 12 hen haptriba si haploidaba leirabadi department asi muthat piro imalonda mahai tamgadabani haibo wafam national education policy da su yauduna leiri adubu syllabus semdaba shina mapu pandana leiri hiramasigi matangda nauna education minister uraklaba amadi commissioner da aiba cherol piduna khangan khrabasu thabak oina onthoruktabadagi solonbagi thabak asi sanction bani director hapidana loliba sosi nampuda hangdoklabadi maduda thorokpa teksak sing lengak na pugadabani desamna mahiru singi damakta changsiliba khongjang asida lamdam asida leiriba education bu nungsiba miyamna su mateng pangbiu haiki अथुब मतमदा मसिगी लोइसंग असिगी डायरेक्टर हापगदबनी ngasi देसामना लोंजरिबा खोंग असे नुमित असि खगदगी नते करिगुंबा लैंगाकना डायरेक्टर हाप तारगदी सोसे हांगदोकपियु करिगुंबा डायरेक्टर हापुदो तागदे लोइसंग असे मुथत पिगी के हाइब्रा नतगना सो असिदी हांगतोकप सुंया यारोय हाबसे देसामगी माइकैदगी अकनबा फम थंजरी करिगुंबा नमफु हापुदा डायरेक्टर हापगी अकनबा थबो लोखतन अथुब मतमदा डायरेक्टर हापगा सोसे हांगदोकतबा तारगदी देसामना कोई इरमदम असिगी education sector bu hena phana bagi sangchal iba thabak thorom sida hariba asigumba koi nampu habuda torok taragadi moiroi khunaga yamna akanba khongjang sangchal lagani masida tholakpa koi aphak phatagi koi thogdang khudingmak ngasigi lainga asina masigi koi pugadabuni haibase koi desangwi maikai dagi thamjari आजादी का अमृत महोत्सव की सरुकम वोइना SK Women's College Nambol की Human Rights Studies Center ना इंडिया लेंगा की Department of Promotion of Industry and Internal Trade Ministry of Commerce and Industry को खुसम नदुना Hybrid National Webinar on Intellectual Property Rights ngasi Eskwela Women's College के Conference Hall दा हौदोखरे हौदोपगी थोरमद द former Principal SK Women's College S Chandra Kumar Controller of Examination Dr. W Robindron Singh बना मरुई बमियो सिंह ओइना सरुक याखी Human Rights Studies Center की Coordinator Dr. K.S. Tombi Sanana kunmathoi suba chahisa asidadi anouba technology kaya innovative oina puthokrabanina intellectual property rights khangdaba yadaba mo oirakpana thoramasi sinbani webinar asina college asida tamliba mahiru sing khaktanatana oja sing da su kanaba kaya piragani loinana kanaba si aikoi puna lominabagi pandamda sinbani haiki
Government e-market da best performing taraba department sing mana pibagi thoram Department of Information Technology na sinduna pangthokre North AOC da leiba Hotel Imphal gi Sangai Hall da pangthokpa GEM amasung onboarding da GEM senjariba department sing gi workshop kam training mari lenana government e-market da best performing taraba department sing mana khusinabagi thoram aduda Chief Secretary Dr. Rajesh Kumar, Additional Chief Secretary MS Khan, Additional Chief Secretary Health Bunglung Mang amadi Government e-market ki official sing susaru gyaki. Government e-market the best performing in term of value the Information Technology Department Manipur na ahanba, Health Services Department Manipur na anisuba, General Administrative Department Manipur na ahum suba taki. Order amadi transaction da Health Services Department Manipur na ahanba, Education School Manipur na anisuba masung, Environment amadi Forest Department Manipur na ahum suba taki. Workshop kam training hogdokpaga Dr. Rajesh Kumar na GEM gi khuthangda department ga mari leinaba thabak sing amadi service provider sing oina su mathau taba sing leibada sizinaba yai masina hena laihan ba amadi khudung chabada natana security leiba oi finance department na GEM mandatory oina chanariba state sing gi paikhatlaga state asida su chanaba yana na bomong da thabak paikhatsi masina thabak sing hena laithokhan musu ngamgani haiki. And I want NIDL you to work hard and come out with the amendment of DFPR to the extent GFR has been amended by Government of India. It's high time we amend our delegation of financial power rules also. So it should be read along with the amendments of GFR, and the department, we should compel and prevail upon them to do it. And if the department secretaries do not countersign the checklist you attach that they have made attempts with GEM, please return the file from finance, don't sanction a rupee. Sandil amadi Tengnopal District ki District Coordination and Monitoring Committee ki District Infrastructure Scheme Advisory Meeting Mini Secretariat Chandel ki Conference Hall ngarang Lok Sabha ki MP Dr. Lorho S. Foze na saruk yaduna pangthokre. Review meeting aduda DRDA Chandel ki Chairman Soriba ADC Chandel ki Caretaker Chairman D. Ringo Lamkang, DRDA Chandel ki Executive Director Chandel Mayang Lambam Ras Kumar, DC Tamenglong Manum Singh, District Development Coordination and Monitoring Committee ki District Level Officer Singh Susaru Yaki. Hauzu Tavikre, Hauzu Fawagi Maruba Pau, Hauzu Lantok Charing Asigi, and Istubataram Parengi, Ahamada Tamzakiba, Sumang Lilagi Lemuriba Saru, Mayampuna, Taminasi. Magi motive se khangtok pani aduga magi characters yamna complex oiba ngasi dena matam khari mamang da koi sarje accident thoki bai thokko modi lei lawi bra oi ai accident thoki yam thina se soki aduna maram oira gai office gi siu suti matam sang lo jakhi matam mama tamo na ingod gi accident thoki na lepam lo ki dura sang mane sa amta ngai bikuni mayam da accident sing maram da kamai khangbiri no ta sing na harabada ibungo maira bagi punsida life attempt to ayo babani teko hari ba misak sina miyo hum ka nge ga miyo hum sina tung bagari na ibungo na thorok bagari da thom jalaba matungda magi punsi solution ga da bani masigi da maka chawbu sen pam pi gani aiduna party ani si anabani adu mo accident thok rabagi tungda yana ki ba sen pam du pina rakta ba degi makoi masen ningai sangda na makoi dege khoina mobile phone khar collection tawi maduda call da ta record tiga chabada ningai sangda na ba makoi wari saba sira yauri noi ta ge asu ani ko amo ai da hana haizabadun teko siam phaba mi mande haizana as nang jom tangai khoda mayam na lana khanbu orungune sir si khatana tana koi madam ki photo kaya man collection tor mutunda photo solve hai application season na man mi mari mangar share to biyo kaino haja si photo sige nati tamo teko na pam sige no tamo teko si ai ga han loiner pa tinel kom mission nati ai accident thokun mitu da ma ga khana ki okay accident thokun du gi ma na ibu kan bi ki bani nati asok jab na hingjaba ai punchi sida teko na pam si ko no tamo tap teko ai di ma sige nim tali me thaba yaro ese kam na ina kana si supply school don sir sama khak si me yaro ma ge hard evidence record ko loi le mun ga dre sa supply school don sir ko na moi wari tai saba si de ge khangjaba khara da be ma langlen Lashari de hona hari ba misak sina ma bu pamje hanghodra ba tung dai be magi punsida khurau thang ba ya ba thabak mayam si mana plan to ba soidana oigadra ba se akhoi gi singna bani ko adu ba khoi tapna ina wakal fa thara ga thabak se pangtok pa tangai phada bani noi ing hai nang la ban nam tole masi aho ba sakle na char sakka tawni ya bunga guru sa nang marup sina
핵장기보 뭐 SP가 폭파하고는 꼬잔 찔러가 타복보는 뭐 많은 많이 빨리네. 빠봉 시계이나 이몽 뭐 시계이나 또 우리 아들 베이터 오니 그이노. 얘마 가이노. Esa kota ba? Nang kay lai na sariya. 랑레 에코 마카다 아버지야 이 뭉떡이 아이 없는 시분 말 없는 새 와리 빠봉 너희는 그 시행원도 그 다리 시끄리노. 나 대기 일안 시끄리노. 아이고 마야브라 생각을 놓게 되고. 아 제대로. bro baba yam phattam minise mane imung sida ai be amnung siba ai ge phom maru saduna sangai se masagi ojaba khudong saba khara phangna bogi dama imung sata to sang pune maro 아이고 엄다디 갸안 다루게 되게 뭐라. 어이 마마음다 이 액시덴 한번 그 토키부터 많은 미워이 그런 니가 아이비 액시덴 타원에 통한 기분에 아두가 한탁 아이기 컴퍼니기 미크를 넣는 토랑 떠오르고 시다 아이는 미워이 기아들이 센스하는 토랑 떠오르면 해두나 비디오 그 바이럴 살라리고 시죠 많은 이들 똑처럼 통화를 채무래 뿌나목 심하다 신신의 뿌나물에 뚜껑 잡아 나먹는 비기 포토케야 많은 미워이 기아들 시야를 떠오르면 호르르면 봐봐 Mister. Nang kiam ko ino oida pada mga hindore. Jackie, this is Lalo. Uncle ina jen ba. Uncle singa ba miyo. Sibu kari marang ina na pudo no. Baba. Ay ado. Ate baba hasigino baba. ado. baba. Ay kan들한테 뭐해서 시엔이 시간을 팠더만 미네. 뭐해 내게 고기 두 개만 가만이야 반다 로르게 내기 버네. baba. ay 그리들 안 돼. baba. Ate baba. Teko. 하오 baba. Baba listri. ay 라. Ate baba siya 팠던 미니 baba. Ay, international player. ay 라. Ujiti sabsaba evidence su phangbi rabani na makha ta bachidi kamai to sheba sa Aidi hana dagi tamoda singnaba kaishu leisadi haija khibodone. Akhoi company na sugam thuna development lai basi. Aigi taso amadi tamo maira bagi yamna soba contribution yauri bani. Tamona thabak tagi matam khre step down togane haibadu. Aidi yaba ngamjaroi su haija khibodone tam. Aidi masima su khanjari bani. Aigi nungsi jaraba company edu ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯇꯥꯃꯣ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯝꯃꯒ ꯑꯩ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕꯅꯤ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯥꯔ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯨꯝ ꯇꯧꯏ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯇꯥꯃꯣ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯁꯤꯗ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯃꯥꯒꯤ ꯂꯃꯟ ꯀꯌꯥꯔꯛ ꯇꯣꯟꯁꯤꯟꯈꯤ ꯔꯦꯟꯇ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝ ꯇꯥꯆꯧꯅ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯊꯥꯔꯛꯄ ꯐꯔꯛ ꯇꯥꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯁꯟꯗꯒꯤ ꯍꯧꯔꯒ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯐꯥꯎꯕ ꯃꯇꯦꯡ ꯀꯌꯥꯔꯛ ꯄꯥꯡꯕꯤꯈꯤ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯃꯔꯛ ꯃꯔꯛꯇ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯤꯈꯤ ꯑꯁꯤꯃꯛꯁꯨ ꯑꯩꯅ ꯁꯦꯠꯂꯒ ꯂꯥꯛꯆꯔꯤꯕ ꯐꯤꯖꯣꯜꯁꯤꯃꯛ ꯃꯇꯝꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯈꯤꯕ ꯐꯤꯖꯣꯜꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯅꯤ ꯑꯩ ꯐꯤꯖꯣꯜꯁꯤꯃꯛ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯦꯠꯈꯤꯒꯅꯤ ꯇꯥꯃꯣ Behind every successful man, there is a woman. Haibado. Sari wari sitaru gaina. English ki paro mani jinga koi wani. Kana gumo mai paklo mi magi punsi ki marumda. Nupi magi wari di het lotu na lera me haibado. Dangle sumdrana. Punsi sida. Mahang na pamjarama miyoy ma oiba ngamna bo hona badani. Aina ngasi pangthokjariba thodang sing sedamo.
ꯃꯍꯥꯛ ꯉꯁꯤꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯁꯥꯔ ꯑꯣꯟꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕ ꯅꯤꯄꯥ ꯑꯃꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯡꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯂꯣꯠꯂꯒ ꯊꯝꯖꯔꯤꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯦꯛꯇ ꯀꯥꯏꯗꯕꯗ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯊꯧꯅꯤꯖꯔꯤꯕꯅꯤ ꯃꯁꯤꯃꯛꯅ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦ ꯁꯨꯞꯅꯇꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯈꯤꯕꯇꯅꯤ ꯇꯥꯃꯣ ꯑꯗꯣ ꯁꯥꯔ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯅꯨꯡꯁꯤꯕꯤ ꯑꯃꯃꯨꯛꯇꯤ ꯂꯥꯛꯇ꯭ꯔꯕꯣ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃꯗꯤ ꯊꯦꯡꯅꯗ꯭ꯔꯕ꯭ꯔꯣ ꯁꯥꯔ ꯊꯦꯡꯅꯔꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯅꯨꯡꯁꯤꯕꯤ ꯑꯃ ꯊꯦꯡꯅꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯠꯊꯣꯛꯂꯒꯦꯅ ꯈꯜꯂꯤ ꯃꯗꯨꯅꯅꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯀꯝꯄꯅꯤ ꯑꯗꯨ ꯑꯩꯒꯤ ꯇꯥꯆꯧ ꯑꯃꯗꯤ ꯇꯥꯃꯣ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇ ꯁꯤꯟꯅꯖꯔꯝꯕꯒꯦꯅ ꯈꯟꯖꯔꯤꯁꯦ ꯃꯍꯥꯛꯇꯤ ꯀꯅꯥ ꯏꯃꯥ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤ ꯑꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛ wish you all the best tamo ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯑꯍꯥꯟꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯡꯕꯨꯅ ꯁꯥꯟꯅꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪ ꯑꯣ ꯌꯧꯔꯛꯑꯦ ꯀꯩꯅꯣ ꯅꯪ